कहीं पूमी बता चेहरे पे क्या क्या लिखा है मैम पुनः वाई सानरसी लाक्पिरो ला 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 परा है मेरी जान नजर से परा है बता मेरी चेहरे पे क्या क्या लिखा है केमी हाय हेलो केमी थोइबिसना लाए हाय हेलो थोइबिसना रमिता सिंह हाय चे हेलो हेलो कना सानरके नोइबु केमीगा थोइबिसनागा रमितागा करी एंसांग माले ngasidiने aise imoinu malhalaba adugagidi thoi konsamna yam ingbaro manipur dadi ingbai mathakta nuksisu sitle hai yam inge sidasu manipur dadi akhoi sidagi su heningam doini akhoi sidana ne khara phaba doisu yam ingi thobisanana inama kangsoi cha inamadi ꯑꯩꯒꯤꯅꯦ ꯑꯩꯈꯣꯏ ꯗꯥꯅ ꯉꯥ ꯂꯧꯔꯦ ꯈꯪꯉꯕ ꯉꯁꯤꯁꯦ ꯉꯥ ꯂꯧꯔꯒ ꯉꯥꯗꯣ ꯆꯥꯗ꯭ꯔꯦ ꯇꯟꯗꯅ ꯑꯩꯅ ꯀꯥꯡꯉꯧ ꯑꯣꯏꯅ ꯆꯥꯁꯜꯂꯤꯕ ꯉꯥꯗꯣ ꯐ꯭ꯔꯤꯖ ꯇꯥꯁꯟ ꯊꯝꯃꯦ ꯍꯌꯦꯡ ꯆꯥꯔꯛꯀꯅꯤ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯇꯧꯏꯕ ꯔꯣꯃꯤꯇꯥ ꯁꯤꯡꯍ ꯆꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯏꯁꯩꯒ ꯉꯪꯉꯅ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯔꯣꯃꯤꯇꯥ ꯎꯄꯥꯏ ꯂꯩꯇꯕ ꯀꯅꯥꯝ ꯂꯥꯛꯇꯕꯗꯨꯒꯅꯦ ꯅꯣꯏ ꯃꯌꯥꯝ ꯏꯁꯩ ꯁꯛꯑꯒ ꯅꯣꯏ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯝꯃꯤꯅꯤ ꯀꯦꯃꯤꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗꯩꯗꯤ ꯉꯝꯗ꯭ꯔꯕꯁꯨꯒꯤ ꯏꯁꯩꯗꯣ ꯁꯛꯄꯤꯔꯣ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯁꯛꯁꯤꯀꯣ ꯂꯩꯄꯤ ꯔꯥꯖꯦꯁꯇ ꯆꯦꯅꯨ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯑꯗꯩ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯣꯀꯣ ꯏꯅꯝꯃ ꯍꯥꯏꯔꯦ ꯑꯩ ꯏꯆꯟꯅꯨꯄꯤꯅ ꯏꯁꯩ ꯑꯃ ꯁꯛꯑꯣ ꯁꯛꯑꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯐꯥꯗꯅ ꯂꯩꯔꯕ ꯑꯣ ꯀꯩꯅꯣꯔꯥ ꯃꯨꯛꯕꯥꯡꯗꯣ ꯑꯗꯨꯅꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯧꯔꯛꯑꯒꯦ ꯇꯧꯕ ꯍꯌꯦꯡꯗꯣ ꯑꯗꯣ ꯉꯁꯤꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯉꯥꯗꯣ ꯂꯧꯔꯛꯑꯒꯅꯦ ꯑꯩꯉꯣꯟꯗ ꯆꯥꯁꯤ ꯊꯣꯡꯉꯣ ꯍꯥꯏ ꯑꯩꯅꯅꯦ ꯇꯜꯂꯕ ꯈꯪꯉꯕ ꯏꯪꯕꯁꯤꯗ ꯆꯥꯛꯀꯁꯦ ꯊꯣꯡꯕꯁꯦ ꯇꯟꯕꯅ ꯉꯁꯤꯁꯦ ꯑꯩꯅ ꯀꯥꯡꯉꯧ ꯇꯧꯔꯦ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟꯗꯣ ꯐꯨꯠꯂꯦ ꯑꯗꯒꯤꯗꯤ ꯑꯃꯦꯠꯄꯤ ꯃꯣꯔꯣꯛ ꯁꯥꯅ ꯃꯦꯠꯂꯦ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯊꯣꯏ ꯀꯣꯟꯁꯝꯅ ꯄꯥꯛꯅꯝ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯏꯕꯥꯏꯒ ꯍꯥꯏ ꯇꯧꯔꯛꯀꯦ ꯄꯥꯛꯅꯝ ꯃꯨꯛꯕꯥꯡꯁꯦ ꯄꯥꯛꯅꯝ ꯇꯧꯕꯁꯦ ꯑꯩꯗꯤꯀꯌꯥ ꯄꯥꯛꯅꯝꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯒꯅꯦ ꯇꯧꯕꯁꯦ ꯄꯥꯛꯅꯝ ꯅꯝꯕꯁꯦ ꯀꯌꯥ ꯍꯩꯇꯦꯕ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯛꯀꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯋꯦꯜꯀꯝ ꯊꯣꯏꯕꯤꯁꯅꯥ ꯔꯣꯃꯤꯇꯥꯅ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯆꯦ ꯔꯣꯃꯤꯇꯥ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯂꯩꯇꯦ ꯉꯁꯤ ꯏꯆꯥꯅꯨꯄꯤꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯃꯥꯗꯤ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒꯁꯦ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯇꯧꯔꯤꯕ ꯃꯐꯝꯗꯨꯗꯅꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯥꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕ ꯑꯗꯣ ꯆꯤꯆꯦꯒꯤꯗ ꯊꯝꯃꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯊꯤꯜꯂꯨꯔꯦ ꯑꯗꯒꯤꯗꯤ ꯉꯁꯤ ꯁꯟꯗꯥꯗ ꯀ꯭ꯂꯥꯁ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯍꯌꯦꯡꯅ ꯑꯌꯨꯛꯇ ꯇꯧꯗꯣꯏꯕ ꯑꯗꯨ ꯂꯣꯏꯔꯒ ꯍꯌꯦꯡ ꯁꯟꯗꯥꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯗꯥꯅ ꯂꯧꯔꯨꯗꯣꯏꯕ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯗ ꯂꯩꯈ꯭ꯔꯦ ꯃꯥ ꯉꯁꯤ ꯅꯨꯡꯊꯤꯟꯗ ꯊꯤꯜꯂꯨꯔꯦ ꯗꯥꯅ ꯀꯦꯃꯤꯅ ꯀꯩ ꯍꯥꯏꯕ ꯆꯤꯆꯦ ꯑꯩ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯏꯁꯩꯗꯣ ꯁꯨꯡꯁꯛ ꯁꯛꯇꯦ ꯑꯩꯒꯤ ꯏꯁꯩꯗꯣ ꯁꯨꯡꯁꯛ ꯁꯛꯇꯦ ꯍꯥꯏꯔ ꯀꯦꯃꯤ ꯁꯛꯂꯛꯀꯦ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯏꯆꯦ ꯍꯥꯏꯌꯦ ꯃꯉꯥꯜ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯃꯌꯥꯝ ꯀꯅꯥꯐꯥꯎ ꯂꯥꯏꯛ ꯇꯧꯕꯤꯗꯦ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯌꯨꯅꯦ ꯂꯥꯏꯛꯁꯦ ꯄꯨꯔꯥ ꯖꯤꯔꯣꯗ ꯂꯩꯈ꯭ꯔꯦ ꯑꯝꯇ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯑꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯅ ꯍꯥꯏꯕꯒ ꯀꯩꯕ ꯁꯣꯏꯕ ꯑꯃ ꯐꯥꯎ ꯍꯦꯛ ꯌꯥꯎꯗ꯭ꯔꯤ ꯉꯁꯤ ꯐꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯏꯆꯟꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯁꯨꯔꯖ ꯁꯤꯅꯥꯝꯅ ꯍꯥꯏ ꯅꯦꯅꯦ ꯍꯥꯏ ꯍꯦꯜꯂꯣ ꯁꯨꯔꯖ ꯋꯦꯜꯀꯝ ꯌꯨꯝꯅꯥꯝ ꯑꯃꯔꯖꯤꯠ ꯁꯤꯡꯍꯅ ꯍꯥꯏ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯃꯔꯖꯤꯠ ꯋꯦꯜꯀꯝ ꯑꯗꯒꯤꯗꯤ ꯏꯆꯟ ꯋꯥꯏꯈꯣꯝꯅ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯌꯦ ꯅꯨꯡꯁꯤꯕꯤ ꯏꯅꯥꯎ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯑꯗꯩ ꯁꯨꯔꯖ ꯁꯤꯅꯥꯝꯅ ꯑꯩꯗꯤ
ꯀꯩ ꯍꯥꯏꯕ ꯆꯪꯕꯒ ꯎꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯥꯜꯂꯨꯔꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤꯀꯣ ꯑꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤꯁꯨ ꯑꯩꯗꯤ ꯂꯤꯗꯔꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅꯅꯦ ꯁꯥꯊꯤꯕ ꯃꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯏꯗ ꯁꯦꯁ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯆꯠꯈꯔꯦ ꯑꯗꯒꯤꯗꯤ ꯄꯝꯕꯥꯔꯀꯥꯠꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯍꯦꯜꯂꯣ ꯔꯣꯅꯤꯇꯥꯅ ꯅꯦꯅꯦ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯔꯣꯅꯤꯇꯥ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤꯔꯣ ꯏꯕꯥꯏ ꯊꯕꯛ ꯁꯨꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯆꯪꯉꯛꯀꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤꯀꯣ ꯑꯗꯩ ꯋꯤꯟꯇꯔꯅ ꯆꯦꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯀꯩ ꯍꯥꯏꯕ ꯅꯪꯒꯤ ꯅ꯭ꯌꯨ ꯁꯞꯅꯦ ꯁꯞꯄꯣꯔꯠ ꯐ꯭ꯔꯣꯝ 11 years old ꯀꯩꯅꯣ ꯆꯠꯈ꯭ꯔꯦ 11 years old child ꯍꯥꯏ ꯑꯣꯀꯦ so cute so sweet ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯉꯥꯡ ꯃꯆꯥ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯗꯗꯥꯗꯤ ꯀꯥꯏ ꯆꯪꯈ꯭ꯔꯒꯦ ꯗꯗꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯌꯥꯎꯔꯛꯀꯦ ꯍꯥꯏꯌꯦ ꯃꯥ ꯍꯌꯦꯡ ꯄꯣꯠ ꯄꯤꯕꯒꯤꯅꯦ ꯀꯩꯅꯣ ꯇꯧꯔꯕ ꯊꯕꯛꯇꯣ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯑꯗꯨꯗꯨꯒꯤꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯌꯥꯎꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗ ꯑꯟꯖꯂꯤ ꯈꯨꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯌꯥꯝ ꯏꯪꯕ ꯃꯥꯜꯂꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯉꯁꯤꯁꯦ ꯀꯥꯡꯉꯧ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯃꯅ ꯃꯣꯔꯣꯛ ꯁꯥꯅ ꯃꯦꯠꯂꯦ ꯑꯃꯅ ꯍꯪꯒꯥꯝ ꯃꯇꯣꯟꯗꯣ ꯐꯨꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯁꯨꯔꯖꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯑꯩꯅ ꯀꯣꯃꯦꯟ ꯊꯥꯈꯤꯕꯗꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯁꯨꯔꯖꯁꯤꯅ ꯑꯩ ꯀꯣꯃꯦꯟꯇꯤ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯀꯣꯃꯦꯟꯇꯣ ꯑꯩꯈꯣꯏ ꯗꯥꯅꯗꯤ ꯈꯔ ꯍꯜꯂꯝꯃꯕꯅꯦꯕ ꯑꯩꯁꯨ ꯁꯪꯗꯕ ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯠꯂꯨꯏꯕ ꯎꯁꯣꯞ ꯑꯃ ꯆꯥꯕꯁꯨ ꯆꯠꯂꯨꯕ ꯑꯗꯩꯗꯤ ꯈꯔ ꯆꯤꯜꯂꯦ ꯉꯁꯤꯁꯦ ꯀꯦꯃꯤꯅ ꯆꯦꯆꯦ ꯑꯩ ꯂꯥꯏꯛ ꯇꯧꯔꯦ ꯑꯗꯨꯅ ꯏꯁꯩ ꯑꯃꯠꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯀꯦꯃꯤ ꯁꯛꯂꯒꯦ ꯑꯩ ꯏꯁꯩ ꯁꯛꯂꯒꯦꯀꯣ ꯅꯪꯒꯤꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗ ꯀꯩ ꯍꯥꯏꯕ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯏꯔꯣ ꯑꯝꯇꯪ ꯍꯥꯟꯅ ꯍꯥꯏꯔꯛꯎꯅꯦ ꯑꯩꯅ ꯐꯥꯕ ꯑꯣꯏꯗꯤ ꯁꯛꯂꯛꯀꯦꯕ ꯑꯗꯩ ꯁꯨꯔꯖꯁꯤꯅꯥꯝꯅ ꯍꯥꯏꯕ ꯃꯨꯕꯥꯡ ꯚꯤꯗꯤꯑꯣꯒꯤꯗꯣ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯌꯦꯡꯉꯒ ꯈꯪꯒꯅꯤꯀꯣ ꯁꯨꯔꯖ ꯁꯤꯅꯥ ꯍꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯔꯥ ꯅꯪꯒꯤ ꯀꯣꯃꯦꯟꯇꯨꯗ ꯅꯪꯒꯤ ꯃꯃꯤꯡꯗꯣ ꯑꯗꯒꯤ ꯏꯟꯗꯤꯔꯥꯅ ꯍꯥꯏꯌꯦ ꯔꯤꯇꯤꯀꯥꯅ ꯍꯥꯏ ꯋꯤ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯂꯞ ꯍꯥꯏꯔ ꯑꯗꯒꯤ ꯔꯣꯃꯤꯇꯥꯅ ꯏꯅꯝꯃꯅꯁꯨ ꯐꯥꯕ ꯏꯁꯩ ꯑꯣꯏꯅ ꯈꯜꯂꯒꯦ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯛꯑꯣ ꯏꯅꯝꯃ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯑꯗꯨꯁꯨꯈꯔ ꯐꯥꯗꯦꯈꯔ ꯂꯠꯂꯤ ꯑꯗꯨꯁꯨ ꯑꯩꯁꯦ ꯏꯁꯩꯁꯦ ꯑꯝꯇ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯏꯟꯗꯤꯔꯥ ꯒꯣꯜꯃꯩꯇꯨꯅ ꯆꯦ ꯗꯗꯥꯗꯤ ꯀꯗꯥꯏ ꯂꯩꯒꯦ ꯎꯗꯦ ꯗꯥ ꯊꯕꯛ ꯁꯨꯔꯤꯌꯦ ꯒꯣꯜꯃꯩ ꯗꯥ ꯊꯕꯛ ꯁꯨꯔꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯅꯤ ꯃꯥ ꯁꯨꯔꯖꯁꯤꯅꯥꯝꯅ ꯅꯦꯅꯦ ꯑꯩꯗꯤ ꯉꯁꯤ ꯀꯩ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯕꯦꯠ ꯀꯣꯃꯦꯟ ꯄꯤꯈꯤꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯔꯖꯁꯤꯅꯥ ꯅꯆꯦꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯨꯔꯖꯁꯤꯅꯥꯝꯅ ꯃꯥꯅꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯀꯦꯃꯤꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯦꯃꯤꯒꯤ ꯏꯁꯩ ꯁꯛꯈ꯭ꯔꯒꯦꯀꯣ ꯃꯥ ꯁꯛꯅ ꯂꯩ ꯁꯛꯑꯣꯇ ꯍꯥꯏꯔ ꯂꯩꯔꯦ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯊꯃꯣꯏꯗꯗꯤ ꯂꯣꯅ ꯑꯗꯒꯤꯗꯤ ꯏꯁꯩꯁꯦ ꯐꯥꯗꯦ ꯐꯖꯅ ꯃꯤꯆꯥꯅꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦꯗ ꯀꯦꯃꯤ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯃꯤ ꯁꯤ ꯏꯁꯩꯁꯦ ꯐꯥꯈꯤꯕꯅꯦ ꯀꯥꯎꯈ꯭ꯔꯦ ꯃꯤ ꯔꯤꯇꯤꯛ ꯁꯤꯡꯅ ꯌꯨ ꯑꯥꯔ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯔꯤꯇꯤꯛ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯂꯥꯜꯂꯁꯨ ꯀꯥꯏꯗꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩꯗ ꯀꯔꯤꯅ ꯁꯛꯂꯛꯑꯣ ꯍꯥꯏꯗꯣ ꯑꯝꯇꯪꯒ ꯍꯥꯏꯔꯛꯎꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯁꯨꯔꯖꯁꯤꯅꯥꯅ ꯅꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯈꯧꯅꯧ ꯆꯥꯕꯁꯦ ꯀꯩ ꯇꯧꯔꯒ ꯐꯅꯤ ꯈꯅꯥꯎ ꯑꯆꯥꯛꯄꯁꯦ ꯍꯥꯏꯔꯣ ꯅꯦꯅꯦ ꯈꯅꯥꯎ ꯑꯆꯥꯛꯄꯁꯦ ꯀꯩ ꯇꯧꯔꯒ ꯐꯅꯤ ꯈꯅꯥꯎ ꯆꯥꯛꯄꯁꯦ ꯈꯅꯥꯎ ꯆꯥꯛꯄꯁꯦ ꯀꯩꯗꯧꯔꯒ ꯐꯅꯒꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯍꯅꯨꯕꯤ ꯍꯥꯏ ꯍꯥꯎ ꯏꯁꯨ ꯅꯨꯄꯥ ꯈꯨꯃꯟ ꯅꯪꯕꯨ ꯂꯥꯛꯑꯕ꯭ꯔꯣ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯅꯕꯣꯛꯀꯤ ꯑꯦꯜꯕꯤꯗ ꯋꯦꯜꯀꯝ
ꯑꯗꯩꯗꯤ PM ꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯅꯦꯅꯦ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯗꯤ ꯔꯍꯃꯟ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯎ ꯆꯥꯏꯈꯔꯦ ꯈꯨꯃꯟꯅ ꯁꯩꯔꯦꯡ ꯊꯤꯔꯤꯔꯣ ꯍꯥꯏ ꯑꯗꯨꯅꯤ ꯏꯁꯩꯗꯣ ꯐꯥꯗꯦꯕ ꯑꯔꯨꯅꯥ ꯋꯥꯏꯔꯛꯄꯝ ꯍꯥꯏ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯔꯨꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯉꯁꯤꯗꯤ ꯌꯥꯔꯕꯣ ꯅꯦꯠ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯅꯪ ꯅꯦꯠ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠ ꯌꯥꯔꯕꯣ ꯍꯧꯖꯤꯛ ꯔꯥꯖꯨ ꯈꯥꯡꯉꯦꯝꯕꯝ ꯂꯥꯛꯑꯦ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯔꯥꯖꯨ ꯕ꯭ꯔꯣꯅ ꯃꯌꯥꯝꯗ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯟꯗꯤꯔꯥꯅ ꯆꯦ ꯈꯣꯟ ꯑꯗꯨꯝ ꯐꯖꯩ ꯍꯥꯏ ꯐꯖꯗꯕꯅꯤꯗ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯑꯗꯨꯝ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯒꯅꯦ ꯑꯁꯨꯝ ꯇꯧꯕꯅꯤꯗ ꯈꯣꯟꯒꯁꯦ ꯀꯗꯥꯏꯗꯩꯅꯣꯗ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯁꯛꯂꯣ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯊꯦꯝꯖꯤꯟ ꯑꯩ ꯐꯥꯗ꯭ꯔꯦ ꯈꯜꯂꯒꯦ ꯑꯩꯅ ꯁꯨꯝ ꯅꯪꯁꯦ ꯑꯩꯅ ꯅꯣꯡꯃ ꯅꯨꯡꯁꯤꯕꯁꯦ ꯍꯦꯜꯂꯤꯗꯣ ꯊꯣꯏꯕꯤꯁꯅꯥ ꯌꯥꯝ ꯐꯥꯗꯦꯀꯣ ꯀꯦꯃꯤꯅ ꯈꯔ ꯁꯛꯄꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯆꯦꯆꯦ ꯀꯦꯃꯤ ꯑꯩꯅꯦ ꯏꯁꯩꯗꯣ ꯐꯖꯅ ꯐꯥꯔꯗꯤ ꯂꯣꯏ ꯁꯛꯂꯛꯀꯗꯅꯤ ꯐꯖꯅ ꯐꯥꯗꯕꯩꯅꯤꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯔꯤꯇꯤꯡꯅ ꯋꯥꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯍꯥꯏꯌꯦ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯅꯪꯒꯤ ꯏꯁꯩꯁꯦ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯔꯨꯅꯥ ꯋꯥꯏꯔꯛꯄꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯏꯁꯩꯁꯦ ꯀꯩ ꯇꯧꯔꯦ ꯆꯤꯛꯄ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯦ ꯆꯤꯛꯄ ꯅꯠꯇꯦ ꯆꯤꯛꯄ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯐꯥꯕ ꯉꯝꯗꯕꯩꯅꯦꯕ ꯑꯗꯒꯤꯗꯤ ꯁꯦꯂꯤꯅꯤꯅ ꯍꯥꯏꯕ ꯕꯣꯛꯕꯣꯛ ꯆꯦꯆꯦ ꯍꯥꯏꯅ ꯇꯧꯔꯦ ꯕꯣꯛꯕꯣꯛ ꯆꯦꯆꯦ ꯕꯣꯕꯣꯛ ꯀꯧꯔꯁꯨ ꯌꯥꯏ ꯆꯦꯆꯦ ꯀꯧꯔꯁꯨ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕ ꯌꯥꯝ ꯋꯥꯠꯂꯦ ꯂꯥꯏꯛ ꯈꯔ ꯇꯧꯁꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯀꯩꯅꯣꯒꯤꯅꯦ ꯃꯣꯕꯥꯏꯜꯒꯤꯅꯦ ꯁꯣꯝ ꯁꯥꯏꯠ ꯂꯣꯝꯗ ꯃꯊꯛꯀꯤ ꯁꯥꯏꯠ ꯂꯣꯝꯗ ꯗꯣꯠ 3 ꯄꯤꯕꯗꯣ ꯑꯗꯨꯏꯗꯨꯒ ꯅꯝꯃꯒ ꯂꯥꯏꯛꯀꯤ ꯑꯣꯞꯁꯟ ꯀꯩꯅꯣ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯛꯇ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯕꯦꯛ ꯑꯗꯨꯝ ꯍꯜꯂꯛꯑꯣꯕ ꯈꯪꯗꯕ ꯌꯥꯎꯔꯒꯗꯤꯀꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯆꯤꯡꯈꯩ ꯁꯤꯡꯍꯅ ꯍꯥꯏꯕ ꯆꯦꯒ ꯏꯕꯥꯏꯒ ꯑꯣꯛ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯦ ꯆꯤꯡꯈꯩ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯥꯎꯕ ꯌꯥꯗꯦ ꯅꯆꯦꯒ ꯅꯕꯥꯏꯒꯁꯦ ꯅꯆꯦꯒ ꯅꯕꯥꯏꯒꯁꯦ ꯑꯣꯛ ꯆꯥꯖꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯣꯛꯁꯦ ꯆꯥꯕꯗꯣ ꯌꯥꯗꯕ ꯑꯇꯣꯞꯄ ꯍꯥꯏꯔꯧꯀꯣ ꯁꯨꯖꯁꯤꯅꯥꯝꯅ ꯍꯥꯏꯕ ꯍꯥꯀꯠꯆꯕꯗꯣ ꯍꯥꯏꯕ ꯍꯥꯏ ꯍꯥꯀꯠꯆꯕꯗꯣ ꯈꯅꯥꯎ ꯍꯥꯀꯠꯆꯕꯒꯤꯗꯤ ꯈꯣꯏꯍꯤ ꯊꯛꯑꯣ ꯈꯣꯏꯍꯤ ꯊꯛꯑ ꯐꯕꯅꯦ ꯀꯦꯃꯤꯅ ꯗꯗꯥꯁꯦ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯗꯗꯥꯗꯤ ꯁꯅꯥ ꯁꯥꯏꯌꯦ ꯁꯅꯥ ꯁꯨꯕ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯉꯔꯥꯡ ꯀꯩ ꯍꯥꯏꯕ ꯇꯨꯝꯊꯈ꯭ꯔꯦ ꯍꯧꯒꯠꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯍꯧꯒꯠꯂꯒ ꯌꯦꯡꯕꯗ ꯊꯣꯏꯕꯤꯒꯤ ꯀꯩ ꯍꯥꯏꯕ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤ ꯍꯥꯏ ꯋꯥ ꯊꯣꯏꯕꯤꯒꯤ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤꯔꯣ PM ꯋꯤꯟꯇꯔ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯔꯍꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯥꯔꯦ ꯍꯥꯏꯌꯦ ꯔꯤꯇꯤꯡꯅ ꯋꯥꯌꯥꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯔꯕꯤꯅꯥ ꯕꯦꯒꯝ ꯂꯥꯛꯑꯦ ꯍꯥꯏ ꯍꯦꯜꯂꯣ ꯔꯕꯤꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯨꯅ ꯍꯦꯜꯂꯦ ꯐꯖꯕ ꯍꯥꯏ ꯑꯗꯒꯤꯗꯤ ꯇꯣꯅꯤꯅ ꯍꯦꯜꯂꯣ ꯆꯦ ꯍꯥꯏ ꯇꯣꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯟꯗꯤꯔꯥꯅ ꯆꯦ ꯈꯣꯏꯃꯨꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯈꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯑꯇꯩ ꯀꯩꯅꯣꯝ ꯍꯥꯏꯗ꯭ꯔꯅꯦ ꯑꯩꯁꯦ ꯏꯁꯩ ꯑꯝꯇ ꯐꯥꯗꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯦꯂꯤꯅꯥ ꯂꯩꯃꯅ ꯆꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏ ꯑꯦꯂꯤꯅꯥ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅೋ ꯅꯪ ꯅꯆꯦꯗ ꯄꯦꯟꯗꯕ ꯂꯩꯕꯗꯣ ꯍꯦꯛꯇ ꯗꯣꯡ ꯍꯥꯏꯗꯣꯛꯑꯝꯃꯣ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯏꯌꯦ ꯃꯇꯦꯛꯇ ꯏꯁꯩ 2 ꯁꯛꯑꯦ ꯄꯦꯜꯂꯦ ꯑꯗꯨꯅ ꯑꯗꯨꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯁꯨ ꯐꯥꯗꯕꯩꯅꯦꯕ ꯔꯤꯇꯤꯛꯅ ꯄ꯭ꯂꯤꯖ ꯀꯩ ꯍꯥꯏꯅꯣ ꯄ꯭ꯂꯤꯖ ꯁꯤꯡ ꯁꯣꯡ ꯏꯟ ꯍꯤꯟꯗꯤ ꯁꯤꯁꯇꯔ ꯍꯥꯏꯌꯦ
ꯑꯣꯀꯦ ꯕ꯭ꯔꯣ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯥꯔꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪꯉꯣꯟꯗ ꯆꯤꯛꯄꯔꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯍꯥꯏ ꯑꯣꯀꯦ ꯔꯥꯖꯨꯅ ꯂꯥꯏꯚꯇ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯅ ꯅꯦꯅꯦ ꯀꯔꯤ ꯍꯥꯏꯕ ꯃꯨꯕꯥꯡ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯣ ꯑꯣꯀꯦ ꯊꯥꯡꯒꯠꯂꯛꯀꯦꯀꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯁꯨꯔꯖꯅ ꯀꯀꯥꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯀꯀꯥꯗꯤ ꯀꯩꯗꯧꯅꯤ ꯁꯅꯥ ꯁꯥꯏꯌꯦ ꯃꯥꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯖꯦꯔꯤꯅꯥ ꯅꯪ ꯆꯥꯔꯕꯣ ꯑꯦꯂꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯏꯁꯩꯁꯨ ꯌꯥꯝ ꯍꯩꯌꯦ ꯏꯆꯦ ꯅꯪꯅ ꯍꯦꯟꯗꯦ ꯑꯩꯅ ꯇꯥꯗꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯑꯣ ꯁꯥꯎꯕ ꯐꯅꯕ ꯅꯪꯅ ꯍꯦꯟꯗꯦ ꯑꯩꯅ ꯇꯥꯗꯦ ꯍꯥꯏꯁꯦ ꯑꯩꯅ ꯇꯥꯗꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯦꯂꯤꯅꯥ ꯑꯩ ꯈꯪꯗ ꯇꯧꯕꯅꯤꯀꯣ ꯀꯦꯃꯤꯅ ꯍꯥꯏꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗ꯭ꯔꯗꯤ ꯊꯥꯡ ꯄꯥꯏꯔꯒ ꯅꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯑꯗꯒꯤꯗꯤ ꯖꯦꯔꯤꯅꯥ ꯕꯦꯒꯝꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯁꯨꯔꯖꯁꯤꯅꯥꯝꯅ ꯑꯩꯁꯨ ꯆꯤꯛꯀꯦꯟꯇ ꯆꯥꯏꯌꯦ ꯑꯣꯀꯦ ꯑꯩꯁꯨ ꯆꯤꯛꯀꯦꯟꯇꯅꯤ ꯆꯥꯏꯕ ꯑꯇꯩ ꯆꯥꯗꯦꯕ ꯑꯗꯨꯗꯨꯅ ꯃꯤꯅ ꯃꯨꯕꯥꯡꯗ ꯁꯟ ꯆꯥꯔꯛꯑꯣ ꯑꯣꯛ ꯆꯥꯔꯛꯑꯣ ꯀ ꯍꯥꯏꯒꯅꯦ ꯆꯥꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯩ ꯁꯨꯔꯖꯁꯤꯅꯥꯝꯅ ꯍꯥꯏꯕ ꯃꯌꯥꯝꯗ ꯑꯝꯇ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯒꯦ ꯌꯥꯕ꯭ꯔꯣ ꯅꯦꯅꯦꯁꯨ ꯑꯣꯀꯦ ꯍꯪꯉꯣ ꯁꯨꯔꯖꯥ ꯀꯔꯤ ꯍꯪꯗꯣꯏꯅꯣ ꯍꯪꯉꯣ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯈꯨꯝꯖꯔꯛꯀꯦ ꯇꯣꯅꯤꯅ ꯆꯦꯒꯤ ꯅꯤꯄꯥꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯑꯩ ꯅꯤꯄꯥ ꯌꯦꯡꯒꯦ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤ ꯃꯥ ꯊꯕꯛ ꯑꯂꯨꯕ ꯑꯃ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥ ꯂꯥꯛꯀꯅꯤ ꯇꯣꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯌꯨꯀꯣ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯂꯥꯛꯀꯅꯦꯕ ꯀꯦꯃꯤꯅ ꯆꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯦꯃꯤ ꯑꯩꯁꯦ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯗꯨꯒꯤꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯂꯩꯄꯥꯝꯕ ꯈꯣꯏꯃꯨ ꯁꯛꯑꯣ ꯍꯥꯏꯌꯦ ꯁꯛꯑꯦ ꯁꯤ ꯊꯣꯏꯕꯤꯁꯅꯥ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯈꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯂꯩꯄꯥꯝꯕ ꯈꯣꯏꯃꯨ ꯌꯥꯔꯕ ꯏꯟꯗꯤꯔꯥꯅ ꯀꯩ ꯍꯥꯏꯕ ꯏꯟꯗꯤꯔꯥꯅ ꯌꯥꯝ ꯆꯝꯃꯦ ꯆꯦꯁꯦ ꯍꯥꯏ ꯆꯝꯕ꯭ꯔꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯆꯝꯃꯤꯔꯥ ꯀꯩꯗꯧꯋꯤꯔꯥ ꯀꯩꯁꯨꯝ ꯈꯪꯗꯦꯀꯣ ꯑꯗꯩ ꯇꯣꯅꯤꯅ ꯍꯥꯏꯕ ꯀꯁꯥꯔꯗꯒꯤꯅꯦ ꯀꯦꯃꯤ ꯑꯗꯒꯤꯗꯤ ꯗꯣꯂꯦꯟꯅ ꯀꯩ ꯍꯥꯏꯕ ꯏꯇꯥꯎꯕꯨꯡꯗꯤ ꯎꯗꯦꯅ ꯍꯥꯏ ꯗꯣꯂꯦꯟ ꯉꯁꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯌꯥꯎꯔꯛꯀꯅꯦꯕꯀꯣ ꯃꯥ ꯊꯕꯛ ꯑꯂꯨꯕ ꯑꯃ ꯇꯧꯔꯤ ꯑꯗꯨꯒꯤꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯥ ꯌꯥꯎꯒꯦ ꯁꯨꯔꯖꯁꯤꯅꯥꯝꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯕꯟꯗ꯭ꯔꯥ ꯆꯥꯅꯕꯗꯣꯅꯦ ꯍꯥꯏ ꯆꯥꯅꯕꯗꯣꯅꯦ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯕꯟꯗ꯭ꯔꯥ ꯆꯥꯅꯕꯗꯣꯅꯦ ꯀꯔꯤ ꯕꯟꯗ꯭ꯔꯥꯅꯣ ꯁꯨꯔꯖ ꯑꯗꯒꯤ ꯔꯣꯅꯤꯇꯥꯅ ꯍꯥꯏꯕꯅꯦꯅꯦ ꯆꯤꯛꯀꯦꯟ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯑꯗꯩ ꯁꯨꯔꯖꯅꯅꯦꯅꯦ ꯀꯩ ꯍꯥꯏꯕ ꯏꯁꯥꯅ ꯌꯨꯝꯗ ꯂꯩꯔꯒ ꯇꯧꯕ ꯊꯕꯛꯅ ꯍꯦꯟꯅ ꯐꯩ ꯈꯜꯂꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯀꯥ ꯍꯥꯏ ꯑꯗꯨꯅꯦ ꯔꯤꯇꯤꯛꯅ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯐꯥꯏꯟ ꯁꯨꯔꯖꯁꯤꯅꯥꯝꯅ ꯍꯥꯏꯌꯦ ꯖꯪꯒꯜꯗ ꯂꯩꯕ ꯁꯟ ꯃꯉꯥꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯁꯥ ꯃꯉꯥꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕ ꯖꯪꯒꯜꯗ ꯂꯩꯕ ꯁꯥ ꯃꯉꯥꯒꯤ ꯃꯃꯤꯡꯗꯤꯅꯦ ꯀꯨꯀꯤ ꯅꯝꯕꯔ 1ꯗ ꯀꯨꯀꯤ ꯅꯝꯕꯔ 2ꯗꯅ ꯀꯨꯀꯤ ꯎꯏꯊꯨ ꯑꯩ ꯍꯥꯏꯒꯦ ꯅꯝꯕꯔ 1ꯗ ꯀꯨꯀꯤ ꯅꯝꯕꯔ 2ꯗꯅ ꯀꯩꯅꯣ ꯅꯣꯡꯁꯥ ꯀꯨꯀꯤꯔꯥꯡ ꯅꯝꯕꯔ 3ꯗꯅ ꯇꯥꯏꯒꯔ ꯅꯝꯕꯔ 4ꯗꯅ ꯀꯩꯅꯣ ꯔꯥꯏꯅꯣ ꯀꯦꯔꯣꯁ ꯑꯗꯩ ꯅꯝꯕꯔ 5ꯇꯅ ꯗꯤꯌꯔ ꯅꯝꯕꯔ 1ꯗꯗꯤ ꯀꯨꯀꯤ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯀꯨꯀꯤꯅꯦ ꯀꯨꯀꯤꯔꯥꯡꯅꯦ ꯑꯩ ꯀꯨꯀꯤꯃꯨꯅꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯤꯠꯁꯦ ꯁꯣꯛꯑꯦ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯆꯣꯁꯃꯥꯁꯦ ꯎꯞꯄꯤꯅꯤꯀꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯈꯨꯃꯟ ꯅꯆꯦ ꯑꯅꯨꯒꯤ ꯍꯁꯕꯦꯟꯗꯣ ꯃꯦꯀꯞ ꯇꯧꯔꯤꯀꯣ ꯍꯥꯏꯌꯦ ꯃꯦꯀꯞ ꯇꯧꯔꯤ ꯃꯥ ꯃꯩꯇꯥꯟꯅ ꯃꯦꯀꯞ ꯇꯧꯔꯤ ꯃꯩꯇꯥꯟ ꯑꯩꯈꯣꯏꯒꯤ ꯉꯁꯪ ꯉꯥꯡꯕ ꯃꯩꯇꯥꯟ ꯑꯁꯥꯕꯗꯣ ꯑꯗꯨꯅ ꯃꯦꯀꯞ ꯇꯧꯔꯤ ꯃꯃꯥꯏꯗ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩꯗꯣ ꯐꯗꯕ ꯑꯗꯨꯗ ꯍꯦꯛ ꯏ ꯊꯣꯛꯄ ꯍꯥꯏꯌꯦ ꯐꯥꯗꯦ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯤ ꯑꯩꯕꯨ ꯔꯤꯇꯤꯛꯅ ꯄ꯭ꯂꯤꯖ ꯁꯦ ꯅꯦꯝ ꯅꯃꯁꯇꯦ
नमस्ते जी नमस्ते ऋतिक अदगीदी खाइदेम शांति कुमार ना हाय चे हाय हेलो शांति कुमार वेलकम नचे गेलबीद लापीबगी थैंक यू सो मच अदगीदी खुमन ना थोइबी नंगी इसई से मवोंग अमनिको हायना हायरे थोइबी सनाना खरा तौरकनी हायना हायरे सुरजना नेने आई चही कया फारमदौ माली हायरमो नंगना अइंगोंदा नेने कौरिसिनादी नंगसे चही 20 की मनुंगदा लेरमगदबा माली अदुगगिदी खुमन्ना काय हायबा चमना चामन्ना चंभुट मानबनिको हाय कनादनो हायदो रोनिता शर्मा ना हाय हेलो रोनिता वेलकम वेलकम नचे गेलबीद लापीबगी सो मच अदगीदी दिराना चे अइखोय इबुंगी नुपीसु कसारदगिने ओ कसार कदाइगी ओइदोइनो इंदिरा कसार पाखंग थोइबा लाए हाय तैमा हेलो थोइबा नंग लंबीदा लाइरो हुजिक जुम जरोगा मुसाक थोंगा सादुनी नत्रा अदगीदी ना काय हायबा चाक चारबो चाक चारे नंगदी चारबो टोनी ना चे नचा नुपादो अमता येंगे इसा नुपा लेतिए टोनी इसा नुपा लेते इसा नुपादीने मा हॉस्टेल लेको जुमदा लेते अदगीदी जनाब खान चाक चारबो हायना हायरे चारे जनाब नंगदी चारबो थोइबी सनाना हौजिकीदुना फरे दाबुंगाए दोलेना होजाइगा नोइगा कयाम लापनगे अस होजाइगा खोइगा जाम लापनइये याम लापनइये होजाइ काइदो खोइ चटपगा फंगबा ngamदेदा चटपगा लापने चटपगा मस चचजी होजाइ काइसे केमीना इम्फाल दा लाग गा अइखोइ युमदा लागो हाय ओके केमी लाकनी अइ इम्फाल लबु लादिने अइ एलबी तौरकनेबको एलबी तौरगा अइसे इम्फाल दा लाई हाना मयामदा अइना हायरानी लेफमजु अइना हायरानी मयाम नुसिबीबा अइबु नुसिबीबा मयामना लाकपीरो अदुगा अदुम सखंगनासीको अदुगगिदी सुरजा सिनामना चुम्मे नेने नंबर ओंदो हाय मारे खुमन होजाइगा लापनइको हाय अदगीदी सुरजा सिनामना नेने सोनाय कदाइगी ओइदोइनो सोनाय केनोगिने चांदम लकाइगिने सुरजा रोनिता ना चाक चारबो चे चारे रोनिता नंगदी चारबो अदगीदी तानी लाए तानी अरामबमना हेलो चे हाय तानी वेलकम नचे गेलबीद लापीबगी अदुइदी खाइदेम शांति कुमार ना चे चाक चारबो हाय चारे नंगदी चारबो सिंगा लाइफस्टाइल लाए इचे लाइकदन थैंक यू सिंगा नचे गेलबीद लापीबगी थैंक यू सो मच अदगीदी सुरजा सिनामना नेने अइना मयाम थीरिसे साउनुको नेने अइना एमजेड मयाम थारिसे साउनुको एमजेड थारिसे दि कइनो थीरिसे हायरा दगीदी तेलहैबना चेनु तेलहैबा पाइरगले हाय ओके तेलहैबा लाए मयाम तेलहैबा लाए को दे खान साहिदना नुंगाइरिबो निने हाय नुंगाइरिए अदुगगिदी सिंह लाइफस्टाइल हाय तेलु हाना कौखरे सुरजा सिनाम 2004 दा ओइरदी कया ओइरे अइगी चही ओ नंगी चही हायरो नंगी चही कई 2004 दा पोइरो 4 दगिना हौजी कयानो 14 दा कया चही तरा 16 17 18 19 20 21 22 23 24 ओ चही कुन ओइदो नत्रो चही कुन चुम्मीदु देना साइदे नंगोंदा हाइसे नत्रा चही कुन ने हाइसे लगिदी खान साइना कय हाइबा निने याम चम्मी हाय चम्बराइसे अइदुम अइदी सिनिको रियल सु सिनि सु मैदी चम्मीदा चम्दि अदुदि खंगदे अइ समाइ सुम तवी थोइबिसना इनमा नंगी इसैदो तौसे नंगबु नुंसी नंगबु उरैनु अदुदुरा नुंसी नंगबु उरैनु सओ नुंसी नंगबु उरैनु पाइमा ता कमाइ सै का होगलम दा नुंसी नंगबु उरैनु पाइमा हे पाइमा थानु खोइरांसे नुंसी लमदाइ नबीरो हे नुंसी थोइरबा नुंसी नंगबु उरैनु पाइमा थानु खोइरांसे नुंसी लमदाइ नबीरो हे नुंसी थोइरबा
ꯑꯗꯩ ꯃ꯭ꯌꯨꯖꯤꯛꯀ ꯄꯤꯊꯔꯒ ꯃꯈꯥ ꯇꯥ ꯁꯛꯄꯗꯤ ꯐꯖꯕꯅꯤꯍꯦ ꯇꯣꯅꯤꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯨ ꯏꯌꯔꯁ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯏꯌꯔꯁ ꯍꯥꯏꯕ ꯏꯀꯥꯏꯖꯩꯌꯦ ꯑꯩꯁꯦ ꯍꯅꯨꯕꯤ ꯐꯥꯔꯕꯅꯤꯅꯀꯣ ꯑꯩꯁꯦ ꯑꯍꯟ ꯑꯣꯏꯔꯦ ꯏꯀꯥꯏꯌꯦꯕ ꯑꯗꯩ ꯁꯨꯔꯖꯅ ꯅꯦꯅꯦ ꯍꯣꯏꯒꯤ ꯃꯔꯝꯗ ꯑꯌꯥꯝꯕ ꯈꯪꯉꯦ ꯃꯔꯝꯗꯤ ꯕ꯭ꯂꯣꯛ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒꯤ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯗꯤ ꯑꯁꯦꯡ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯕꯤꯅꯤꯀꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯈꯪꯗꯦ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯑꯩꯗꯤ ꯆꯤꯟ ꯊꯤꯕ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯩꯅ ꯉꯥꯡꯕꯗꯨꯗ ꯂꯣꯏꯅ ꯆꯨꯝꯕ ꯉꯥꯛꯇꯅꯤ ꯇꯦꯜꯍꯩꯕꯅ ꯆꯦꯅꯨꯁꯦ ꯐꯤꯒ ꯏꯜꯂꯤꯀꯣ ꯍꯥꯏꯌꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯐꯤ ꯏꯟꯕꯁꯦ ꯄꯛꯆꯕ꯭ꯔꯥ ꯍꯅꯨꯕꯤ ꯁꯥꯔꯤꯅꯤ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯒꯤꯗꯤ ꯁꯨꯔꯖꯅ ꯅꯦꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦ ꯉꯁꯤꯁꯦ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟꯗꯣ ꯑꯃ ꯐꯨꯠꯂꯦ ꯑꯗꯩꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯃꯣꯔꯣꯛ ꯁꯥꯅ ꯃꯦꯠꯂꯦ ꯂꯞꯁꯣꯟ ꯏꯕꯣꯝꯆꯥ ꯏꯕꯥꯏ ꯅꯨꯡꯁꯤꯕꯗꯤ ꯆꯠꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯏꯕꯥꯏ ꯂꯥꯛꯇ꯭ꯔꯤꯌꯦ ꯉꯁꯤꯒꯤ ꯏꯕꯥꯏ ꯊꯣꯛꯂꯛꯇ꯭ꯔꯤ ꯏꯕꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯀꯅꯤ ꯔꯣꯅꯤꯇꯥꯅ ꯀꯩ ꯍꯥꯏꯅꯣ ꯆꯥꯔꯦ ꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩꯗꯤ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯑꯃ ꯐꯨꯠꯂꯦ ꯑꯗꯩꯗꯤ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯦ ꯁꯨꯔꯖꯅ ꯍꯥꯏꯕ ꯃꯣꯡꯒꯣꯜꯄꯨꯔ ꯂꯥꯞꯅꯕ꯭ꯔꯣ ꯃꯣꯡꯒꯣꯜꯄꯨꯔꯗꯤ ꯌꯥꯝꯅ ꯂꯥꯞꯅꯗꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯞꯅꯩ ꯌꯥꯝꯅꯗꯤ ꯂꯥꯞꯅꯗꯦꯀꯣ ꯄꯨꯡ ꯑꯃꯒꯤ ꯂꯝꯕꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯗꯤ ꯈꯥꯏꯗꯦꯝ ꯁꯥꯟꯇꯤꯀꯨꯃꯥꯔꯅ ꯍꯥꯏꯕ ꯑꯩꯁꯨ ꯆꯥꯔꯦ ꯍꯥꯏꯌꯦ ꯇꯦꯜꯍꯩꯕꯅ ꯆꯦ ꯏꯪꯕ꯭ꯔꯣ ꯌꯥꯝ ꯏꯪꯉꯦ ꯇꯦꯜꯍꯩꯕ ꯅꯪꯗꯤ ꯏꯪꯕ꯭ꯔꯥ ꯅꯣꯏꯗꯨꯒ ꯏꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯅꯤꯜꯅ ꯁꯅꯥ ꯁꯥꯔꯤꯕꯣ ꯗꯤꯇꯤꯛꯅ ꯄ꯭ꯂꯤꯖ ꯁꯦ ꯃꯥꯏ ꯁꯤꯁꯇꯔ ꯅꯦꯝ ꯕꯩꯁꯅꯕꯤ ꯑꯗꯣ ꯑꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯍꯥꯏꯕ ꯑꯩꯗꯤꯕ ꯀꯩꯅꯣ ꯅꯣꯛꯅꯤꯡꯉꯦꯗ ꯀꯃꯥꯏ ꯁꯛꯀꯦ ꯏꯁꯩꯗꯣ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯂꯥꯛꯑꯦ ꯆꯦ ꯑꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯅꯦꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯑꯦꯝꯅ ꯀꯩ ꯍꯥꯏꯕ ꯑꯁꯥꯒꯤ ꯅꯨꯄꯥꯅ ꯂꯧꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯒꯣ ꯈꯪꯉꯗꯤ ꯏꯅꯝꯃ ꯑꯩ ꯈꯪꯗꯦꯅꯦ ꯃꯥ ꯃꯤꯡ ꯈꯪꯗꯦ ꯇꯣꯅꯤꯅ ꯍꯥꯏꯕ ꯄ꯭ꯂꯤꯖ ꯑꯝꯇ ꯍꯥꯏꯕꯤꯔꯒꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯔꯤ ꯍꯥꯏꯔ ꯋꯥꯅꯣ ꯇꯣꯅꯤ ꯑꯗꯩꯗꯤ ꯇꯦꯜꯍꯩꯕꯅ ꯆꯦ ꯅꯨ ꯄꯛꯆꯩꯌꯦ ꯍꯥꯏꯌꯦ ꯑꯩꯁꯦ ꯍꯅꯨꯕꯤ ꯁꯥꯕ ꯄꯛꯆꯕꯅꯤ ꯅꯍꯥ ꯁꯥꯕ ꯄꯛꯆꯗꯕꯅꯤꯀꯣ ꯑꯗꯩ ꯁꯨꯔꯖꯅ ꯍꯥꯏꯕ ꯅꯨꯡꯗꯥꯡ ꯁꯅꯥ ꯁꯥꯕꯁꯦ ꯃꯤꯗꯤ ꯌꯥꯝ ꯁꯣꯛꯀꯅꯤ ꯀꯀꯥ ꯍꯥꯏ ꯆꯨꯝꯃꯦ ꯌꯥꯝ ꯁꯣꯛꯑꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯃꯤꯠ ꯌꯥꯝ ꯁꯣꯛꯑꯦꯀꯣ ꯑꯗꯩꯗꯤꯅꯦ ꯀꯩꯕ ꯅꯨꯡꯗꯥꯡ ꯁꯨꯗꯕꯁꯨ ꯌꯥꯗꯦꯕꯀꯣ ꯃꯤꯒꯤ ꯅꯪꯅꯕ ꯄꯤꯔꯛꯄꯅꯤꯅꯅꯦ ꯁꯨꯗꯕꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯗꯥ ꯇꯦꯜꯍꯩꯕ ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯤ ꯈꯣꯝꯗꯦꯗ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯁꯦ ꯇꯦꯜꯍꯩꯕꯁꯦ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯋꯥꯍꯩꯁꯦ ꯏꯁꯜꯂꯛꯄ ꯋꯥꯅꯤꯗ ꯑꯗꯨꯒ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦꯅꯨ ꯀꯩ ꯍꯥꯏꯕ ꯉꯁꯥꯏ ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯕꯤꯗꯦꯀꯣ ꯍꯥꯏ ꯑꯗꯨꯅꯦ ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯔꯛꯄꯗꯣ ꯅꯪ ꯍꯣꯔꯦꯟ ꯈꯪꯒꯅꯤ ꯆꯤꯆꯦꯅꯨꯒ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯅꯪꯅ ꯀꯣꯃꯦꯟꯠꯁ ꯏꯔꯛꯄꯗꯣ ꯀꯧꯔꯛꯄꯗꯣ ꯑꯩꯅ ꯎꯍꯧꯗꯕ ꯑꯩ ꯐꯤ ꯇꯨꯔꯤꯕꯀꯣ ꯐꯤ ꯇꯨꯅ ꯁꯅꯥꯒꯤ ꯑꯦꯜꯕꯤꯗꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯥꯎꯕꯤꯕꯅꯦꯕ ꯑꯗꯣ ꯎꯍꯧꯗꯕ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯁꯨꯔꯖꯅ ꯍꯥꯏ ꯅꯦꯅꯦ ꯑꯝꯇ ꯄꯦꯟꯅ ꯅꯣꯛꯑꯣ ꯀꯩ ꯍꯥꯏꯕ ꯇꯦꯁ ꯃꯌꯥꯝꯁꯨ ꯇꯥꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯌꯦ ꯑꯩꯅꯦ ꯑꯩꯈꯣꯏꯗꯥ ꯂꯥꯛꯑꯒ ꯅꯣꯛꯂꯛꯀꯦ ꯑꯩꯁꯦ ꯅꯣꯛꯅꯤꯡꯗ꯭ꯔꯤꯕ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯇꯥꯟꯖꯥꯗ ꯅꯣꯛꯄ ꯍꯥꯏꯁꯦ ꯅꯣꯛꯅꯤꯡꯕꯗꯣ ꯀꯩ ꯍꯥꯏꯒꯅꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯍꯥꯏꯁꯦ ꯀꯩꯁꯨ ꯐꯖꯔꯣꯏꯕ ꯑꯩꯒꯤ ꯅꯣꯛꯅꯤꯡ ꯄꯦꯟꯅ ꯅꯣꯛꯄꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯗꯥ ꯆꯪꯉꯗꯤ ꯅꯣꯛꯂꯛꯀꯅꯤꯅ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯣꯏ ꯁꯨꯅꯤꯜꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯨꯅꯤꯜ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄ꯭ꯔꯀꯥꯁꯅ ꯌꯥꯝ ꯑꯍꯜ ꯃꯥꯜꯂꯦ ꯑꯍꯜ ꯁꯥꯏꯅꯦ ꯉꯁꯤꯁꯦ ꯈꯔ ꯍꯅꯨꯕꯤ ꯁꯥꯕ ꯇꯣꯅꯤꯅ ꯑꯦꯖ ꯍꯥꯏꯌꯦ ꯑꯩꯒꯤ ꯑꯦꯖꯇꯣ ꯍꯥꯏꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯑꯉꯥꯡ ꯅꯪꯕꯨ ꯁꯨꯔꯖꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯋꯥꯔꯦ ꯇꯨꯝꯃꯒꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯨꯔꯖ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯇꯨꯝꯃꯣꯀꯣ ꯑꯗꯒꯤꯗꯤ ꯅꯦꯅꯥꯅ ꯆꯦ ꯑꯅꯨ ꯐꯤ ꯏꯟꯕꯗꯣ ꯃꯨꯁꯂꯤꯝ ꯃꯥꯜꯂꯦ ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣ ꯇꯧꯕ ꯀꯣꯛꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯁꯤꯠ ꯁꯤꯖꯤꯜꯂꯛꯄꯒꯤꯅ ꯏꯪꯉꯦꯕ ꯅꯨꯡꯁꯤꯠ ꯁꯤꯖꯤꯜꯂꯛꯄꯒꯤ ꯅꯠꯇꯦ ꯈꯪꯗꯦ ꯀꯣꯛꯁꯦ ꯏꯪꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤꯅꯦ ꯖꯅꯥꯕ ꯈꯥꯟꯅ ꯗꯥꯁꯤ ꯌꯥꯝꯅ ꯆꯝꯕ ꯃꯥꯜꯂꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯏꯅꯝꯃ ꯃꯆꯜ ꯑꯩꯉꯣꯟꯗ ꯐꯥꯎ ꯀꯧꯕꯤꯔꯛꯇꯦ ꯍꯥꯏ ꯃꯥꯜꯂꯦ ꯍꯦꯛꯇ ꯏꯅꯝꯃ ꯗ ꯀꯧꯔꯒꯦ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯇꯦꯜꯍꯩꯕꯅ
ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯅꯪꯉꯣꯟꯗ ꯇꯧꯈ꯭ꯔꯕꯅꯦ ꯀꯣ ꯅꯦꯅꯥꯅ ꯆꯦꯅꯨ ꯑꯩꯗꯤ ꯊꯔꯣꯏ ꯆꯥꯔꯦ ꯆꯦꯗꯤ ꯍꯥꯏꯌꯦ ꯊꯔꯣꯏ ꯊꯣꯡꯕ ꯍꯥꯎꯔꯝꯒꯅꯤꯍꯦ ꯑꯩꯈꯣꯏꯗꯤ ꯀꯥꯡꯉꯧ ꯆꯥꯁꯜꯂꯦꯗ ꯅꯦꯅꯥ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯀꯩ ꯃꯊꯦꯜꯗ ꯆꯥꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯄ꯭ꯔꯀꯥꯁꯅ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯇꯔ ꯐꯣꯔ ꯇꯨꯗꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯄ꯭ꯔꯀꯥꯁ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯑꯗꯩ ꯑꯟꯖꯂꯤ ꯈꯨꯟꯅ ꯅꯦꯅꯥꯁꯨ ꯆꯦꯅꯦꯜ ꯍꯥꯡꯕ꯭ꯔꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯤꯕꯨꯜꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯍꯦꯜꯂꯣ ꯅꯦꯅꯥꯅ ꯇꯦꯜꯍꯩꯕ ꯊꯔꯣꯏ ꯆꯥꯔꯦ ꯅꯪ ꯉꯁꯤ ꯍꯥꯏ ꯑꯗꯣ ꯑꯩ ꯅꯦꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯇꯦꯜꯍꯩꯕ ꯍꯥꯏꯌꯦ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯂꯥꯛꯑꯦ 14 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯑꯟꯖꯂꯤ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯃꯌꯥꯝꯁꯤꯒ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯑꯃꯈꯛ ꯂꯥꯛꯏꯁꯦ ꯑꯁꯤꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯥꯅꯦꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯀꯥꯅꯦꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯕ꯭ꯂꯣꯛꯁ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯉꯥꯡꯅꯦꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯤꯉꯣꯜꯅꯤ ꯑꯗꯣ ꯑꯝꯇꯪ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯩ ꯅꯦꯅꯥ ꯁꯥꯏꯀꯣꯜꯅ ꯑꯟꯖꯂꯤ ꯍꯥꯡꯉꯦ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯑꯩꯗꯤ ꯄꯥꯟꯒ ꯁꯒꯣꯜ ꯍꯋꯥꯏꯒ ꯊꯣꯡꯉꯦ ꯑꯗꯒꯤꯗꯤ ꯁꯤꯕꯨꯜꯅ ꯕꯦꯠ ꯄꯨꯏꯠ ꯑꯆꯦ ꯇꯣꯔꯇꯥ ꯀꯩ ꯍꯥꯏꯅꯣ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯑꯣ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯔꯣꯃꯤꯇꯥꯅ ꯀꯃꯦꯟ ꯆꯪꯉꯛꯈ꯭ꯔꯦ ꯔꯣꯃꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯩ ꯔꯥꯖꯨ ꯕ꯭ꯔꯣꯅ ꯏꯇꯩꯃ ꯏꯁꯄꯦꯛꯇꯣ ꯑꯃꯨꯛꯇ ꯋꯥꯏꯖꯒꯦ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯑꯩ ꯄꯤꯗꯣꯏꯅꯦ ꯕ꯭ꯔꯣꯗ ꯒꯤꯐ ꯇꯧꯊꯣꯛꯀꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯗꯒꯤꯗꯤ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯅ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯀꯩꯅꯣ ꯗꯥ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯃꯥ ꯇꯧꯈꯠꯂꯛꯏꯁꯤꯅ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤ ꯑꯩ ꯉꯁꯤꯅꯦ ꯀꯥꯡꯉꯧ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯁꯨꯔꯖꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯏꯅꯝꯃ ꯏꯪꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯍꯥꯏꯌꯦ ꯏꯪꯉꯦ ꯌꯥꯝ ꯏꯪꯉꯦ ꯉꯁꯤꯁꯦ ꯗꯥ ꯀꯩꯅꯣ ꯍꯥꯏꯕ ꯇꯧꯔꯤꯗꯣ ꯑꯗꯒꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯈꯣꯏ ꯗꯥꯅ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯀꯩ ꯍꯥꯏꯅꯣ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩꯗꯣ ꯁꯛꯄꯤꯌꯣ ꯅꯪꯅ ꯐꯥꯗꯕꯇ ꯑꯃ ꯍꯥꯏꯖꯜꯂꯛꯎ ꯑꯗꯒꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯣ ꯍꯥꯏꯔꯦ ꯑꯣ ꯍꯥꯏꯔꯦ ꯇꯦꯜꯍꯩꯕꯅ ꯅꯦꯅꯥ ꯅꯪ ꯏꯝꯐꯥꯜꯒꯤꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯕꯤꯅꯤꯁ ꯁꯥꯏꯅꯤꯅ ꯍꯥꯏꯌꯦ ꯄꯨꯁꯄꯥꯔꯥꯅꯤ ꯀꯩ ꯍꯥꯏꯕ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ ꯄꯥꯝꯃꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯐꯝꯂꯤꯉꯩ ꯊꯃꯣꯏꯗꯣ ꯅꯪ ꯑꯩ ꯊꯃꯣꯏ ꯑꯅꯤ ꯇꯥꯏꯁꯤꯟꯅꯍꯧꯔꯁꯤ ꯅꯪ ꯑꯩ ꯊꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯍꯧꯔꯁꯤ ꯊꯥꯗꯣꯛꯂꯔꯣꯏ ꯑꯩꯅ ꯐꯥꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩꯗꯤ ꯑꯗꯩꯗꯤ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯅ ꯑꯩꯗꯤ ꯏꯔꯣꯟꯕ ꯀꯥꯡꯉꯧ ꯑꯁ ꯍꯥꯎꯕꯅꯤꯀꯣ ꯏꯔꯣꯟꯕ ꯀꯥꯡꯉꯧ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯁꯥꯄꯝ ꯑꯗꯒꯤꯗꯤ ꯁꯨꯔꯤꯇꯥꯅ ꯑꯩꯗꯤ ꯃꯩꯔꯥ ꯁꯪꯗ ꯂꯩꯔꯤꯌꯦ ꯍꯥꯏ ꯑꯣꯀꯦ ꯁꯔꯤꯇꯥ ꯑꯗꯒꯤꯗꯤ ꯅꯦꯅꯥꯅ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯒꯤꯗꯤ ꯑꯕꯤꯅꯤꯁ ꯁꯩꯅꯤꯅ ꯋꯌꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯐꯥꯔꯤꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯤꯇꯪ ꯌꯥꯝ ꯐꯥꯗꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯋꯥꯎ ꯅꯥꯏꯁ ꯁꯣꯡ ꯀ ꯍꯥꯏꯈ꯭ꯔꯦ ꯑꯗꯩ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯍꯣꯏ ꯇꯦꯜꯍꯩꯕ ꯒꯨꯗ ꯅꯥꯏꯠ ꯀꯩ ꯍꯥꯏꯅೋ ꯍꯣꯏ ꯇꯦꯜꯍꯩꯕ ꯅꯪꯗꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯩ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯅ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯄ꯭ꯂꯤꯖ ꯖꯣꯏꯟ ꯔꯤꯇꯔꯟ ꯄꯛꯀꯥ ꯍꯥꯏꯌꯦ ꯃꯥꯅꯦ ꯃꯌꯥꯝꯅꯀꯣ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯗ ꯖꯣꯏꯟ ꯇꯧꯁꯟꯕꯤꯌꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯒ ꯃꯥꯅ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯍꯜꯂꯛꯀꯅꯤꯀꯣ ꯃꯌꯥꯝ ꯄ꯭ꯔꯤꯌꯗꯔꯁꯤꯅꯤꯗ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯁꯟꯕꯤꯌꯣ ꯀꯅꯦꯛ ꯇꯧꯁꯟꯕꯤꯌꯣ ꯁꯣꯅꯥꯂꯤ ꯂꯥꯛꯑꯦ ꯍꯥꯏ ꯆꯦꯅꯨ ꯏꯁꯩ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣꯅꯥꯂꯤ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯦꯅꯥꯅ ꯆꯦꯅꯨ ꯀꯩ ꯍꯥꯏꯕ ꯐꯤ ꯏꯟꯕꯗꯣ ꯃꯨꯁꯂꯤꯝ ꯃꯥꯜꯂꯦ ꯃꯥꯟꯖꯔꯁꯅꯨ ꯉꯁꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯦ ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯥ ꯑꯩꯅ ꯇꯈꯦꯜ
ꯂꯩꯀꯥꯏꯗꯩꯅꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯁꯦ ꯃꯌꯥꯝ ꯍꯥꯏꯔꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯅꯣ ꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯇꯗꯤ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯎꯗ꯭ꯔꯦ ꯁꯨꯔꯟꯖꯣꯏ ꯁꯤꯡꯍꯅ ꯀꯔꯤꯒꯤꯅꯣ ꯀꯣꯛꯇꯨ ꯐꯤꯅ ꯀꯨꯞꯂꯤꯗꯨꯕꯨ ꯍꯥꯏ ꯑꯣꯀꯦ ꯂꯧꯊꯣꯛꯀꯦ ꯃꯌꯥꯝꯅ ꯑꯩ ꯀꯣꯛꯀꯤ ꯐꯤꯁꯦ ꯂꯧꯊꯣꯛꯎꯇ ꯍꯥꯏꯈ꯭ꯔꯦꯗ ꯂꯧꯊꯣꯛꯀꯦ ꯌꯥꯔꯕ ꯃꯌꯥꯝ ꯑꯩꯅꯅꯦ ꯀꯣꯛꯁꯦ ꯅꯨꯡꯁꯤꯠ ꯐꯨꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝꯅꯦ ꯏꯁꯥꯁꯦ ꯁꯥꯏꯅꯁ ꯂꯩꯕꯅꯤꯅ ꯍꯥꯏꯅ ꯇꯧꯕꯅꯤꯗ ꯑꯗꯒꯤꯗꯤ ꯑꯗꯩ ꯁꯥꯄꯝꯅ ꯀꯩ ꯍꯥꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯒꯦ ꯍꯥꯏꯌꯦ ꯉꯁꯤ ꯀꯥꯡꯉꯧ ꯑꯣꯏꯅ ꯆꯥꯔꯦ ꯁꯥꯄꯝ ꯅꯪꯗꯤ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯑꯣ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯈꯤꯇꯪ ꯑꯣꯏꯁꯨ ꯄꯥꯏꯈꯠꯈ꯭ꯔꯦꯅꯦ ꯀꯃꯥꯏꯁꯦ ꯈꯤꯇꯪ ꯑꯣꯏꯁꯨ ꯁꯛꯄꯤꯔꯦ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯆꯦꯗꯤ ꯏꯁꯩ ꯁꯛꯄꯁꯨ ꯍꯩ ꯑꯗꯒꯤꯗꯤ ꯆꯦꯅ ꯇꯧꯔꯛꯄꯗꯤ ꯂꯣꯏꯅꯃꯛ ꯄꯛꯑꯦ ꯅꯨꯡꯁꯤꯕꯒꯤꯔ ꯈꯪꯗꯦ ꯑꯗꯨꯅꯦ ꯑꯟꯖꯂꯤ ꯑꯩꯈꯣꯏꯅꯦ ꯀꯩꯅꯣ ꯇꯧꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯇꯧꯕꯗꯣ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯤꯅꯦꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯕ ꯃꯤꯅꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯤꯡꯁꯦ ꯑꯃꯐꯥꯎ ꯌꯦꯡꯅꯤꯡꯉꯝꯃꯣꯏꯕ ꯈꯪꯉꯕ ꯑꯗꯨꯅꯤ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯅꯆꯦꯅ ꯇꯧꯔꯨꯕꯗ ꯅꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯑꯗꯒꯤꯗꯤ ꯔꯣꯃꯦꯁꯅ ꯍꯥꯏꯅꯦꯅꯦ ꯍꯦꯜꯂꯣ ꯔꯣꯃꯦꯁ ꯍꯦꯜꯂꯣ ꯑꯗꯨꯗꯒꯤꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯉꯁꯤꯗꯤꯅꯦ ꯅꯦꯅꯥ ꯑꯩꯈꯣꯏ ꯀꯥꯡꯉꯧ ꯆꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯑꯗꯨꯅ ꯐꯖꯔꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯔꯟꯖꯣꯏ ꯁꯤꯡꯍꯅ ꯌꯥꯔꯦ ꯁꯥꯎꯕꯤꯒꯅꯨ ꯍꯥꯏꯌꯦ ꯀꯩꯒꯤ ꯁꯥꯎꯗꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯩꯅ ꯁꯨꯝ ꯀꯣꯛꯇꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯀꯣꯛ ꯈꯨꯝꯖꯤꯟꯕ ꯀꯣꯛꯇꯣ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯑꯗꯨꯝ ꯏꯪꯉꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒꯤ ꯑꯗꯩ ꯀꯦꯅꯤꯡꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯆꯦ ꯌꯨ ꯑꯥꯔ ꯕ꯭ꯌꯨꯇꯤꯐꯨꯜ ꯋꯤꯗꯥꯎꯠ ꯌꯣꯔ ꯐꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯩꯗꯤ ꯀꯩꯕ ꯍꯥꯏ ꯆꯦ ꯑꯣꯀꯦ ꯑꯩ ꯐꯤ ꯂꯧꯊꯣꯛꯈꯤꯕꯗꯨꯒ ꯍꯥꯏꯅꯤꯀꯣ ꯑꯗꯒꯤ ꯁꯥꯄꯝꯅ ꯀꯩ ꯍꯥꯏꯕ ꯑꯩꯕꯨꯗꯤ ꯉꯥ ꯆꯥꯏꯌꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯌꯦ ꯀꯅꯥꯗꯣ ꯅꯪꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯒꯤ ꯃꯩꯅꯥꯝ ꯁꯨꯔꯖꯕꯂꯥꯅ ꯆꯦ ꯑꯅꯨ ꯄꯥꯏꯈꯠꯈ꯭ꯔꯦ ꯀꯣꯃꯦꯟꯁ ꯄꯥꯏꯈꯠꯈ꯭ꯔꯦ ꯆꯦ ꯑꯅꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯁꯛꯁꯤ ꯁꯣꯅꯥꯂꯤꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯀꯥꯡꯉꯧ ꯆꯥꯏꯌꯦ ꯁꯣꯅꯥꯂꯤ ꯅꯪꯗꯤ ꯀꯩ ꯆꯥꯔꯛꯒꯦ ꯉꯁꯤ ꯗꯗꯥꯁꯨ ꯌꯥꯎꯕ ꯎꯗꯦ ꯆꯦ ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯒ ꯊꯣꯛꯂꯛꯑꯅꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯃꯥ ꯊꯣꯛꯂꯛꯑꯅꯤ ꯃꯥ ꯍꯧꯖꯤꯛꯅꯦ ꯀꯦꯔꯤꯕꯀꯣ ꯑꯦꯜꯕꯤ ꯌꯥꯎꯕꯒꯤ ꯂꯤꯞꯁꯇꯤꯛꯀ ꯊꯥꯔꯤꯌꯦ ꯃꯥ ꯑꯥꯏꯕ꯭ꯔꯨꯒ ꯌꯦꯛꯏꯌꯦ ꯉꯥꯏꯍꯥꯛ ꯂꯩ ꯊꯣꯛꯂꯛꯇ꯭ꯔꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯈꯣꯏꯗꯥ ꯊꯣꯛꯂꯒ ꯅꯣꯛꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯊꯤꯕ ꯐꯖꯕꯒ ꯂꯥꯏꯔꯤ ꯀꯩ ꯍꯥꯏꯅꯣ ꯅꯥꯔꯛꯀꯅꯤ ꯂꯨꯝꯅ ꯂꯩꯅꯕ ꯑꯣꯏꯅ ꯇꯧ ꯅꯥꯗ꯭ꯔꯒ ꯂꯣꯏꯔꯦ ꯊꯤꯕꯗꯨꯗꯤ ꯑꯃꯨꯛ ꯀꯦꯊꯕ ꯌꯥꯏ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯌꯥꯝ ꯏꯪꯗꯦꯗ ꯑꯩꯅ ꯁꯨꯝ ꯀꯣꯛꯇꯣ ꯈꯨꯝꯖꯤꯟꯕꯅꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯅꯀꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛꯇ ꯍꯤ ꯀꯥꯏꯅ ꯍꯦꯜꯂꯣ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯅꯣ ꯄꯥꯏꯈꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯔꯦꯀꯣ ꯍꯥꯏꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯛꯅꯤꯡ ꯀꯩꯅꯣ ꯇꯧꯔꯤꯔꯣ ꯇꯣꯀꯤꯡ ꯇꯧꯔꯤꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯅꯦꯅꯥꯅ ꯃꯤ ꯑꯃ ꯎꯗꯦꯕ ꯍꯥꯏꯌꯦ ꯑꯗꯩ ꯄ꯭ꯔꯤꯌꯥꯗꯥꯁꯤꯅꯤꯅ ꯑꯣꯟ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯤ ꯀꯩꯅꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯦꯠꯀꯤꯟꯁꯅ ꯀꯩ ꯍꯥꯏꯕ ꯑꯦ ꯐꯣꯔ ꯑꯅꯨ ꯍꯥꯏꯔꯣ ꯑꯣꯀꯦ ꯁꯣꯅꯥꯂꯤꯅ ꯆꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯑꯣꯏꯅ ꯆꯥꯔꯦ ꯆꯝꯐꯨꯠꯀ ꯍꯥꯏ ꯑꯣꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯄ꯭ꯔꯤꯌꯥꯗꯥꯁꯤꯅꯤ ꯍꯥꯏꯔ ꯀꯞꯈ꯭ꯔꯦꯅꯦ ꯑꯗꯒꯤ ꯅꯦꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ प्लीज ꯈꯨꯃꯟꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯍꯥꯏꯔꯒ ꯖꯒꯣꯏꯕꯨ ꯁꯥꯕꯅꯦ ꯅꯨꯡꯊꯪꯕꯨ ꯄꯨꯊꯣꯔꯛꯄꯅꯦ ꯂꯣꯏꯔꯦ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯍꯥꯏ ꯑꯣꯀꯦ ꯗꯥꯔꯂꯤꯡ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯍꯌꯦꯡꯒ ꯊꯥꯡꯒꯠꯂꯛꯑꯣ ꯊꯣꯏꯕꯤꯁꯅꯥ
ꯍꯌꯦꯡ ꯆꯥꯔꯒꯅꯦ ꯍꯪꯆꯤꯠ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯦ ꯍꯌꯦꯡ ꯊꯥꯡꯒꯠꯂꯛꯑꯣꯏ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯆꯥꯕꯗꯗꯤ ꯑꯗꯨꯝ ꯄꯨꯡ 1 ꯇꯥꯔꯅꯤꯅ ꯍꯪꯆꯤꯠ ꯊꯥꯡꯒꯠꯂꯛꯀꯦ ꯑꯗꯒꯤꯗꯤ ꯑꯠꯀꯤꯁꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀꯥꯡꯉꯧ ꯆꯥꯔꯦ ꯑꯗꯒꯤꯗꯤ ꯃꯩꯅꯝ ꯁꯨꯖꯕꯂꯥꯅ ꯆꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯆꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯣꯀꯦ ꯁꯛꯂꯛꯀꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯗꯣꯏꯕ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪ ꯊꯣꯏꯕꯅ ꯍꯣꯏ ꯏꯇꯩꯃ ꯅꯅꯥꯎ ꯀꯩꯅꯣ ꯌꯧꯖꯔꯦ ꯊꯕꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯊꯣꯡꯕꯁꯦ ꯋꯥꯏꯅꯦ ꯍꯥꯏ ꯊꯣꯏꯕ ꯅꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯣ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯖꯤꯜꯂꯁꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯕꯗꯨꯁꯨ ꯋꯥꯗꯦꯗꯅꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯀꯩ ꯋꯥꯔꯤꯅꯣ ꯊꯣꯏꯕꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯁꯅꯥ ꯂꯥꯛꯑꯦ ꯁꯅꯥꯁꯤꯡꯅ ꯅꯦꯅꯦ ꯁꯥꯏꯈꯣꯝꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯛꯄꯗꯨꯔꯥ ꯍꯥꯏꯔꯣ ꯅꯦꯅꯥ ꯁꯅꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯣꯟꯅ ꯀꯩꯅꯣ ꯊꯥꯒꯠꯂꯁꯨ ꯌꯥꯏ ꯍꯥꯏ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯦꯠꯀꯤꯟꯁꯅ ꯁꯤꯕ ꯆꯤꯡꯗ ꯑꯍꯥꯟꯕ ꯇꯧꯕꯗꯣ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯀꯩꯕꯨ ꯁꯅꯥ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯣꯅꯥꯂꯤꯅ ꯆꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯑꯦꯜꯕꯤ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯗꯣ ꯆꯦ ꯏꯁꯩ ꯑꯣꯏꯅ ꯇꯧꯁꯦ ꯁꯛꯂꯒꯣ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤꯗꯤ ꯑꯣꯀꯦ ꯁꯣꯅꯥꯂꯤ ꯁꯛꯂꯛꯀꯦ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯦꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯕꯅꯦ ꯑꯇꯩꯁꯨ ꯍꯥꯏꯔꯒꯣ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯅꯦꯅꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯕꯅꯦ ꯑꯇꯩꯁꯨ ꯍꯥꯏꯔꯒꯣ ꯍꯥꯏꯕꯀꯣ ꯑꯣꯀꯦ ꯅꯦꯅꯥ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯗꯩ ꯈꯨꯃꯟꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯩ ꯁ꯭ꯋꯥꯏ ꯌꯧꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯍꯧꯕꯅ ꯐꯔꯅꯤ ꯍꯥꯏ ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯂꯩꯒꯅꯨ ꯀꯩꯅꯣ ꯇꯧ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯑꯩ ꯂꯣꯏꯕꯧ ꯌꯥꯎ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥꯅ ꯇꯧꯔꯒꯣ ꯏꯅꯝꯃ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯌꯥꯔꯦ ꯍꯥꯏ ꯈꯨꯃꯟ ꯅꯪ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯣꯏꯐꯧ ꯌꯥꯎꯗꯦ ꯅꯍꯥꯟꯉꯩꯁꯨ ꯉꯁꯤꯗꯤ ꯌꯥꯎꯒꯗꯅꯤ ꯑꯗꯩ ꯖꯣꯟꯁꯟ ꯂꯥꯛꯑꯦ ꯏꯇꯩꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯖꯣꯟꯁꯟ ꯉꯁꯤꯗꯤꯅꯦ ꯀꯩꯅꯣ ꯆꯥꯔꯦ ꯀꯥꯡꯉꯧ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩꯇꯪ ꯆꯥꯔꯛꯀꯦ ꯖꯣꯟꯁꯟ ꯑꯗꯒꯤ ꯑꯦꯠꯒꯤꯟꯁꯅ ꯁꯛꯂꯛꯑꯣ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯃꯤꯟ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯁꯨ ꯈꯪꯉꯤ ꯑꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯁꯅꯥ ꯐ꯭ꯔꯦꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯔꯣ ꯉꯁꯤꯁꯦ ꯀꯣꯛꯁꯨ ꯆꯤꯛꯄꯅ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯉꯁꯤꯁꯦ ꯁꯛꯂꯛꯀꯦꯀꯣ ꯑꯟꯖꯂꯤꯅ ꯀꯩ ꯍꯥꯏꯕ ꯅꯦꯅꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯖꯕꯅꯦ ꯑꯇꯩꯁꯨ ꯍꯥꯏꯔꯒꯣ ꯑꯩꯒꯤꯁꯨ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯔꯤꯌꯥꯗꯥꯁꯤꯅꯤꯗꯁꯨ ꯇꯧꯁꯜꯂꯣ ꯑꯟꯖꯂꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗꯁꯨ ꯇꯧ ꯁꯅꯥ ꯁꯤꯡ ꯍꯥꯏꯅ ꯂꯥꯛꯏꯗꯣ ꯃꯉꯣꯟꯗꯁꯨ ꯇꯧꯁꯜꯂꯣ ꯑꯗꯒꯤꯗꯤ ꯁꯤꯒ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯉꯣꯟꯗꯁꯨ ꯇꯧꯁꯜꯂꯣ ꯃꯣꯏ ꯆꯦꯅꯦꯜ ꯄꯥꯏꯕꯅꯦꯕ ꯏꯁꯩ ꯑꯃ ꯁꯛꯂꯒꯦ ꯅꯥꯈꯣ ꯀꯣꯃꯦꯟꯠꯁꯀ ꯑꯝꯇ ꯄꯥꯈꯤꯗꯣꯏꯒꯦꯀꯣ ꯁꯥꯎ ꯌꯥꯗꯦ ꯈꯅꯥꯎꯁꯦ ꯑꯝꯇ ꯁꯦꯡꯗꯣꯛꯈꯤꯒꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯌꯥꯔꯕ ꯀꯣꯃꯦꯟ ꯆꯥꯖꯧꯈꯔꯦ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩ ꯇꯧꯔꯁꯦ ꯈꯨꯃꯟꯅ ꯏꯁꯩ ꯁꯛꯂꯅꯨ ꯅꯈꯣꯜꯗꯣ ꯌꯥꯗ꯭ꯔꯦꯀꯣ ꯍꯥꯏ ꯑꯗꯒꯤ ꯖꯣꯟꯁꯟꯅ ꯏꯇꯩꯃ ꯏꯁꯩ ꯍꯧꯔꯁꯦ ꯍꯥꯏ
ꯑꯗꯒꯤꯗꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯑꯩꯈꯣꯏꯒꯤ ꯗꯥꯔꯂꯤꯡꯅ ꯀꯩ ꯍꯥꯏꯕ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯑꯩꯈꯣꯏ ꯗꯥꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯒꯤ ꯆꯦꯅꯦꯜꯅꯤꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤꯒ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯏꯔꯤꯁꯦ ꯑꯁꯤꯒ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯄ꯭ꯂꯤꯖ ꯑꯦꯗꯤꯀꯤꯟꯁꯅ ꯀꯩ ꯍꯥꯏꯕ ꯏꯁꯩꯗꯣ ꯇꯧꯔꯖꯦ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯍꯥꯏꯔ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡ ꯍꯥꯏꯔꯒ ꯈꯨꯔꯝꯈꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯁꯩꯁꯦ ꯅꯅꯥꯎꯒꯤ ꯊꯃꯣꯏꯗ ꯍꯥꯏꯔꯒ ꯃꯆꯤꯟꯒ ꯈꯨꯝꯃꯒ ꯅꯣꯛꯏ ꯄꯣꯠꯅꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯀꯩ ꯍꯥꯏꯕ ꯉꯁꯥꯏ ꯁꯛꯂꯤ ꯃꯌꯥꯝꯗꯨꯗꯩ ꯑꯁꯤꯅ ꯐꯖꯔꯦ ꯍꯥꯏꯌꯦ ꯉꯁꯥꯏꯒꯤꯗꯨꯅ ꯐꯥꯗꯕꯅꯤꯅ ꯁꯨꯔꯒꯗꯣ ꯈꯪꯗꯕ ꯑꯁꯤꯅꯅꯦ ꯁꯨꯝ ꯈꯔ ꯐꯥꯕꯗꯨꯒꯤ ꯁꯨꯔꯗꯣ ꯈꯪꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯉꯩꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯅ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯣꯃꯨꯅꯤꯇꯤꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯀꯥꯏ ꯀꯧꯔꯛꯑꯦ ꯇꯨꯀꯠꯆꯩꯌꯦ ꯑꯗꯩ ꯁꯣꯅꯥꯂꯤꯅ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯋꯥ 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 ꯀꯥꯏ ꯀ꯭ꯂꯦꯞ ꯇꯧꯔꯦ ꯑꯗꯩ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯃꯤ ꯑꯃ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅꯣꯅꯦꯅ ꯑꯩꯈꯣꯏ ꯗꯥꯔ ꯀꯅꯥꯅꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯀꯣꯃꯦꯟꯁ ꯄꯤꯔꯛꯑꯣ ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯑꯃꯨꯛ ꯄꯤꯔꯛꯇꯗꯤ ꯀꯩꯗꯧꯔꯒꯦ ꯗꯥ ꯀꯣꯃꯦꯟꯁ ꯂꯥꯛꯄꯁꯦ ꯃꯣꯏꯁꯦ ꯂꯦꯞꯈ꯭ꯔꯖꯥꯠꯂꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯤ ꯀꯝꯇ ꯂꯩꯇꯦ ꯃꯤ ꯀꯨꯟꯅꯤꯊꯣꯏ ꯀꯨꯟꯍꯨꯝꯗꯣꯏ ꯈꯛ ꯂꯩ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯁꯤꯕꯨ ꯃꯤ ꯑꯝꯇ ꯂꯥꯛꯄꯤꯗꯦꯕ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯂꯦꯞꯇꯦ ꯍꯥꯏ ꯑꯗꯨꯅꯦ ꯀꯣꯃꯦꯟꯁ ꯄꯤꯊꯔꯛꯑꯣ ꯍꯥꯏꯕ ꯅꯣꯏ ꯀꯩꯗꯧꯔꯒꯦ ꯋꯥꯔꯕ ꯅꯣꯏꯁꯨ ꯑꯗꯒꯤꯗꯤ ꯁ꯭ꯔꯤꯌꯥ ꯍꯃꯣꯝꯅ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯍꯤꯟꯗꯤꯒꯤꯅꯦ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯀꯦ ꯉꯁꯤ ꯑꯔꯃꯥꯟꯒꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯈꯜꯂꯛꯑꯦꯕ ꯉꯁꯥꯏ ꯏꯁꯩꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯀꯩ ꯏꯁꯩꯅꯣ ꯑꯔꯃꯥꯟꯒꯤ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯀꯦꯀꯣ ꯑꯩ ꯑꯔꯃꯥꯟꯒꯤ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯐꯖꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯄꯥꯝꯖꯕ ꯑꯝꯇ ꯁꯛꯂꯛꯀꯦ इतनी मोहब्बत करो ना मैं भूल न जाऊं कहीं वापस किनारे पे आना मैं डूब न जाऊं कहीं देखा जब से चेहरा तेरा मैं तो हफ्तों से सोया नहीं बोल दो ना जरा दिल में जो है छिपा मैं किसी से कहूँगी नहीं बोल दो ना जरा दिल में जो है छिपा मैं किसी से कहूँगी नहीं मैं किसी से कहूँगी नहीं काय ꯌꯧꯈ꯭ꯔꯦ ꯁꯤꯕꯨ ꯑꯗꯩꯗꯤ ꯁꯣꯅꯥꯂꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯂꯪꯂꯥꯒꯤ ꯖꯒꯣꯏꯗꯣ ꯁꯛꯂꯛꯑꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯁꯣꯅꯥꯂꯤ ꯂꯪꯂꯥꯒꯤꯅ ꯖꯒꯣꯏ ꯁꯥꯏꯗꯣ ꯑꯗꯨꯗꯤ ꯏꯁꯩꯗꯣ ꯐꯥꯗꯦꯌꯦ ꯑꯩꯅꯦ ꯅꯥꯀꯣꯡ ꯅꯣꯡꯃ ꯐꯖꯅ ꯐꯥꯔ ꯁꯛꯂꯛꯀꯦ ꯐꯥꯗꯕꯩ ꯇꯧꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯁꯤꯔꯤꯌꯥꯅ ꯍꯣꯏ ꯍꯥꯏꯌꯦ ꯅꯦꯅꯥꯅ ꯂꯥꯛꯑꯣ ꯅꯪꯕꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯤꯔꯤꯌꯥꯅ ꯋꯥꯎ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯁꯜꯂꯛꯑꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤ
ꯂꯩꯕ꯭ꯔꯣ ꯊꯣꯏꯕꯤ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯆꯦ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯈꯔꯦ ꯑꯗꯩ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯂꯥꯛꯇꯔꯦ ꯍꯥꯏ ꯃꯤꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯃꯤ ꯂꯤꯛꯂꯤꯌꯦ ꯉꯁꯤꯁꯦ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ ngasi hayeng khuthekna phongdoke khallingai oi khidara pakhachai lamlan bi kanagi ngasi hayeng khuthekna phongdoke khallingai oi khidara pakhachai lamlan bi kanagi ꯌꯦꯡꯁꯤꯟꯅꯗ ꯅꯪꯅ ꯎꯁꯤꯟꯅꯗ ꯇꯨꯃꯤꯟ ꯃꯤꯁꯨꯝ ꯍꯩꯕ ꯃꯤ ꯅꯣꯛꯇꯣ ꯅꯪꯒꯤ ꯐꯥꯗꯦꯗ ꯌꯥꯝꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯤ ꯂꯩꯇꯦ ꯌꯣꯡꯉꯛꯇꯅꯦ ꯂꯩꯗꯣ ꯃꯤ ꯂꯥꯛꯑꯣ ꯅꯠꯇꯦ ꯃꯤ ꯊꯣꯏꯕꯤꯁꯅꯥ ꯃꯤꯁꯦ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯕ ꯅꯣꯏ ꯌꯣꯡꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯤ ꯌꯥꯝ ꯂꯩꯇꯦ ꯍꯥꯏꯕꯩꯅ ꯍꯥꯏꯁꯦ ꯅꯍꯥꯟꯉꯩꯗꯤ ꯃꯤꯗꯣ 70 80 100 200 ꯑꯗꯨꯃꯥꯏꯅ ꯌꯧꯋꯤꯗꯅ ꯉꯁꯤꯗꯤ ꯃꯤ 20 ꯗꯒꯤ ꯈꯖꯤꯛ ꯈꯔ ꯑꯃꯨꯛ ꯍꯦꯟꯒꯠ ꯑꯃꯨꯛ ꯀꯨꯝꯊ ꯇꯧ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯕꯅꯤꯗ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯊꯣꯏꯕꯤꯁꯅꯥ ꯅꯠꯇꯦ ꯁꯤꯔꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯚꯁꯇꯦ ꯁꯣꯡ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯚꯁꯇꯦ ꯑꯗꯨꯁꯨ ꯌꯥꯝ ꯐꯥꯗꯦ ꯈꯔ ꯑꯗꯨꯝ ꯁꯜꯂꯛꯀꯦ ꯋꯥꯁꯇꯦ ꯖꯥꯕꯤꯗꯨ मेगवाई माँ खाओ किस्मतों में लिखा ललना तुम पे ना ना नहीं ना फादीने वास्तिदो अदैदी थबिसनाना इनम्मा डार्लिंग कौओए कैनो किसी रोज बारिश जो आए समझ लेना बूंदों में मैं हूँ ला 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 나똥같이 로 풀려 ngасꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯃꯟꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯌꯥꯏꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯏꯅꯝꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯗꯥꯖꯥꯔꯅꯤ 이놈아 그냥 ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯌꯥꯏꯁꯅꯥ ꯋꯦꯜꯀꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯔꯦ ꯀꯥꯡꯍꯧ ꯑꯣꯏꯅ ꯇꯧꯔꯦ ꯁꯅꯥ ꯃꯆꯥꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯗꯗꯥ ꯂꯩꯌꯦ ꯃꯥ ꯊꯕꯛ ꯁꯨꯔꯤꯕꯀꯣ ꯂꯥꯛꯑꯅꯤ ꯗꯗꯥ ꯌꯥꯎꯔꯛꯑꯅꯤ ꯑꯗꯒꯤꯗꯤ ꯁꯤꯔꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯁꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛ ꯂꯦꯡꯊꯣꯔꯛꯇꯣꯔꯦ ꯑꯩꯒꯤ ꯍꯤꯔꯣ ꯂꯥꯛꯇꯣꯔꯦ ꯀꯝꯕ ꯂꯩꯖꯔꯁꯅꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯀꯩꯗꯧꯕ ꯑꯗꯩꯗꯤ ꯇꯤꯡ ꯇꯣꯡ ꯍꯥꯏꯕꯅꯦ ꯑꯗꯒꯤꯗꯤ ꯃꯥꯏꯒꯤ ꯁꯝꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥ ꯀꯣꯞꯄ ꯀꯣꯞꯇꯕ ꯆꯥꯀꯣꯞ ꯆꯔꯥꯡ ꯗꯥꯅꯪ ꯃꯔꯤ ꯂꯥꯛꯑꯗꯤ ꯊꯨꯡꯕ ꯊꯨꯡꯗꯕꯤ ꯗꯥꯅꯪ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯑꯩ ꯅꯣꯛꯇꯅ ꯑꯩ ꯃꯃꯥꯏꯁꯦ ꯈꯨꯏꯕ ꯑꯩꯈꯣꯏ ꯍꯧꯔꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯨ ꯈꯨꯃꯟꯒꯤ ꯃꯥꯏꯔꯦꯟ ꯃꯥꯟꯕ ꯃꯥꯏꯊꯣꯡꯁꯤꯕꯨ ꯎꯕꯤꯔꯒ ꯚꯣꯠ ꯑꯃꯇꯪ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯨꯝꯅ ꯚꯣꯠ ꯊꯥꯗꯕꯤꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯥꯏꯔꯦꯟ ꯃꯥꯏꯊꯣꯡꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄ ꯁꯛꯐꯝꯗꯣ ꯎꯖꯔꯒ ꯄꯦꯟꯖꯒꯦ ꯂꯦꯅꯥ ꯁꯥꯏꯈꯣꯝꯗ ꯋꯥꯎ ꯍꯥꯏ ꯁꯤꯔꯤꯌꯥꯅ ꯍꯤꯔꯣ ꯀꯥꯏ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯅꯦ ꯑꯗꯩ ꯃꯥꯏꯕꯝ ꯖꯣꯒꯦꯟꯗ꯭ꯔꯣꯅ ꯁꯤꯁꯇꯔ ꯕ꯭ꯔꯣꯗꯣ ꯁꯥꯎꯍꯟꯕꯒꯤ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯗꯩ ꯑꯟꯖꯂꯤꯅ ꯆꯦ ꯏꯕꯥꯏꯗꯣ ꯉꯁꯤ ꯀꯥꯕꯨꯡꯒꯟꯖꯇ ꯐꯪꯅꯩ ꯌꯥꯏꯌꯦ ꯑꯟꯖꯤꯇꯥꯅ ꯑꯖꯟꯇꯥꯅ ꯐꯪꯅꯔꯛꯏ ꯑꯩꯒꯤ ꯇꯝꯆꯥꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯖꯨꯋꯦꯂꯔꯤ ꯗꯨꯀꯥꯟꯗ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯌꯥꯏꯁꯅꯥꯅ ꯗꯗꯥ ꯂꯥꯛꯑꯗꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯗꯣꯏꯕ ꯃꯥꯜꯂꯤ ꯍꯥꯏ ꯑꯗꯒꯤ ꯗꯣꯂꯦꯟꯅ ꯏꯇꯥꯎꯕꯨꯡ ꯂꯥꯛꯑꯦ ꯏꯇꯥꯎ ꯏꯂꯤꯁꯥ ꯆꯥꯅꯤꯡꯉꯦ ꯑꯃꯨꯛꯇ ꯄꯤꯖꯧ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯔꯤ ꯅꯪꯉꯣꯟꯗ ꯄꯤꯖꯧ ꯍꯥꯏꯔꯣ ꯑꯩꯕꯨ ꯆꯥ ꯐꯪꯗꯦ ꯂꯥꯛ ꯅꯣꯏ ꯁꯣꯅꯥꯂꯤꯅ ꯗꯗꯥꯒꯤ ꯀꯥꯔꯟ ꯅꯥꯏ ꯍꯧꯔꯒꯦ ꯅꯩꯔꯦꯍꯦ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡ ꯉꯥꯏ ꯈꯨꯔꯝꯈ꯭ꯔꯦ ꯃꯌꯥꯝ
ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯝ ꯆꯥꯃꯟꯅ ꯆꯥꯕ ꯇꯨꯝꯗ꯭ꯔꯦ ꯂꯩꯈꯠꯂ ꯂꯩꯔꯦ ꯅꯨꯡꯁꯤꯠꯁꯦ ꯄꯨꯡꯗ ꯇꯨꯀꯠꯆꯩꯌꯦ ꯅꯪꯗꯤ ꯆꯤꯂꯩ ꯑꯩ ꯁꯨꯃꯥꯏꯅ ꯐꯝꯒꯦ ꯑꯩꯈꯣꯏꯅꯤꯃꯛ ꯎꯅꯕ ꯁꯨꯃꯥꯏꯅ ꯐꯩꯗ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯁꯤ ꯎꯔꯒ ꯃꯥ ꯑꯩ ꯅꯨꯄꯤꯁꯦ ꯐꯖꯅ ꯃꯨꯟꯅꯕꯨ ꯌꯦꯡꯉꯨꯗꯅꯦ ꯊꯤꯔꯝꯃꯕ ꯒꯣꯖꯤꯂꯥ ꯃꯥꯟ ꯂꯩꯔꯝꯃꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯗꯥꯕꯨꯡ ꯍꯥꯏꯅ ꯍꯥꯏꯔ ꯍꯜꯂꯣ ꯈꯣꯏꯔꯝꯈꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤ ꯗꯥꯔꯂꯤꯡ ꯊꯣꯏꯕꯤ ꯆꯥꯛꯊꯣꯛ ꯅꯪ ꯅꯃ ꯅꯨꯄꯤ ꯇꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯂꯩꯌꯦ ꯆꯥꯛꯊꯣꯛꯁꯤꯗꯤ ꯗꯥ ꯆꯥꯏꯊꯣ ꯑꯩ ꯃꯤꯠ ꯅꯥꯕꯅ ꯅꯪ ꯄꯥꯔꯣ ꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯌꯦꯁ ꯀꯁꯔ ꯄꯥꯈꯪꯅ ꯀꯩꯕ ꯌꯣꯡꯆꯥꯛ ꯆꯥꯔꯗꯤ ꯀꯩꯕ ꯅꯣꯡꯂꯣꯝ ꯅꯤꯡꯂꯣꯝꯗꯒꯤ ꯁꯗꯥꯅꯟꯗꯒꯤ ꯁꯨꯔ ꯃꯌꯥꯝ ꯊꯣꯛꯄꯅꯤ ꯇꯥꯃꯣꯏ ꯏꯃꯥꯏ ꯁꯗꯥꯅꯟꯗꯗꯤ ꯀꯩꯅꯣꯅꯤ ꯔꯟꯕꯤ ꯊꯧꯅꯥꯁꯨ ꯔꯟꯕꯤꯔ ꯊꯧꯔꯥꯝ ꯃꯥꯟꯅꯃꯤ ꯂꯩꯔꯝꯃꯦ ꯑꯩꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯈꯨꯃꯟ ꯏꯕꯥꯏ ꯀꯞꯊꯈꯔꯦ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥ ꯀꯩꯗꯧꯉꯩ ꯀꯥꯏꯅꯅꯤ ꯗꯣꯂꯦꯟ ꯍꯥꯏꯔꯣ ꯗꯣꯂꯦꯟ ꯊꯣꯉꯥꯝꯅ ꯀꯩꯅꯣ ꯕꯔꯥꯛ ꯇꯨꯔꯦꯜꯒ ꯅꯛꯅꯔꯒ ꯏꯂꯤꯁꯥ ꯆꯥ ꯐꯪꯗꯦ ꯀꯥꯏꯅ ꯏꯕꯨꯡꯉꯣ ꯐꯥꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯥꯃꯣ ꯇꯥꯃꯣꯗꯤ ꯅꯠꯇꯕꯅꯤꯅ ꯐ꯭ꯔꯤꯗ ꯄꯤꯔꯝꯗꯦ ꯃꯃꯟꯗꯣ ꯍꯪꯕꯗ ꯋꯥꯕ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦ ꯊꯣꯏꯕꯤꯆꯅꯥꯅ ꯗꯥꯕꯨꯡ ꯉꯥꯏ ꯃꯌꯥ ꯍꯤꯒꯠꯈ꯭ꯔꯦ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯁꯤꯗ ꯇꯥꯔꯤꯕ ꯆꯣꯏꯖꯥꯏꯅꯔꯕ ꯆꯔꯨ ꯃꯥꯜꯂꯕ ꯁꯝꯂꯥꯡꯁꯤꯅ ꯄꯔꯥ ꯏꯅꯐꯤ ꯆꯔꯩ ꯑꯍꯦꯟꯕꯤ ꯐꯤꯕꯥꯟ ꯄꯥꯔ ꯏꯅꯐꯤ ꯇꯧꯔꯕꯤ ꯅꯤꯡꯉꯣꯜ ꯆꯔꯩ ꯂꯩꯇꯥꯕ ꯑꯍꯦꯟꯕꯤ ꯏꯁꯩ ꯃꯌꯦꯛ ꯑꯣꯏ ꯃꯥꯜꯂꯦꯅꯦ ꯐꯤꯕꯥꯟ ꯀꯔꯤ ꯇꯔꯨꯕꯤ ꯀꯔꯤ ꯍꯥꯏꯔꯛꯏ ꯃꯥꯜꯂꯦꯅ ꯅꯤꯡꯉꯣꯜ ꯂꯩꯇꯦꯡꯕꯤ ꯀꯔꯤ ꯀꯔꯤꯒ ꯄꯤꯔꯛꯀꯦ ꯊꯥꯔꯛꯀꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯈꯜꯂꯨꯔꯦ ꯑꯗꯨ ꯏꯁꯩ ꯄꯨꯗꯨꯅ ꯃꯌꯦꯛ ꯑꯣꯏ ꯂꯩꯔꯝꯃꯤ ꯆꯠꯂꯨꯒꯦ ꯏꯄꯥꯝ ꯏꯇꯩꯃ ꯂꯝꯗꯝꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯦꯔꯒ ꯆꯝꯃꯦ ꯀꯣꯏꯔꯨꯒꯦ ꯐꯖꯊꯣꯛꯑꯝꯃꯦ ꯀꯃꯥꯏꯅ ꯁꯅꯥꯄꯨꯡꯗꯁꯨ ꯇꯧꯔꯤꯅꯣ ꯇꯧꯔꯤꯖꯥꯠꯅꯣ ꯄꯨꯛꯅꯤꯡꯗ ꯉꯁꯤꯁꯦ ꯉꯁꯤ ꯅꯣꯛꯆꯒꯦ ꯆꯥꯕ ꯈꯔ ꯄꯦꯟꯅ ꯇꯨꯝꯃꯦꯗꯧꯒꯤꯅꯦ ꯃꯃꯣꯟꯁꯨ ꯐꯖꯕꯅꯤ ꯁꯤꯁꯦ ꯌꯥꯝꯅꯀꯣ ꯄꯥꯔ ꯏꯅꯐꯤ ꯐꯥꯕ꯭ꯔꯣ ꯑꯩ ꯄꯨꯟꯁꯤ ꯇꯥꯗ꯭ꯔꯤ ꯆꯔꯩ ꯊꯣꯏꯕꯤꯆꯅꯥ ꯑꯍꯦꯟꯕꯤ ꯃꯥꯏꯕꯝꯅ ꯐꯤꯕꯥꯜ ꯍꯥꯎꯇꯦ ꯇꯔꯨꯕꯤ ꯅꯤꯡꯉꯣꯜ ꯂꯩꯇꯦꯡꯕꯤ ꯀꯦꯔꯒ ꯆꯠꯂꯨꯒꯦ ꯏꯄꯥꯝ ꯂꯝꯗꯝꯁꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡꯗ ꯅꯣꯛꯆꯒꯦ ꯃꯣꯃꯣꯟ ꯃꯤꯅꯣꯛꯁꯨ ꯏꯅꯝꯃ ꯑꯗꯨꯅꯦ ꯀꯩꯕ ꯄꯥꯝꯕꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯂꯥꯡꯂ ꯖꯒꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏ ꯂꯪꯂꯥꯅ ꯗꯕꯨꯡ ꯍꯜꯂꯣ ꯖꯒꯣꯏ ꯅꯦꯅꯥ ꯁꯥꯕꯒꯨꯝ ꯍꯜꯂꯣ ꯍꯜꯂꯣ ꯅꯣꯏ ꯂꯪꯂꯥꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯖꯒꯣꯏ ꯔꯥꯅꯤ ꯁꯥꯕꯒꯨꯝ ꯏꯅꯐꯤ ꯏꯟꯒꯗ꯭ꯔꯥ ꯊꯣꯏꯕꯤ ꯔꯥꯅꯤ ꯏꯅꯐꯤ ꯏꯟꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯔꯥꯅꯤ ꯏꯅꯐꯤ ꯏꯟꯒꯗ꯭ꯔꯥ ꯍꯥꯏꯔꯣ ꯍꯦ ꯈꯨꯃꯟ ꯅꯪ ꯒꯤꯐ ꯄꯤꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯁꯤꯕꯨ ꯄꯨꯡ ꯅꯪꯅ ꯐꯣꯟ ꯀꯥꯏꯗ ꯅꯝꯃꯒꯦ ꯈꯨꯗꯤꯡꯒꯤ ꯀꯧꯏꯅꯦ ꯀꯥꯏꯗ ꯑꯥꯗ ꯆꯥꯔꯖ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯕꯣ 42 ꯔ ꯀꯩꯅꯣ ꯌꯥꯎꯋꯦ ꯄ꯭ꯂꯣꯛꯀꯤ ꯂꯩꯇꯦ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯪꯗꯣꯏꯅꯦ ꯃꯆꯨ ꯃꯆꯨ ꯀꯁꯥꯔ ꯄꯥꯈꯪ ꯏꯟꯗꯣꯔꯤꯕꯅꯦ ꯊꯣꯏꯕꯅ ꯀꯩ ꯏꯟꯖꯥꯡ ꯇꯧꯔꯤꯅꯣ ꯁꯣꯅꯥꯂꯤꯅ ꯀꯩꯕ ꯆꯦ ꯌꯥꯎꯔꯤꯕꯣ ꯌꯥꯝ ꯑꯦꯜꯕꯤꯗ ꯐꯖꯩꯌꯦ ꯃꯈꯥ ꯁꯛꯄꯤꯔꯛꯑꯣ ꯃꯈꯥ ꯊꯥꯗꯔꯦꯅꯦ ꯑꯣꯀꯦ ꯁꯣꯅꯥꯂꯤ ꯁꯨꯅꯤꯜ ꯇꯝꯕꯝ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯀꯣꯛ ꯌꯥꯝ ꯆꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯀꯣꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯝꯕꯅ ꯀꯩꯅ ꯆꯤꯛꯏꯅꯣ ꯂꯨꯈꯝꯗ ꯑꯁꯦꯡꯕꯩ ꯂꯨꯈꯝꯗ ꯀꯣꯛ ꯆꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯩꯅ ꯆꯤꯛꯏꯅꯣ ꯂꯥꯛꯏ ꯀꯣꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁꯦꯡꯕ ꯊꯨꯒꯥꯏ ꯌꯦꯡꯁꯤꯔꯣ ꯑꯁꯦꯡꯕꯗ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯗ ꯊꯥꯞꯂ ꯆꯤꯡꯁꯪ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯔꯥꯅꯤ ꯏꯅꯐꯤ ꯀꯔꯤꯕ ꯐꯤꯕꯥꯟ ꯀꯣꯠꯄꯤ ꯂꯩꯔꯥꯡ ꯑꯣꯏꯔꯤꯗꯔꯅꯦ ꯀꯣꯠꯄꯤ ꯋꯥꯏꯃ ꯂꯩꯕꯤꯒꯦ 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 2 months ꯃꯇꯨꯡꯗ ꯑꯣꯏꯃꯥꯟ ꯉꯔꯥꯡꯗ ꯊꯕꯛ ꯆꯪꯕꯗ ꯉꯥꯏꯔꯤꯅꯦ ꯔꯥꯅꯤ ꯐꯤ ꯏꯟꯕꯤ ꯂꯩꯕꯤꯒꯦꯒ ꯍꯥꯏꯒꯠꯂꯛꯏꯅꯦ ꯊꯣꯏꯕꯤꯁꯅꯥ ꯕꯤꯁꯅꯨ ꯀꯩꯅꯣꯅ ꯕꯤꯁꯅꯨ ꯕꯤꯁꯅꯨ ꯀꯁꯥꯔ ꯅꯪ ꯄꯥꯈꯪꯅ ꯏꯇꯩꯃ ꯉꯁꯤꯗꯤ ꯊꯨꯝꯖꯥꯛꯄꯤ ꯑꯣꯏꯅ ꯇꯧꯔꯦ ꯏꯇꯩꯃ ꯑꯣꯀꯦ ꯊꯨꯝꯖꯥꯛꯄꯤ ꯅꯪ ꯊꯣꯡꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯔꯣꯜꯂꯒ ꯆꯥꯏꯔꯤꯔꯣ ꯍꯥꯎꯕꯅꯤꯀꯣ ꯊꯨꯝꯖꯥꯛꯄꯤ ꯑꯩꯗꯤ ꯊꯨꯝꯖꯥꯛꯄꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯦ ꯈꯨꯃꯟ ꯅꯪꯅ ꯁꯦꯂꯔꯤꯗꯨ ꯅꯃꯥ ꯅꯄꯥ ꯊꯥꯗꯗꯅ ꯅꯨꯄꯤꯒꯤ ꯐꯤ ꯍꯥꯟꯅ ꯂꯩꯕꯤꯔꯒꯦꯔꯥ ꯉꯔꯥꯡꯗꯃ ꯃꯤꯡ ꯆꯪꯕꯗ ꯉꯥꯏꯔꯤꯅꯦ ꯏꯅꯝꯃꯁꯦ ꯗꯗꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤꯀꯣ ꯑꯣꯐꯤꯁꯀꯤ ꯃꯅꯨꯡꯗꯕꯨ ꯃꯥꯗꯤ ꯀꯣꯛ ꯆꯪꯉꯝꯈꯤꯔꯣꯏꯅꯦ ꯆꯤꯛ ꯑꯦ ꯍꯥꯏꯔꯒ ꯀꯣꯛ ꯊꯨꯒꯥꯏꯌꯨ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯔꯦ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ ꯅꯣꯏ ꯗꯥꯅ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯎꯔꯕ ꯈꯪꯉꯕ ꯍꯧꯖꯤꯛ ꯅꯣꯏ ꯅꯣꯏ ꯈꯨꯃꯟ ꯀꯣꯛ ꯊꯨꯒꯥꯏ ꯌꯦꯡꯒꯦ ꯍꯥꯏꯒꯠꯂꯦ ꯅꯍꯥꯟꯃꯨꯛ ꯔꯥꯅꯤ ꯏꯅꯐꯤꯗꯣ ꯂꯩꯈ꯭ꯔꯕꯣ
ꯑꯩꯗꯣ ꯔꯥꯅꯤ ꯑꯣꯏꯅ ꯂꯩꯍꯧꯗ꯭ꯔꯦ ꯈꯨꯃꯟ ꯋꯥꯡꯈꯩ ꯑꯣꯏꯅ ꯂꯩꯕꯤꯔꯦꯗꯥꯅ ꯑꯩꯈꯣꯏꯗꯤ ꯔꯥꯖꯥ ꯑꯣꯏꯅ ꯔꯥꯖꯥ ꯔꯥꯅꯤ ꯔꯥꯖꯥ ꯖꯨꯉꯥ ꯋꯥꯠꯂꯤꯁꯤꯒꯤꯗꯣ ꯃꯥ ꯃꯥ ꯖꯨꯉꯥꯎꯅꯤ ꯄꯨꯔꯥ ꯖꯨꯉꯥ ꯑꯩ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯉꯨꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯃꯥꯜꯂꯤ ꯕꯣꯡ ꯃꯥꯜꯂꯤꯅꯦ ꯃꯌꯥꯝ ꯃꯤ ꯌꯥꯝꯗꯦꯕꯣ ꯃꯤ ꯂꯤꯛ ꯂꯤꯛꯈ꯭ꯔꯦꯕꯣ ꯇꯟꯕꯅ ꯃꯤꯁꯤꯡꯗꯤ ꯏꯂꯤꯛ ꯂꯤꯛꯊꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯔ ꯌꯥꯝꯅ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯇꯨꯀꯠꯆꯩ ꯃꯥ ꯑꯃꯨꯛꯇ ꯂꯥꯛꯄꯕꯨ 12 ꯀꯨꯟꯍꯨꯝꯗꯣꯏ ꯂꯩꯅꯤ ꯑꯝꯇꯒ ꯂꯥꯛꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯝꯇ ꯉꯥꯏꯈꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯔꯥꯅꯤ ꯏꯟꯅꯐ꯭ꯔꯤꯗ ꯂꯤꯗꯤꯡ ꯃꯣꯏ 5 ꯃꯣꯏꯗꯣ ꯄꯤꯕ ꯀꯌꯥ ꯂꯩꯍꯧꯒꯦ ꯃꯤ ꯂꯩꯕꯤꯗꯨꯅ ꯃꯌꯥꯝ ꯂꯩꯍꯧꯕ꯭ꯔꯥ 135 ꯃꯥꯅ ꯄꯥꯏꯁꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯄ꯭ꯔꯕꯣꯇꯤ ꯁꯤꯡꯍ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯅ ꯇꯨꯝꯈ꯭ꯔꯦ ꯑꯃꯨꯛ ꯂꯥꯝꯃꯛꯑꯦ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯧ ꯂꯩꯇꯉꯩ ꯃꯣꯕꯥꯏꯜꯁꯤꯒ ꯑꯣꯟꯁꯤꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯤꯕꯨ ꯇꯥꯕꯤꯗ꯭ꯔꯕ ꯃꯌꯥꯝ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯑꯃꯝꯕꯁꯨ ꯑꯃꯝꯕꯅꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤ ꯑꯃꯨꯛꯇ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯐꯥꯎꯈ꯭ꯔꯕ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯐꯥꯎꯈ꯭ꯔꯕ ꯐꯤल्म ꯑꯃꯝꯕꯁꯨ ꯑꯃꯝꯕꯅꯤ ꯑꯃꯝꯕꯅꯤ ꯑꯣꯏꯃꯥ ꯂꯩ ꯁꯤꯔꯦꯗ ꯗꯣꯂꯦꯟꯅ ꯀꯩꯕ ꯔꯥꯖꯥ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯕꯅꯤ ꯕꯨꯡꯅ ꯔꯥꯅꯤ ꯃꯍꯨꯠꯇ ꯑꯗꯨꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ 5,000 ꯄ꯭ꯔꯥꯏꯖ ꯄꯤꯕꯤ ꯂꯩꯗꯣꯏꯅꯦ ꯍꯦ ꯔꯥꯅꯤꯗ 5,000 5,000ꯅꯒ ꯂꯩꯔꯗꯤ ꯐꯪꯗꯕꯅꯤ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯅꯪ ꯂꯤꯁꯤꯡ ꯍꯧꯖꯤꯛ ꯀꯔꯝꯕ 15,000 ꯂꯤꯁꯤꯡ 15,000ꯒꯤ ꯃꯈꯥ ꯐꯖꯗꯦ ꯁꯦ ꯈꯪꯉꯕ ꯁꯦ ꯂꯤꯁꯤꯡ ꯁꯦ 15,000ꯒꯤ ꯁꯦ ꯁꯤꯗꯅꯦ ꯑꯉꯧꯕ ꯆꯣꯡꯊꯣꯔꯛꯏꯁꯦ ꯅꯆꯦꯒꯤ ꯔꯥꯅꯤ ꯂꯩꯅꯕ ꯍꯣꯠꯅꯕꯗꯅꯦ ꯅꯕꯥꯏꯒꯤ ꯃꯁꯟꯗ ꯅꯪ 5,000 ꯍꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯒꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯉꯥꯜꯂꯦꯒ ꯃꯨꯒꯥ ꯄꯣꯂꯦꯁꯇꯔ ꯃꯨꯒꯥ ꯑꯗꯨꯒꯤ ꯁꯦꯠ ꯑꯗꯥꯏ ꯁꯦꯠ ꯑꯅꯤ ꯄꯣꯂꯤꯁꯇꯔꯕꯨ ꯍꯥꯏꯕꯅꯦ ꯑꯗꯩ ꯍꯪꯉꯣꯏ ꯃꯥꯟꯕꯕꯨ ꯍꯥꯏꯕꯅꯦ ꯍꯪꯉꯣꯏ ꯃꯊꯨꯟ ꯃꯥꯟꯕꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯖꯥꯠ ꯖꯥꯠꯅꯤ ꯃꯣꯏꯗ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯄꯤ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯀꯣ ꯒꯞꯇꯤ ꯂꯩꯔꯤꯉꯩ ꯄꯦꯟꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯒꯞꯇꯤ ꯀꯣꯂꯤꯡ ꯀꯥꯔꯦ ꯂꯩꯁꯨ ꯂꯩꯗꯅ ꯐꯤꯗꯣ ꯑꯗꯨꯅꯤ ꯁꯣꯅꯥꯂꯤ ꯃꯌꯥꯝ ꯅꯨꯄꯤ ꯍꯥꯏꯁꯦ ꯂꯩꯅꯤꯡꯗ꯭ꯔꯅꯦꯀꯣ ꯉꯁꯤ ꯑꯃ ꯆꯠꯅꯔꯅꯤ ꯍꯌꯦꯡ ꯑꯃ ꯑꯩ ꯆꯠꯅꯔꯅꯤ ꯁꯔꯨꯛ ꯆꯥꯒꯦ ꯆꯠꯅꯕ ꯈꯨꯗꯤꯡꯒꯤ ꯂꯩꯅꯤꯡꯕꯅꯤ ꯑꯩ ꯁꯔꯨꯛ ꯅꯠꯇ꯭ꯔꯥ ꯆꯥꯒꯦ ꯁꯔ ꯃꯩꯇꯩꯂꯣꯟ ꯁꯔꯨꯛ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯀꯣꯛ ꯁꯥꯔꯦꯕ ꯑꯩꯅ ꯂꯩꯕꯤꯌꯨ ꯍꯥꯏꯃꯟꯗꯅ ꯁꯔꯨꯛ ꯃꯩꯇꯩꯂꯣꯟ ꯆꯥꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯎꯗ꯭ꯔꯦ ꯅꯪ ꯅꯁꯛꯇꯣ ꯎꯗ꯭ꯔꯦꯅꯦ ꯈꯨꯃꯟ ꯄꯨꯔꯥ ꯍꯥꯃꯦꯡꯅ ꯈꯣꯡꯉꯤꯅꯤꯅꯦ ꯍꯥꯃꯦꯡ ꯑꯟꯖꯂꯤ ꯑꯟꯖꯂꯤ ꯅꯠꯇꯦ ꯑꯅꯨ ꯍꯥꯏꯗꯣꯏꯅꯤꯅꯦ ꯑꯟꯖꯂꯤ ꯍꯥꯏꯕ ꯌꯥꯗꯦ ꯅꯪ ꯍꯧꯖꯤꯛ ꯑꯅꯨ ꯃꯥ ꯇꯨꯝ ꯂꯥꯏꯠ ꯆꯜ ꯔही हो ꯅꯪ ꯂꯥꯏꯠ ꯇꯧꯔꯕ ꯑꯩ ꯅꯪꯅ ꯁꯤꯗꯔꯒꯦ ꯂꯥꯏꯠ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯑꯩ ꯁꯤꯗꯔꯒꯦ ꯇꯧꯔꯤꯀꯥꯟꯗ ꯑꯣ ꯍꯧꯖꯤꯛ ꯀꯃꯦꯟ ꯐꯥꯗ꯭ꯔꯦ ꯋꯥꯏ ꯍꯥꯃꯦꯡ ꯄꯨꯔꯥ ꯍꯥꯃꯦꯡ ꯈꯣꯡꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯏꯅꯝꯃ ꯊꯋꯥꯏ ꯊꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯔꯗꯤ ꯍꯣꯠꯇꯅ ꯆꯦꯟꯈꯤꯗꯣꯏꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯑꯁꯤ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯅꯨꯄꯥꯁꯦ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯗꯩꯗꯤ ꯇꯧꯁꯟꯕꯤꯔꯣ ꯄ꯭ꯂꯤꯖ ꯅꯃꯣꯏꯔꯥꯛꯄꯝ ꯀꯥꯏꯈ꯭ꯔꯦ ꯑꯩꯁꯨ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤꯅ ꯀꯩꯕ ꯏꯆꯦ ꯀꯁꯥꯔꯗꯗꯤ ꯌꯨ ꯉꯥꯎꯅꯗ꯭ꯔꯣ ꯅꯨꯄꯥꯁꯤꯡꯁꯦ ꯀꯗꯥꯏꯗꯩ ꯌꯨ ꯉꯥꯎꯕꯁꯦ ꯑꯗꯨꯝ ꯉꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯌꯥꯝꯅ ꯉꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯗ ꯑꯗꯨꯝ ꯖꯨ ꯃꯤ ꯉꯥꯎꯗꯕ ꯃꯐꯝ ꯃꯤꯒꯤ ꯂꯩ ꯃꯤ ꯄꯣꯟꯇꯦꯗ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯅꯦ ꯄ꯭ꯔꯚꯥꯕꯇꯤ ꯉꯥꯎ ꯃꯌꯥꯝ ꯁꯤꯡꯍꯅ ꯂꯩ ꯀꯩꯕ ꯎꯟꯂꯛꯇ ꯇꯥꯔꯤ ꯏꯅꯐꯤ ꯅꯣꯡꯃꯩ ꯉꯥꯟꯊꯣꯏꯔꯦ ꯊꯦꯡꯕꯤ ꯎꯟꯒ ꯐꯤꯕꯥ ꯀꯔꯤꯅꯣ ꯇꯥꯗ꯭ꯔꯕꯣꯏ ꯎꯟꯂꯛꯇ ꯉꯥꯟꯊꯣꯏꯔꯦ ꯎꯟꯒ ꯇꯥꯗ꯭ꯔꯕꯣꯏ ꯑꯩꯈꯣꯏꯁꯨ ꯎꯟ ꯇꯥꯗꯦ ꯁꯣꯅꯥꯂꯤꯅ ꯆꯦꯗ ꯐꯥꯒꯤꯁꯦ ꯅꯣꯛꯄꯗ ꯁꯤꯔꯦ ꯑꯩꯗꯤ ꯁ꯭ꯔꯦꯁ ꯁꯃꯣꯝꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀ ꯍꯧꯖꯤꯛꯇ ꯇꯧꯈꯤꯅꯤ ꯑꯦꯜꯕꯤ ꯍꯧꯒꯠꯂꯛꯏ ꯕꯦꯟꯁꯣꯟ ꯏꯆꯦ ꯊꯥꯡꯖꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩꯕ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯦ ꯂꯝꯕꯨꯁꯤ ꯌꯥꯝ ꯅꯛꯅ ꯈꯣꯡꯉꯛꯑꯦꯃꯦ ꯋꯥꯎ ꯅꯥꯔꯨꯝ ꯃꯄꯥꯟꯗꯕꯨ ꯂꯝꯕꯨ ꯈꯣꯡꯉꯛꯏ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯊꯣꯏꯕꯤꯗꯤ ꯑꯍꯦꯟꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯔꯣꯏ ꯍꯥꯏꯌꯦ ꯈꯨꯅꯨꯡ ꯖꯟꯁꯟꯅ ꯐꯖꯕ ꯀꯩꯕ ꯀꯩ ꯃꯊꯦꯜ ꯍꯦꯟꯅ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯀꯥꯡꯍꯧ ꯑꯣꯏꯅ ꯇꯧꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯅꯧꯕ ꯂꯩꯁꯤ ꯑꯅꯧꯕ ꯂꯩꯆꯤꯜ ꯑꯉꯧꯕ ꯂꯩꯆꯤꯜ ꯍꯥꯏꯌꯣ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯔꯣꯕꯥꯔꯠ ꯁꯥꯏꯕꯝꯅ ꯅꯃꯁꯇꯦ ꯃꯣꯏꯕꯨꯁꯨ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯆꯥꯎꯅ ꯚꯤꯟꯁꯣꯟꯅ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯆꯥꯟꯅꯅ ꯃꯆ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤ ꯁꯛꯂꯛꯑꯣꯅꯦ
ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯀꯩꯅꯣꯅꯦ ꯏꯁꯩ ꯁꯛꯄꯗ ꯑꯗꯨꯝ ꯊꯣꯏꯕꯤꯁꯅꯥ ꯇꯧꯔꯛꯇꯅ ꯀꯩꯅꯣꯅꯦ ꯅꯣꯏ ꯊꯣꯛ ꯁꯛꯎ ꯍꯥꯏꯖꯕꯩ ꯊꯥꯗꯅ ꯑꯉꯧꯕ ꯆꯨꯝꯕ꯭ꯔꯥ ꯂꯩꯆꯤꯜꯅ ꯂꯥꯟꯕ꯭ꯔꯥ ꯏꯁꯩꯗꯤ ꯂꯩꯖꯥꯎ ꯊꯟꯕ ꯐꯖꯩꯍꯦ ꯂꯣꯏꯕꯤ ꯑꯜꯇꯥꯞ ꯆꯤꯡꯐꯝꯅ ꯁꯃꯤꯔꯅ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯗꯩ ꯖꯟꯁꯣꯟꯅ ꯀꯩꯕ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯅꯤꯒꯤ ꯏꯁꯩ ꯌꯥꯝ ꯋꯥꯔꯤꯕꯨ ꯐꯖꯩꯌꯦ ꯊꯣꯏꯕꯤꯁꯅꯥ ꯇꯥꯔꯤ ꯃꯥꯏꯕꯝꯅ ꯋꯥꯏ ꯇꯤꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯧꯔꯛꯑꯗꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯀꯥꯟꯅꯔꯣꯏ ꯑꯅꯧꯕ ꯍꯥꯏꯗꯧꯅ ꯈꯪꯉꯣꯏ ꯇꯧꯔꯛꯑꯗꯤ ꯀꯥꯟꯅꯔꯣꯏ ꯈꯪꯉꯣꯏ ꯑꯗꯩ ꯀ꯭ꯔꯤꯌꯦꯇꯔꯅ ꯃꯌꯥꯝ ꯀꯩꯕ ꯂꯥꯏꯛ ꯌꯥꯝ ꯇꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯛ ꯋꯥꯔꯦ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯊꯧ ꯇꯧꯁꯤꯟꯕꯤꯔꯣ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯄ꯭ꯂꯤꯖ ꯀꯩꯕ ꯃꯤꯁꯇꯔ ꯀ꯭ꯔꯤꯌꯦꯇꯔꯅ ꯀꯩꯕ ꯌꯥꯝ ꯋꯥꯔꯦ ꯊꯧ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯆꯪꯉꯛꯏꯕ ꯅꯪꯗꯤ ꯅꯊꯧ ꯂꯩꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯏꯄꯥꯒꯤ ꯍꯣꯏꯅꯦ ꯏꯊꯧ ꯏꯕꯨꯡꯉꯣ ꯂꯩꯇꯅ ꯇꯧꯔꯤꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯗꯧꯅꯤ ꯏꯊꯧ ꯑꯩꯒꯤ ꯂꯩꯇꯕ ꯀꯃꯦꯟ ꯑꯗꯨꯒꯤꯅꯤ ꯗꯩꯁꯥꯟꯇ ꯁꯤꯡꯅ ꯀꯔꯤ ꯂꯝꯅꯣ ꯁꯤꯕꯨ ꯀꯁꯥꯔꯅꯤ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯏꯆꯦ ꯑꯅꯨ ꯃꯤꯠ ꯁꯣꯛꯄ꯭ꯔꯣ ꯑꯅꯣꯛꯇꯣ ꯁꯣꯛꯀꯦ ꯁꯣꯛꯀꯦ ꯇꯧꯔꯦ ꯃꯤꯠ ꯌꯥꯗ꯭ꯔꯦꯅꯦ ꯕꯤꯠꯁꯣꯟ ꯂꯨꯋꯥꯡ ꯊꯥꯡꯖꯝꯅ ꯁꯨꯄ꯭ꯔꯤꯌꯥ ꯃꯤꯠ ꯆꯥꯛ ꯌꯥꯗ꯭ꯔꯦꯅꯦ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯤꯁꯇꯔ ꯀ꯭ꯔꯤꯌꯦꯇꯔ ꯅꯊꯧ ꯂꯩꯇꯗꯤ ꯆꯪꯕꯤꯔꯛꯀꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯅꯨꯄꯤꯗꯤ ꯌꯨ ꯉꯥꯎꯅꯗ꯭ꯔꯣ ꯏꯆꯦ ꯅꯨꯄꯤꯗꯤ ꯃꯧꯅ ꯉꯥꯎꯗꯦ ꯅꯨꯄꯥ ꯀꯣꯏꯕ ꯇꯧꯅꯕ꯭ꯔꯣ ꯑꯗꯨꯗꯁꯨ ꯃꯧꯅ ꯅꯨꯄꯥ ꯑꯗꯣ ꯀꯣꯏꯕꯁꯦ ꯑꯌꯥꯝꯕꯗꯤ ꯇꯧꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯔꯦ ꯃꯧꯅꯅꯦ ꯅꯤꯄꯥ ꯀꯣꯏꯕ ꯈꯣꯠꯄꯁꯦ ꯑꯃꯅꯤꯈꯛ ꯆꯥꯝꯃꯗ ꯑꯟꯖꯂꯤꯅꯤ ꯑꯃꯈꯛꯇ ꯑꯗꯨꯃꯥꯏꯅ ꯑꯥꯏ ꯇꯧꯋꯤ ꯌꯥꯝ ꯇꯧꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯕ꯭ꯔꯣꯁꯨ ꯂꯥꯏꯛ ꯕ꯭ꯔꯣꯁꯨ ꯂꯥꯛꯑꯦ ꯅꯣꯛꯄ ꯍꯧꯔꯁꯦ ꯑꯣꯀꯦ ꯈꯨꯃꯟ ꯊꯧꯅ ꯑꯩꯒꯤ ꯀꯃꯦꯟ ꯑꯣꯀꯦ ꯑꯩ ꯅꯪꯒꯤ ꯀꯃꯦꯟ ꯑꯩꯅ ꯏꯛꯅꯣꯔ ꯇꯧꯗꯦ ꯃꯤꯁꯇꯔ ꯈꯃꯦꯟ how do you do what do you want how do you do you don't understand you don't understand I understand but you go go I not go ꯈꯣꯏꯗꯥꯒꯤꯁꯤꯗꯤ you ꯃꯌꯥꯝ go I not go ꯃꯁꯤ ꯐꯣꯔꯦꯟꯗꯒ ꯀꯩꯅꯣꯗꯒ ꯀꯩꯅꯣꯗꯒ ꯏꯪꯂꯦꯟꯗꯒ ꯊꯥꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯁ꯭ꯔꯦꯁ ꯃꯥ ꯑꯃꯣꯝꯅ ꯑꯗꯨꯝ ꯍꯤꯡ ꯀꯩ ꯂꯥꯛꯀꯅꯤ ꯆꯦꯒ ꯗꯗꯥꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯒꯦ ꯑꯩꯅ ꯍꯦꯜꯂꯦ I am a beautiful boy boy ꯀ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯩꯁꯨ ꯁꯤꯗꯤ ꯁꯨꯃꯥꯏ ꯄꯥꯒꯦꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯏꯁꯩ ꯁꯛꯄꯩ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤ ꯑꯗꯨꯏ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯉꯧꯕ ꯂꯩꯆꯤꯜ ꯅꯥꯏ ꯇꯧꯕꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯄꯥꯝꯖꯩ ꯀꯩꯕ ꯌꯥꯝꯅ ꯁꯤ ꯌꯦꯡꯅꯤꯡꯗꯦ ꯈꯟꯕꯗ ꯌꯦꯡꯅꯤꯡꯗꯦ ꯈꯟꯕꯗ ꯂꯥꯛꯂꯒ ꯋꯥꯊꯤ ꯇꯧꯔꯤꯕ ꯅꯪꯗꯤ ꯅꯊꯧ ꯀꯌꯥꯝ ꯆꯤꯟꯕ ꯃꯤꯅꯣ ꯑꯗꯨꯅꯤꯕ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯏꯕꯦꯝꯃ ꯁꯅꯥꯕ ꯁꯤꯡꯉꯣ ꯀꯁꯥꯔ ꯀꯔꯤ ꯂꯝꯅꯣ ꯀꯁꯥꯔ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏ ꯂꯣꯂꯤꯟ ꯅꯣꯡꯊꯝꯕꯝꯅ ꯏꯁꯩ ꯌꯥꯗ꯭ꯔꯦ ꯌꯥꯗꯦ ꯏꯁꯩ ꯌꯥꯎꯗꯦ ꯏꯁꯩ ꯌꯥꯎꯗꯦ ꯑꯣꯏꯅ ꯍꯥꯏꯔꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ give me amor I was going home from to bottom of the year and I am so glad to meet you ꯊꯣꯏꯕꯤ ꯀꯔꯤ ꯃꯔꯨꯞ ꯀꯔꯤ ꯏꯪꯂꯤꯁꯅꯣ ꯁꯤꯅꯃꯣ ꯒꯤꯃꯤ ꯌꯥꯎꯔꯦ ꯊꯣꯏꯕꯤ Okay, Khumani to you ꯌꯥꯏꯌꯦ ꯏꯁꯩ ꯂꯣꯏꯅ isay loina tause ꯏꯁꯩ ꯑꯣꯏꯅ ꯇꯧꯁꯦ isay na ꯍꯥꯏꯕ to okay ꯈꯨꯃꯟꯅ Khumani to the same time as I can the t-shirt on the red on the blue on night on the Mr. Khaman you front and back in the middle Mr. of Khaman you coming and very thank you nowhere so much you going ꯉꯥꯏꯈꯣꯅꯦ I'm ꯀꯥꯏꯗ ꯒ꯭ꯔꯣ ꯇꯧꯏ is kainoni uchi ꯑꯗꯒꯤꯗꯤ ꯆꯦ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩꯅꯦ ꯍꯥꯏꯌꯦ ꯐꯖꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯗꯒꯤ ꯁꯤꯔꯤꯌꯥꯅ ꯑꯣ ꯑꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯗꯥ ꯅꯪꯒꯤ ꯐꯣꯟꯕ꯭ꯔꯣ ꯕꯤꯟꯁꯣꯟꯅ ꯀꯩ ꯍꯥꯏꯕ ꯇꯥꯃꯣ ꯋꯥꯠ ꯀꯌꯥꯅꯣ ꯋꯦꯠ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯋꯦꯠ ꯍꯥꯏꯔꯣ ꯑꯗꯨꯗꯒꯤꯗꯤ ꯖꯦꯝꯁꯣꯟꯅ ꯏꯁꯩ ꯐꯖ ꯐꯖꯕ ꯁꯛꯂꯛꯑꯣ ꯏꯆꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩ ꯑꯔꯥꯝꯕꯝ ꯗꯤꯄꯛꯅ ꯇꯧꯔꯦ ꯇꯧꯔꯦ ꯇꯥꯃꯣꯒ ꯏꯇꯩꯃꯒꯁꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄ꯭ꯔꯨꯐ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯌꯦꯟ ꯌꯦꯟ ꯃꯊꯨꯟ ꯃꯥꯜꯂꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯌꯦꯟ ꯃꯊꯨꯟ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯅꯪꯗꯤ ꯀꯔꯤ ꯃꯥꯟꯕꯅꯣ ꯑꯗꯒꯤ ꯂꯣꯂꯤꯟꯅ ꯀꯩ ꯍꯥꯏꯕ ꯏꯁꯩ ꯑꯣꯏꯌꯦ ꯏꯁꯩ ꯑꯣꯛꯑꯦ ꯍꯥꯏꯔꯣ ꯑꯗꯒꯤ ꯅꯥꯎꯔꯦꯝ ꯐꯣꯡꯕꯤꯅ ꯍꯥꯏꯕ ꯏꯆꯦ ꯂꯥꯏꯕꯛꯇ ꯁꯤꯟꯗꯨ ꯅꯝꯕ ꯈꯨꯖꯤ ꯔꯦꯠ ꯍ꯭ꯋꯥꯏꯠ ꯁꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗꯗꯤ ꯇꯧꯅꯗꯤꯌꯦ ꯍꯥꯏꯌꯦ
ओके नावरे मोंबी अखोई कसारदने अखोई मयांग मनकता लेबनिने समाय तौयेबा अखोई लाइबक्ता सिंदूर थिनबा अदगिदी बिंदी नंबा अदगिदी खुत्तगा सीरिसे खुत्तगा इबुदी सीजदेबको अदो समाय तौइसे कइनो अखोई मयांग लमदमदा लेबनिने मयांग सिंगसिना मिटतो कारण चंदनबगिनेबको अखोई सि नुपीनि अखोई मपान थोलकपा मतमदने अखोई से कइनोनी मौनी हाइबदो मोइदा खंगनबा हाइतारे अखोई चंदोन का थिलगा फने सेलगा चंदोन थिलगा चटपा याइनाको अदुगा अखोई सिददी दुम चुरीदार सेलगा जीन्स सेलगा दुम मौना चुरीदार जीन्स दुम सेनरेना होजिकांजिदिको अदो कुर्तागा सेना सुम चनबसिदा अखोई चंदोन नमना दुगा चटपा जादेदनाको अदुना मौरा लेसाबीदा खंगदेबा मीना अदुना अखोई मयांग मरकता लेबनिनाने इसागी सेफ्टी ओइनबगीदमक्ता अखोइना सिंदूर बिंदी अदैदी खुजीगदो सीरिनेबको मौनी हाइबसे मयांगदा ताक्सबा हाइतानु नत्रदि कारण तुरन दुम लेइदनाको अदुगुमदो ओइगद्रा हाइना अदुना अखोइ सेफ्टी इसागी ओइजनबगीदमक्ता तौजबनि सिजबनेबको अदु खकिनिदा अतै कैसुम मरम लेइते सिंदूर बिंदीदो नमगदी मौनी लेसाबीनी हाइबदो अदुम खंगेदना अखोइ सिददिने फने सेलगा मौनसु लेसाबीनसु खुदे चुनी अमा पाएबको मणिपुरदि लेसाबीना फने सेलगा चुनी पाइनादेदनाको असिददि लोइ पाइनेयबा अदुना सिंदूर बिंदी कसे नमगदी खंगदोइबा मासे मौनी नत्रगा लेसाबीनी हाइसे अदु ताकपगीदमक्तनेबको अतैदि अतोप्पा मरम अतै करिम लेइते मरम हाइबबुदुने अदगिदी nganthoi angomna welcome video is your friend hai adagidi sriyana kai haiba gulab bisare song sakpiro gulab bisare kaino gulab bisare je khangdre ne khatang sang irone ngambra jenge binsona tamo weight kayano thoi tamo gi weight khangde ne loi khuman na kai haiba chi anu khuman se kaiba lama aidi la leiga gi for the next few weeks ago kari hai khuman thobisana na kari gi onsan na daba paktaba taurak adi adum khummi aidi sauge sausanu hai okay chumme adugidi nanauba che ai lage hai welcome nanauba welcome adugidi khumana thoibi toklo ana haire de kasar pa khang thoibana iteima tamo kangsoido yam hauni tin tai nanaudi hai yam haw gre kangsoido singju du ga jam sana gre ba de supriya ka kai haiba ise para supriya luangbi kasargi luhong base kaina mana kaina kaiba mama nabi ama nong nini nupa mayumda kainagi thabak inkhang mateng pangbagi leina bro leina el ramesh singhana leina adugumba karim rule leite ko sanaba singhana mina hai ningba hai sunu kainda khallu noi adune dai bar je na okay nongtham angom na che welcome video type dai lamchon na ke hello welcome video type je kai no la bui lai da jing kai hai no khangdre ne ngan thoi ne welcome video type je khangdre ne adagi lemi chon na hai ba hello hi lemi chon adagi binson na thangjam na ba da kai ba to kaino ko khuta pa ne binson na kai hai ba kasar da leiba nungai bro anungai binson jam nungai ingna chikna lei hai ba tare khoi sida lei base ko adagi arambam na kai mathel charage tamo hai ngasi di akhoi kaino chare kangso kaino kangawai na chare adagi ali kaino na kai hai ba mana hui mathun malamgani aduna harido hai adune ba sibu lb da laga du hai ba jaba wara hai ba moina laga hai ri se talle hab tu ka chei haba supriya na hai ba chumi leifam gi matung inna mayang nupa na mauni hai ba khangnaba sindur namlini mayang matau yam tamning lubai natte adune ba akoi siga leibase haidi maitai akoi masen oiraga asum khanggadabako mase mauni leisabini habado ado mayang morak siga leibani ne khangbra khar section akoi leitaba yadebako adugi khangnabagi damakta akoi che lam tholakpa no khadoksu akoi husband jaudabida akoi nupi khangna chalakpa su yawi ko aduga o mase mauni haina karan taba yade habado du khangnabagi adugi symbol haiba tare ne adu thambani abako
ꯑꯗꯨꯅ ꯃꯤꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯇꯝꯅꯤꯡꯉꯨꯕ ꯑꯗꯨꯗꯤ ꯅꯠꯇꯦꯕ ꯑꯩꯗꯤ ꯕꯤꯟꯗꯤ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯅꯝꯃꯦ ꯕꯤꯟꯗꯤ ꯃꯆꯥ ꯑꯉꯥꯡꯕ ꯑꯃ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯁꯤꯔꯝꯃꯤꯀꯣ ꯑꯩꯁꯨ ꯈꯨꯖꯤ ꯑꯉꯧꯕ ꯁꯤꯟꯗꯨꯔꯒꯁꯦ ꯅꯝꯃꯝꯃꯦꯕꯀꯣ ꯑꯗꯩ ꯇꯞꯅ ꯁꯨꯝ ꯇꯟꯊꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯗ ꯑꯗꯨꯝ ꯕꯤꯟꯗꯤ ꯃꯆꯥ ꯑꯃ ꯅꯝꯃꯒ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯅꯦ ꯂꯩꯔꯦꯕ ꯑꯩꯁꯦ ꯑꯗꯒꯤꯗꯤ ꯂꯦꯃꯤꯆꯣꯅ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯂꯦꯃꯤꯆꯣ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯗꯒꯤꯗꯤ ꯕꯤꯟꯁꯣꯟꯅ ꯍꯥꯏꯕ ꯀꯁꯥꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯒꯤ ꯀꯦꯅꯦꯗꯤꯅ ꯍꯥꯏ ꯏꯇꯩꯃ ꯍꯦꯜꯂꯣ ꯀꯦꯅꯦꯗꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ 21 ꯁꯥꯞ 12 ꯚꯤꯗꯤꯑꯣ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤꯗꯤ ꯁ꯭ꯔꯤꯌꯥ ꯍꯥꯃꯣꯝꯅ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯂꯩꯔꯤꯕꯣ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯂꯩꯔꯝꯒꯅꯤ ꯀꯥꯏꯗ ꯊꯣꯏꯕꯤ ꯆꯠꯂꯣꯏ ꯀꯩꯁꯨ ꯑꯩ ꯊꯥꯗꯣꯛꯑꯒ ꯑꯗꯒꯤ ꯁ꯭ꯔꯤꯌꯥ ꯍꯥꯃꯣꯝꯅ ꯕꯕꯥꯏ ꯍꯥꯏ ꯕꯕꯥꯏ ꯃꯣꯕꯥꯏꯜ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯍꯥꯏ ꯑꯩꯉꯣꯟꯗ ꯂꯩꯗ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯕ ꯂꯩꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯀꯩꯅꯣ ꯀꯥꯕꯅꯦ ꯉꯁꯤ ꯑꯩꯅ ꯀꯥꯕꯅꯦ ꯉꯁꯤ ꯀꯣ ꯂꯣꯏ ꯆꯤꯛꯂꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯔꯖꯤꯠꯅ ꯍꯥꯏꯕ ꯏꯇꯩꯃ ꯅꯨꯡꯉꯥꯏꯔꯤ ꯁꯨꯔꯖꯤꯠ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯅꯥꯎꯕ ꯃꯩꯇꯩꯅ ꯏꯆꯦ ꯃꯤꯒꯤ ꯋꯥ ꯌꯥꯝ ꯇꯥꯔꯨꯅꯨ ꯃꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯉꯥꯡꯅꯗꯣꯔꯤ ꯀꯩꯕ ꯉꯥꯡꯅꯗꯣꯔꯃꯤ ꯍꯥꯏꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯤꯒꯤ ꯋꯥ ꯂꯣꯏꯅ ꯂꯧꯁꯟꯕꯁꯨ ꯌꯥꯗꯦꯀꯣ ꯑꯐꯕ ꯇꯥꯕ ꯌꯥꯕ ꯂꯧꯁꯟꯕ ꯌꯥꯕ ꯈꯔ ꯂꯧꯁꯟꯕꯤꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯇꯥꯕ ꯌꯥꯗꯕꯗꯨꯅ ꯅꯥꯀꯣꯡ ꯑꯃ ꯅꯥꯀꯣꯡ ꯊꯥꯗꯣꯛꯄꯤꯈ꯭ꯔ ꯂꯣꯏꯔꯦꯅꯀꯣ ꯑꯗꯒꯤꯗꯤ ꯄ꯭ꯔꯚꯥꯕꯇꯤ ꯄ꯭ꯔꯣꯚꯥꯕꯇꯤ ꯁꯤꯡꯍ ꯁꯤꯡꯍꯅ ꯍꯥꯏꯕ ꯃꯇꯝ ꯀꯣꯟꯅꯗ꯭ꯔꯦ ꯀꯩ ꯍꯥꯏꯕ ꯉꯜꯂꯗꯤ ꯁꯥꯞ ꯁꯨꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯁꯨꯅꯕ ꯑꯩꯗꯤ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯨꯅꯕꯁꯦ ꯑꯗꯨꯅꯦ ꯑꯗꯩ ꯄꯨꯔꯅꯤꯃꯥ ꯁꯟꯗꯥꯝꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯑꯗꯩ ꯄꯨꯔꯅꯤꯃꯥ ꯅꯪ ꯅꯅꯥꯎꯕ ꯆꯥꯔꯕꯣ ꯃꯩꯇꯩꯅ ꯏꯆꯦ ꯂꯝꯐꯨꯏ ꯆꯥꯅꯤꯡꯉꯦ ꯍꯥꯜꯂꯣ ꯍꯥꯏ ꯑꯩꯈꯣꯏ ꯁꯤꯒ ꯂꯝꯕꯨ ꯌꯥꯝꯅ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯤꯖꯕꯅ ꯂꯝꯕꯤꯁꯦ ꯑꯗꯩꯗꯤ ꯁ꯭ꯔꯦꯌꯥ ꯍꯣꯝꯅ ꯍꯨꯏꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯗꯩꯗꯤ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯍꯨꯏꯁꯦ ꯕꯤꯟꯁꯣꯟ ꯊꯣꯡꯖꯝꯅ ꯏꯆꯦ ꯀꯁꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯁꯨꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯁꯨꯄ꯭ꯔꯤꯌꯥ ꯂꯣꯡꯕꯤꯅ ꯀꯅꯥꯅꯣ ꯃꯤꯒꯤ ꯂꯥꯏꯐꯇ ꯆꯪꯂꯒ ꯃꯤꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯗꯣ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯅꯤ ꯃꯤꯕꯨ ꯋꯥꯈꯜ ꯅꯤꯡꯍꯟꯅꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯅꯤꯅꯦ ꯊꯣꯏꯕꯤꯁꯅꯥ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯃꯋꯥ ꯂꯧꯒꯅꯨ ꯊꯣꯛꯂꯛꯏꯌꯦ ꯏꯅꯝꯃ ꯀꯩꯕ ꯃꯋꯥ ꯂꯧꯒꯅꯨ ꯏꯅꯝꯃ ꯅꯪ ꯉꯥꯡꯅꯤꯡꯕ ꯉꯥꯡꯖꯁꯅꯨ ꯑꯃꯨꯛ ꯈꯨꯝꯗꯠꯂꯨ ꯃꯄꯥ ꯆꯥꯅ ꯑꯗꯩ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤꯅ ꯀꯁꯥꯔꯅꯕꯨ ꯍꯦꯟꯅ ꯆꯦꯛꯁꯤꯜꯂꯤ ꯃꯧ ꯂꯩꯁꯥꯕꯤꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯗꯗꯤ ꯆꯦꯛꯁꯤꯟꯕ ꯈꯔ ꯐꯖꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯌꯥꯝꯕꯗꯤ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯁꯥꯔꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯐꯅꯦꯛ ꯁꯦꯠꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯗꯤ ꯆꯨꯅꯤ ꯈꯪꯗꯦ ꯈꯨꯗꯩ ꯃꯇꯦꯛ ꯈꯪꯗꯦ ꯑꯃꯈꯛ ꯄꯥꯏꯒꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯪꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯇꯧ ꯇꯝꯅꯕ ꯇꯧꯋꯤꯔꯥ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯏꯗꯕꯅꯤꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯏꯁꯇꯥꯏꯜꯂ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔ ꯈꯔꯁꯨ ꯄꯥꯏꯅꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯕꯀꯣ ꯑꯌꯥꯝꯕꯗꯤ ꯁꯨꯝ ꯁꯣꯅꯥꯂꯤ ꯄꯥꯏ ꯆꯦ ꯉꯁꯤꯗꯤ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯒꯨꯗ ꯑꯣꯀꯦ ꯅꯥꯏꯠ ꯁꯣꯅꯥꯂꯤ ꯆꯦꯅꯣ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯀꯦꯅꯦꯗꯤꯅ ꯕꯥꯏ ꯏꯇꯩꯃ ꯆꯥꯛ ꯆꯥꯔꯕꯣ ꯁꯤ ꯌꯨ ꯆꯥꯔꯦ ꯑꯒꯦꯟ ꯕꯤꯅꯦꯁꯣꯔꯅ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯉꯁꯤꯗꯤ ꯀꯥꯡꯉꯧ ꯑꯣꯏꯅ ꯆꯥꯔꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯅ ꯏꯅꯝꯃꯅ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯊꯦꯡꯛ ꯌꯨ ꯏꯆꯦꯒ ꯗꯗꯥꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯃꯤꯒꯤ ꯋꯥ ꯑꯃꯇ ꯇꯥꯔꯨꯅꯨ ꯏꯆꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯗꯗꯥ ꯐꯥꯒꯤ ꯇꯧꯔꯛꯑꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯨꯗꯨꯁ ꯇꯨꯀꯠꯆꯩꯌꯦ ꯀꯨꯇꯨꯁ ꯍꯥꯏꯕ ꯍꯨꯏ ꯈꯣꯡꯉꯤ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯗ ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯀꯗꯥꯏ ꯆꯪꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯁꯤ ꯆꯥꯅꯤꯡꯉꯦ ꯅꯪ ꯀꯃꯦꯟ ꯄꯟꯕꯤꯗꯨ ꯇꯧꯈ꯭ꯔꯦꯅꯦ ꯄꯟꯗꯦ ꯄꯜꯂꯤꯁꯤꯗꯤ ꯇꯨ ꯅꯪꯅ ꯀꯗꯥꯏ ꯅꯝꯃꯨꯏꯅꯣ ꯈꯪꯗꯦ ꯇꯟꯕꯅ ꯅꯪꯒꯤꯗꯤ ꯑꯩꯅ ꯅꯝꯗꯦ ꯁꯨꯝ ꯄꯥꯏꯔꯣ
ꯑꯗꯣ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯂꯝꯍꯨꯏ ꯇꯥꯜꯂꯨꯕ꯭ꯔꯣ ꯇꯥꯜꯂꯨꯔꯤꯅꯤ ꯅꯅꯥꯎꯕꯅ ꯗꯗꯥ ꯏꯆꯦ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕ ꯀꯥꯏꯅꯔꯦ ꯋꯥꯈꯜꯁꯦ ꯀꯃꯥꯏ ꯅꯨꯡꯉꯥꯏꯅꯤ ꯅꯨꯄꯤ ꯀꯃꯥꯏ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯔꯦ ꯍꯥꯏꯔꯣ ꯐꯖꯅ ꯍꯣꯜꯂꯨ ꯅꯁꯥꯗꯨꯗ ꯐꯖꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯐꯖꯕ ꯑꯃꯃꯨꯛ ꯀꯣꯏꯈꯥꯏꯌꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯣꯏꯔꯛꯏꯗ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯑꯩꯈꯣꯏ ꯗꯥꯁꯦ ꯂꯩꯔꯕꯅꯤ ꯀꯥꯏꯅꯔ ꯑꯃꯃꯨꯛ ꯁꯤꯜꯂ ꯀꯥꯏꯅꯔ ꯑꯃꯃꯨꯛ ꯁꯤꯜꯂ ꯇꯧꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯅꯥꯎꯔꯦꯝꯍꯣꯡꯕꯤ ꯂꯩꯕꯅꯤ ꯃꯥ ꯀꯩꯅꯣ ꯕꯣꯔꯥ ꯄꯥꯏꯔꯛꯀꯦ ꯀꯥꯟꯗꯨꯅ ꯅꯠꯇ꯭ꯔꯥ ꯑꯃ ꯀꯥꯏꯅꯔꯦ ꯑꯃ ꯆꯠ ꯂꯥꯎꯅꯨ ꯊꯃꯣꯏꯕꯨ ꯀꯩꯅꯣ ꯃꯥꯁꯨ ꯊꯃꯣꯏꯅꯤ ꯑꯩꯁꯨ ꯊꯃꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯅꯥꯎꯔꯦꯝꯃꯧꯃꯤꯅ ꯄꯥꯏꯗꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯕꯨꯛ ꯄꯥꯏꯗꯕ ꯐꯅꯌꯥꯝ ꯂꯩꯔꯦ ꯐꯤ ꯏꯟꯗꯕ ꯃꯧꯕꯣꯛ ꯍꯥꯏꯕ ꯃꯧꯕꯣꯛ ꯐꯤ ꯄꯥꯏꯗꯕ ꯐꯅꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅꯦ ꯅꯨꯄꯤ ꯑꯗꯩꯗꯤ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯅꯗꯤ ꯐꯖꯩꯀꯣ ꯆꯣꯝ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯐꯤ ꯀꯣꯝꯕꯁꯦ ꯆꯦꯁ ꯐꯖꯗꯦꯕ ꯃꯣꯃꯤꯇꯥ ꯗꯦꯕꯤꯅ ꯆꯦ ꯕꯤ ꯀꯦ ꯄꯥꯔꯠ 2ꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯂꯥꯛꯂꯒ ꯐꯤꯒꯤ ꯃꯦꯂꯥ ꯇꯧꯔꯤ ꯌꯦꯡꯕ ꯂꯥꯛꯑꯣ ꯀꯥꯏꯗ ꯆꯦ ꯕꯤ ꯀꯦ ꯄꯥꯔꯠ 2ꯗ ꯕꯤꯅꯥꯀꯥꯟꯗꯤ ꯃꯥꯔꯦ ꯑꯣ ꯆꯦ ꯕꯦꯅꯔꯀꯥꯟꯙꯤꯗ ꯕꯤꯅꯥꯀꯥꯟꯗꯤ ꯄꯥꯔꯠ 2ꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯂꯥꯛꯂꯒ ꯐꯤꯒꯤ ꯃꯦꯂꯥ ꯇꯧꯔꯤ ꯑꯌꯥ ꯌꯦꯡꯕ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯃꯅ ꯐꯤꯒꯦ ꯍꯥꯏꯖꯤꯜꯂꯛꯏ ꯀꯩꯒꯤꯅꯣꯅꯦ ꯑꯃ ꯍꯥꯏꯔꯗꯤ ꯇꯜꯂꯦ ꯍꯥꯏꯒꯗ ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯑꯩ ꯂꯥꯛꯅꯤꯡꯉꯦ ꯐꯤ ꯂꯩꯕ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯑꯗꯨꯗꯤ ꯆꯦꯁ ꯃꯣꯃꯤꯇꯥꯅ ꯀꯗꯥꯏꯗꯩ ꯁꯨꯒꯥꯏꯔꯛꯏꯕꯣꯅꯦ ꯏꯟꯗꯤꯔꯥꯅ ꯀꯩꯕ ꯆꯦꯒ ꯗꯗꯥꯒꯁꯦ ꯆꯥꯅꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯊꯦꯡꯀ꯭ꯌꯨ ꯅꯅꯥꯎ ꯊꯦꯡꯀ꯭ꯌꯨ ꯃꯩꯇꯩꯅ ꯆꯨꯝꯃꯤ ꯗꯗꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯉꯝꯗꯦ ꯗꯗꯥ ꯑꯁ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯄꯣꯔꯣꯛꯄꯣꯛ ꯆꯥꯛꯈꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯕ꯭ꯔꯦꯛꯑꯞ ꯇꯧꯔꯁꯦ ꯍꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯏꯇꯣꯝꯇ ꯀꯞꯆꯈꯤ ꯑꯍꯤꯡꯗꯨꯗ ꯁꯥꯏ ꯑꯗꯨꯗꯒꯤ ꯁꯤꯟꯊꯈꯤꯕ ꯄꯤꯔꯥꯡꯗꯨꯒꯤ ꯗꯥꯛꯅꯤ ꯍꯧꯖꯤꯛꯐꯥꯎ ꯇꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯈꯃꯟ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯀꯥꯏꯅꯔꯗꯤ ꯖꯨ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯂꯧꯕꯨꯛꯇ ꯐꯝꯃꯨꯆꯣ ꯑꯗꯨꯅꯅꯤ ꯖꯨ ꯕꯣꯇꯣꯜ ꯃꯥꯜꯂꯤꯗ ꯄ꯭ꯔꯤꯟꯁꯀꯤ ꯃꯁꯛꯇ ꯌꯦꯡꯉꯨ ꯀꯥꯏꯅꯔꯝꯕ ꯇꯧꯔꯤꯃꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤ ꯕꯤꯗꯥꯄꯇꯤꯅ ꯏꯅꯝꯃ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯆꯥꯏ ꯀꯩꯕ ꯀꯥꯡꯉꯧ ꯆꯥꯏ ꯕꯤꯟꯁꯣꯟꯅ ꯆꯦ ꯂꯥꯏꯚ ꯇꯨ ꯌꯨꯇꯨꯕꯇ ꯊꯥꯒꯠꯂꯛꯑꯣ ꯁꯨꯝ ꯂꯩꯕꯅꯦ ꯂꯩꯕꯅꯦ ꯌꯨꯇꯨꯕꯇ ꯂꯩꯕꯅꯦ ꯑꯩ ꯊꯥꯒꯠꯄꯅꯤꯀꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯩꯗꯤ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯗꯗꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯗꯛ ꯇꯥꯔꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕ ꯉꯁꯥꯏꯗꯣ ꯆꯦꯁ ꯃꯣꯃꯤꯇꯥ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯁꯧꯒꯥꯏꯔꯛꯏꯅꯣꯅꯦ ꯏꯕꯦꯝꯃꯥꯎ ꯃꯣꯃꯤꯇꯥ ꯀꯗꯥꯏꯋꯥꯏꯗꯅꯣ ꯕꯤꯅꯥꯒꯥꯅꯤ ꯕꯦꯅꯔꯀꯥꯟꯗꯤ ꯄꯥꯔꯠ ꯄꯥꯔꯠ 2 2 ꯄꯥꯔꯠ 2ꯗ ꯍꯥꯏꯔꯣ ꯄꯥꯔꯠ 2 ꯁꯦ ꯀꯗꯣꯝ ꯑꯣꯏꯗꯣꯏꯅꯣ ꯄꯥꯔꯠ 2 ꯁꯤꯡꯖꯃꯩꯔꯣꯝꯗ ꯂꯥꯛꯄꯗꯣ ꯑꯣ ꯑꯗꯨꯒ ꯑꯣꯏꯗꯣꯏꯔꯣ ꯅꯛꯏꯅꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯗꯨꯗꯤ ꯅꯛꯏꯅꯦ ꯗꯥ ꯁꯤꯅ ꯀꯩꯅꯣ ꯃꯦꯂꯥꯗꯣ ꯅꯨꯡꯗꯥꯡꯗꯇꯔꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯇꯧꯕ꯭ꯔꯥ ꯅꯨꯡꯗꯥꯡꯗ ꯑꯣꯏꯗꯤ ꯐꯔꯛ ꯇꯥꯅꯤ ꯅꯨꯡꯊꯤꯟꯗꯗꯤ ꯆꯠꯄ ꯌꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯆꯠꯅꯤꯡꯉꯦ ꯗꯥ ꯆꯧꯁꯤ ꯐꯤ ꯂꯧꯔꯨꯁꯤ ꯗꯗꯥ ꯃꯤꯂꯨ ꯄꯤꯔꯥꯡꯗꯣ ꯗꯗꯥ ꯅꯣꯡꯃ ꯐꯪꯅꯅꯤꯡꯉꯦꯀꯣ ꯍꯣꯏ ꯐꯪꯅꯁꯦ ꯅꯪ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯕꯨ ꯀꯥꯏꯅꯔꯦ ꯍꯥꯏ ꯏꯅꯝꯃ ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯧꯒꯠꯂ ꯆꯦꯜꯂꯣ ꯑꯦꯜꯕꯤꯒ ꯍꯨꯗꯣꯛꯂꯝꯃꯣ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯗꯥꯅ ꯍꯧꯖꯤꯛ ꯄꯨꯕꯤꯅꯤ ꯍꯥꯏꯗꯤ ꯆꯠꯄ ꯉꯝꯒꯅꯤ ꯑꯩ ꯆꯠꯀꯅꯤ ꯑꯩ ꯑꯩꯈꯣꯏ ꯗꯥꯅ ꯄꯨꯕꯤꯅꯤ ꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯐꯤꯔꯣꯜ ꯂꯩꯕꯤꯒꯦ ꯁꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯆꯠꯀꯅꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯒ ꯆꯠꯀꯅꯤ ꯀꯥꯏꯅꯔꯦꯗ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩꯅꯅꯦ ꯐꯤꯁꯦ ꯂꯩꯒꯦ ꯍꯥꯏꯃꯟꯕꯒꯤꯅꯦ ꯃꯥꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯔꯕꯅꯤꯕ ꯅꯥꯎꯔꯦꯝꯃꯧꯕꯤꯅ ꯑꯁꯥꯁꯤꯌꯥꯗꯣ ꯑꯗꯨꯒ
Naknabro iche. Sasiaga adum naknai haitare jam naknade 5 kilometer. 5 kilometer oigadra se Lakhipur. Oh, Lakipur era. Lakipur 10 kilometer. Daidi Chase Momita Devi na ayuk pung 3 dagi nungdang pung 8 Eh, phaubani. duizaye. Saugai re Momita kai kai zone ge adugam ta haraune. Mela adudane kai kai zone ta haraune hadi leidana firon da kai kai zone ge ba. Ai lake. Ai lakni ya manung dinda lakani ai ladi. Ai tadi lakpa ngamoy nung dinda. Oh, babu. Excited ho rahe soitna chala jai rahi de. Ei diga boyko. Hayeng di nate. Ajit diga boyko. Eh, ada taje ba ka boy. January na ji. Oh, Momita. Momita ka mana to ino. Bang tang di bo. Eko na tumi na ino. Boy hat ki ba na Momita no moy matang Momita ipuge. Tau nung mindu ay na nung mo. Dai di khuman ito na ay gi comment padrabani na bye. Oi, gada nga nang kubang Taki chani. nung kumana nga hizala ba? Dada se yamna comedy oye. Thank you so much. Tobina mathang kay ba matang chari ngai da lay daw ni kaino pakna lay kay pakna layge phangba natte ina ma natro kumani to na ai gi ai live ta lainingdre comment paningdre di kemina dada chiche puraga imphal la o Laktoine kumanto na imphal ko lakani ai. mela thingbagi pau hai khre Ha, kanana. kande kumani to Hey, haramo. nanaw ba may na Kuman dada ng ay paktan. tolen khungini guwahati da laiye o man nanaw ba may tolen khungini guwahati da laiye Oo. to bisana maibam na sak o sakto ay jay momita na maitay fi puna magyoli kap kanu da ibae saugaire nangna thajadana anu khumangi kokta saugairari jay Sumila Devi na che no aikoi inembo koi pambani che no aikoi inembo koi phambani o inembo koi phamme Oh, mo ini boy phami hai ba. Sumila Devi o Sumila, okay. nanaw ba may ise dada da makokta yam phunu bai kumani to na mela thingbagi pau hai khre koi surpriya na ke ba nupa nupi mo chanaba YouTube ta interest manaba sinpham punbase yam nungai bani ko wari yam thoklamni wari yam thoklamni ai ba Nungai du gidi khoi da khabani se mo chani ba. Ngasi khoi da khabani se da smai tawrasira sisi tawrasira habdu mo jam chana bido khabani se mana habdu soini he janing ba aina haiba wa mana he janing ba adumaina oiba khoi ni se jamna mo chani ba bisana na ek chata chalo kumai nungai ni Rabina Begam na itay ma ngasidi ano uptrabo ibay isay nungai bamta ay isay haywira ano tabisan inama thok tawrini thingam moy kaisu mela doy ibay mela thingbagi pau hai krora thingro kumana phagi indira good night che good night binchona che ay thok lage hayeng thengna se good night okay good night je kanon bala na hai anu ai hello ije dai di ise naure mungbi na kare ba ise adudi rani phi sanadro rani phi sa diye rani phi saba heiti ekoi sida kemine ekoi mama na thongba hensang amata pijage ekoi mama se sipne ba ekoi mama na thongba hensang amata pijage ekoi mama se sipne ba dei kumaning tawna tingjindoini mela tingbagi se bidapati na inama wakhalgi horakpham oibisi lobda salo de apple na kaiba jai not sendering maitei manai se kari mariyo ne daidi kumani thana wakhal haiba isai doi sandeep basuna jai Sri Ram ye kanamala nungsi ngasi di thabal chonglubagi ware thabal kadai chongi ba
이제 가는 가이드 쪽으로 타발지고 이제 가는 몰라 이제. 선대입 고스와미나 जय श्री 이제 राम 가는 몰라 타발 가이 종이노 이 종닝이 얌나. 토이비스나 마이밤나 와칼기 살로 오이 선대입 जय श्री राम 와칼기 나오바 나나오바 메데네 이제 다다 아이 누피가 아마타 강나기 노마타수 고 누가 amuk laki ko oke oke 가우드러바 나학부 아이나 까람나 닝싱가니 장인 떡에 갈라도나 이미다세 위실라바수 남따기 샀담니 우리바 타모이다 로뚜나 레이크라바 나하포 Supriya luangmina nupina wari yang sajaning menupa wa sungang daba game da ngawba adudi jumsi ani laiminaba ka mande puna punci kaya pungcik ci nupina wari yang nupina wari yang sajaning ba nupana wa sungang ngangdaba game da ngawba adudi yumse ani laiminaba mande pungcik ci Mani mani yumse mi ani laiminaba ka mande ba mana dai game da sumila devi na umre chenu sonaida manipur dagi inaw nupi ama laibane chenu sonaida manipur dagi inaw nupi ama laibane oh kubaning to na ibai khangde kana thingba aikoigi team laiye duna thingbagi pau hai khrage hai khiye okay tania mayam na hai rozi nongthombam na aigi di pabirakte ama nangi pa haudrabo isai inga tawbo rangone waru yade naure mongmi adudi aduda yamna thengna yamna tangna yolamni sidadi sidagi pubanina kayam khinari ba haiba ngamdre ko ise kanon malana kaiba momogi life ta thabal jonge tobi momo sana gi labe kai duno ni life ta thabal jonge phagi tonari mida tobi sana oh mai bamna kamdauni aina hairada haiba ga sak eba kamdauni aina hairadi haiba ga sak eba nanauba maitaina iche tamok iche thamoi kaire koi nanaubude ise nanaubude dada tumningba male supriya luangmina tado hakam challe tumningba male kaya di kuini pathare thabal gillaina phatra la kaya de koi kair mai gi milu gi bilang tudung ko jo bu talli sai iban dai ipam Muhammad Aslam na naire koi maming na khuning muksangi kamena khudo mi muksangi maming je ba sangla paraga last da kamena wahai du kana naire ga Iqbal Hussein Chaudhary Khan gai palaga naire ga maming ga sangla paraga kamena naire ga dai di je kanon balana nakchanaba yadraba nangi nakchinaba yadraba nang aigi punsi haibado sao naksinaba sis yadraba momita devi na chenu hemras namai rakpam na hi Bilal amena happy Lori ma'am Bilal from Kashmir thank you so much for coming Dei Supriyana aidi wari yam pamjaiba live thengasu viewers ama leijade aduna live thagesu viewers amta leijade aduna tadoga iche anugada wari sajari ni okay sir Supriya kaya tausi sum share tongminasi ko jara bai che kan mala naure mongbina good night iche
tumlage. Okay, Good okay. night, good night. Dai Rosie Sweet dreams. nongthomamna mathang mukbang taubirakpadi hawaijar chagem pomba chabiro mathang charadi. Okay, The my hawaijar phangadi, hawaijar se phangba jam waiebako. Sorry. Hawaijar phangba jam waiebako. Hawaijar do phangadi soiduna tawjarake. Daidi kada comment ga loi mangre mana phujalakbadagi. Kai jawragene aibo. Aya. Mike na che ai ngasi di khara thengkhre. Welcome, Mike. Thebisana Welcome. inama nangse Kasu kuira kai dira thengasu. inama nangse kuira ga nungsiba hele kaigino khangde. Kanana. Kana oi thebisana na. Nangna ibu nuksibibagi ni ne dear. Se kanam banana ei se isai taraga tum doine dei Sumila Devi na Isai thara tumma se nungaibani ko. anu soidana yam lakningi kharani leiraga koirake che anu sonai de yam lakningi kharani leiraga koirake Lao lao Sonali koiro. se kai Sumila se kai oidino Sumila Dayananda lao. Thokchom na kare ba hi Hello, Dayananda Dayanan. Nanau Hello. nanau ba maite na dada wa ma haige nupa na nupi phuba yai ko nupi na karan tauradi adudi netha gadam ni keno Wow. Sophia wayang bom na chak charabo tumgre amuk lame Surpriya na long mina ichen kaiba ichen nupa kai ichen nang se isai yam pharam me haide ni mai se ichen na se iche nu se haira iche nu se haira kaya dong khangdre iche nu se isai yam pharam me thabisana mai inama punsida Nanga nanga thengnadaba. thengnaramdraba khanglam loi nungsiba karino do sakpiyo Punsida nanga beautiful thengnaramdraba. papa berkat na jeje okay ise kanon Khanglamba beran thank you nungsiba anu bung bye bye good night good night good night karino. bijon kumar ikoi friends se Khanglamba. andagi masak Kaboy. fajarabani hanadagi masak Punsida nanga fajabani thank you so much bijon ise dai thengnaramdraba. kuman ni tona che anu kuman gi live Nungsiba layamdradi ai su karino thoibi phanglam loidro khanglamlo. duni thoibisana mai ban phuningida ama Khanglamase su yaura me na mai asumba Anjali Kumanna se Nangi hayeng amuk Nantagi thengra se good night good Wakada night Anjali Don Das Kumana Yaudabini hi delight gen na kok Punsida sai Nanga nanaw pamita dada okni hi Thinarandaba sini Megha Chandra na thagachari welcome Megha Chandra Nungsiba Ritik Singh na hi Karino Sumilita me Manipur dagi jiri da yum palak pane okay Manipur gi ne jiri da mayum palak pa okay kanon bala Nglai pamna Meghai They Barkat Jajana love you pro The Supriya na kayo tadugi joker ichi nogi isai khuman ningthau ga thoibi ga gi wari na maron ma live se phana nungairiye Mane Mayan Tanya Mayani Tanya Realize Mairem bana beautiful boys yai hen ba maitena yoi hen ba maitena isai yam phajaiye Thank you Tomba Thokchom na Sabak very sabak happy niko family Tomba Thokchom thank you so much Sweta Thaudam na nungtigi live tawrije kai leige ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯇꯪ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯛ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏ ꯗꯥꯕꯨ ꯁꯛ ꯈꯪꯅꯤꯡꯕ ꯑꯩꯈꯣꯏꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯩꯅꯣꯗ ꯇꯥꯏꯕꯪ ꯀꯩꯅꯣꯗ ꯐꯪꯗ꯭ꯔꯒꯁꯨ ꯂꯥꯏꯚꯀꯤ ꯃꯇꯦꯡꯗꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯈꯪꯅꯕ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯁꯨ ꯈꯇꯪ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯗꯨꯒꯤꯅꯦ Thabisana maibamna aina khanbase isai se saklaga mang manglaga laikre inamase ꯁꯛꯈ꯭ꯔꯗꯨꯗꯤ aina khanba isai se saklaga manglaga laikre inamase ꯃꯪꯂꯒ ꯍꯥꯏꯁꯦ ꯀꯩꯗꯨꯅꯣ manglaga ꯊꯨꯡꯉꯒ ꯁꯛꯄꯤꯔꯒꯦꯁꯦ ida ꯄꯨꯟꯁꯤꯗ saklada ꯅꯪꯒ Guitar shemna noi aduda su ꯊꯦꯡꯅꯔꯝꯗ꯭ꯔꯕ yam ingbro hujik se inge ꯅꯨꯡꯁꯤꯕ Ricky Singh ꯀꯔꯤꯅꯣ कैसे हो आप ꯈꯪꯂꯝꯂꯣ ठीक है कायरा वायंगबम ना Hello guys, hello Kaira, ꯅꯨꯡꯉꯥꯏꯖꯩ welcome.
asumna nangtagi wakhalda ngaurabi punsida nanga thengaramdraba nungsiba karino khanglamloi Zara, lore? Ay wa ay mi jadre da nang pa. Bro paragi to mo sei mo sala tan Okay, okay, saro ja. me ka jana ai di ngauba hallage sao sarna tanga ko sei gam tanga mit ke se loi ke nom to khole da i to iche naure mongbi nu pi se nai kre kai nai nai khai rage ai joyan ba mai teina kari mathel charage Ngasi di Berkat kangau na Jason sare, hi bro Zoyenba, nani Anju kailang Karsana tarake. ai sula e khara thengre Anju Karsa Welcome welcome Anju. Megha Chandra na hi kanon je kanon bala na hello Meghai Tania mare bamna isai yam phajaiye khumani to Thank na mayam ai you. gi thoibi ga hawrapham ni che anu khuman gi live gi live ai ga thoibi ga gi laikol ni potha pham ni mai pema kabi ni kobi ni ne kobi Aduna noi ni agi LB gi thokpa yaro ye गीता khangaba. सिन्हा कैसे हो आप लोग अच्छे हैं मेघा चंद्र न हाय कानून है सुरप्रिया ने इचे इचे नुगी सुमाइना नोक नोक न इसे सक सक न सुम लेरदी नहा सुम ओइदो माले पुंसी से कैरा वायंग न हीरो दा पंगला सओ हीरो दा पाल पंग पलगा सओ आएगा Hero da, khoi dada. Khoi dada palaga ra. इसे कनमलाना नुंगाइत्रोय सुमिला देवी ने चे नुगा दादा के जिरी लाकलम्ब्रो यम लामे थोइबिसना Jiri ga माइबमना blau be ya. इना मगी लाइव से आई चली नंग लाक्तबे वानी इना मगी लाइव से याम नुंगसीबा ने नोंमता याउदना थोनिंगदे पुंसीना लोइद्रिफो आइरो पोचंबमना हाइचे नोय मयाम कई वारी सानाग्रगे एदी अंत ताहौद्रे मेकअप अमा कइबा मेकअप अमा तुमलुरे ओइमा पोचंबा मेकअप अम तुमलुरे देदी कुमनिंग तौना चे लुआंगबी आइगा थोइबिगागी नुंसी हौरकपमनी कौबा ngamloroi che नु कुमनगी मपोक सिमगी ननावबा मैतेना पोचंबम आई लव यू थोइबिसना ना पुंसीना लेरिंgai ina magi channel di yengani di Thank you, kunjau Thabisana. ba kundrak bam na kai matel charage sis bro kumaning daw na toibigi ni kai ba ngasi je ka kangau jai khum ya dre ne Ay ungna lai re tabise. kari ro Kai ne da ungi no ju khang de tabise. mai ai ne kamin ba ma mangle mi ganja ta bi mong thoibi nangi wa haida aigi wa Mai si re. pandise kaigino je kanamna tumlage taurage megha thoibi sanana nang pandrasu bab taba natro it's okay a civil service appointment hi megha chandrana Hello. wa amta haige haibiro je kanamna kaino megha sumila devina chenu hayeng amuk pangnarasi good night Good night, good night. posamamna haima kanano ne ingonda I love you ka haine Posabam. Namo na labi haijala ba tabida. Ha? nanawa mo ito na posambam tadrasu ay na loy na haini nanawa mo ito ay ni Megachandra na Maimur chalu se Myanmar chalu se Myanmar chalu ke doon thing la ahing kami lo re sa pa to pai sa Dumninge. Thoibisana namu inamagi favorite color kaino inama dadagisu amta haibirao hai akhoi dagi favorite color di white oiko white oibani magi di aigidi ne aigidi sima color se favorite ne haibido leite ba aigidi loi pame color puna mo loi pame haitare loina pamje ba aidi aingona selu ba paksa badu adu dum pame haitare ꯑꯗꯒꯤꯗꯤ ꯚꯦꯂꯦꯟꯇꯤꯅꯣ ꯅ ꯀꯩ ꯍꯥꯏꯕ ꯅꯪ ꯀꯩꯅꯣ ꯅꯪꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯪꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯪꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯎꯕꯗ
ꯀꯩ ꯍꯥꯏꯕ ꯉꯥꯏꯅ ꯂꯩꯌꯨ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯆꯦꯒ ꯅꯨꯄꯥꯒ ꯃꯤꯡ ꯈꯪꯗꯕꯩꯅꯤ ꯍꯥꯏ ꯆꯦꯆꯦꯒ ꯅꯪ ꯅꯨꯄꯥꯒ ꯃꯤꯡ ꯈꯪꯗꯕꯩꯅꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ओके ओके वेलकम वेलकम भेलेंटाइनटिनो कहीं चारगा हाइरो भेलेंटिनो चारगा हाइरो वेलकम अखोइबु नुसिबिबगिदमक्ता को खुमन्ना हाइबा कनानोने चे पोसमम से स्टार अनि काख्रबनी को है आरजे मेटे लाए ऐसु इरोम्बा चा इबा है ना आरजे लाए वेलकम आरजे अदगिदी कानून बलाना थेंगले किजैयेना हाइरे अदगिदी एल रोमेश ना हाय हेलो कानून बलाना आरजे हना कौगरे ए सिविल सर्विस ना कह हाइबा कंगलई पाकता नोंगमा लागो इतैमा दादा हाय होय होय लाकनी खर तपना दुम लाकनी को लाती लाकनी खतंग तपना लाकनी अदगिदी मनावबा मैतैना पोसंबम नंबर पिरको हायना हाइगरे थुबिसराना यादे कराइबा खुवाई पाम्बा अमा दी हायु इनमंगिसु हाय ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯑꯩꯁꯦꯅꯦ ꯄꯥꯝꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯑꯌꯥꯛꯄ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕꯀꯣ ꯑꯌꯥꯛꯄ ꯃꯆꯨꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯁꯦꯠꯁꯨ ꯌꯥꯝ ꯁꯦꯠꯂꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯅꯦ ꯑꯆꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯆꯝꯕꯁꯦ ꯄꯥꯝꯃꯦꯕ ꯌꯥꯝꯅ ꯑꯗꯣ ꯑꯆꯝꯕ ꯄꯥꯝꯕꯁꯦ ꯀꯩ ꯍꯥꯏꯒꯅꯤ ꯑꯗꯨꯝ ꯈꯪꯗꯦꯗ ꯃꯆꯨꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤꯁꯤꯗ ꯈꯔ ꯆꯝꯇꯛ ꯇꯧꯔꯗꯤ ꯁꯨꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯣꯏꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁ ꯁꯤꯡꯍꯅ ꯅꯦꯅꯦ ꯍꯥꯏꯔꯦ ꯄꯣꯠꯁꯝꯕꯝꯅ ꯑꯩꯕꯨꯗꯤ ꯃꯌꯥꯝ ꯂꯩꯅꯦ ꯅꯪꯁꯨ ꯅꯪꯅꯤ ꯑꯩꯁꯨ ꯑꯩꯅꯤ ꯑꯩ ꯃꯈꯜ ꯌꯥꯝꯃꯤꯀꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯃꯩꯇꯩ ꯎꯁꯤꯠꯇꯕ ꯌꯥꯎꯋꯦꯀꯣ ꯃꯧ ꯀꯣꯏꯒꯦ ꯇꯧ ꯍꯥꯏꯔꯣ ꯍꯥꯏꯔꯦꯗꯒꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯏꯆꯦ ꯀꯥꯅꯣꯟ ꯍꯥꯏꯔꯒ ꯌꯦꯡꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯦꯘꯆꯟꯗ꯭ꯔꯅ ꯆꯠꯁꯤ ꯂꯥꯛꯑꯣꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯅ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯉꯦ ꯑꯦꯜꯕꯤꯗꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯔꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯆꯣꯃꯣꯃꯤꯇꯥ ꯗꯦꯕꯤꯅ ꯆꯦꯁꯦ ꯃꯣꯃꯤꯇꯥ ꯑꯣꯏꯗꯣꯏꯅꯤ ꯆꯦꯁꯦ ꯁꯣꯅꯥꯏ ꯀꯋꯥꯏꯒꯤꯅꯣ ꯃꯣꯃꯤꯇꯥ ꯑꯩꯁꯦ ꯁꯣꯅꯥꯏ ꯀꯩꯅꯣꯒꯤꯅꯤ ꯇꯥꯅꯝ ꯂꯩꯀꯥꯏꯒꯤꯅꯤ ꯃꯅꯥꯎꯕ ꯃꯩꯇꯩꯅ ꯄꯣꯠꯁꯝꯕꯝ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤꯅ ꯍꯥꯏꯔꯦ ꯑꯗꯩ ꯀꯥꯅꯣꯟ ꯕꯂꯥꯅ ꯆꯠꯂꯕꯣ ꯃꯦꯘꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯦꯘꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯩ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯃꯦꯘꯥꯒ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤꯒ ꯍꯥꯏꯅꯈ꯭ꯔꯦꯅꯦ ꯑꯗꯩ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯏꯆꯦ ꯀꯥꯅꯣꯟ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯈꯪꯗꯦ ꯏꯆꯦ ꯀꯥꯅꯣꯟꯁꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯂꯩꯀꯥꯏ ꯀꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯥꯏꯁꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯅꯪꯒꯤ ꯑꯦꯜꯕꯤꯁꯦ ꯂꯥꯛꯀꯗꯧꯕ ꯀꯤꯔꯦ ꯆꯦ ꯁꯩꯇ ꯍꯥꯏ ꯑꯗꯨꯅꯦ ꯃꯧꯅꯤ ꯈꯪꯉꯒ ꯃꯧꯗ ꯀꯩꯒꯤꯅꯣꯕ ꯀꯥꯔꯟ ꯇꯥꯏꯗꯣ ꯃꯧꯗ ꯀꯥꯔꯟ ꯇꯥꯕꯤꯒꯅꯣ ꯄ꯭ꯂꯤꯖ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯣ ꯄꯣꯠꯁꯝꯕꯝꯁꯦ ꯃꯆꯥ ꯌꯥꯎꯔꯕꯅꯤꯀꯣ ꯃꯆꯥ ꯑꯅꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯃꯧ ꯅꯍꯥꯁꯤꯡꯅ ꯀꯥꯔꯟ ꯇꯥꯕꯤꯒꯅꯣꯕꯀꯣ ꯑꯗꯒꯤꯗꯤ ꯀꯥꯅꯣꯟ ꯕꯂꯥꯅ ꯑꯥꯔꯖꯦ ꯍꯥꯏꯌꯦ ꯑꯗꯒꯤ ꯔꯦꯅꯤ ꯗꯦꯕꯤꯅꯦ ꯍꯦꯂꯣ ꯆꯦ ꯍꯥꯏꯌꯦ ꯍꯥꯏ ꯔꯦꯅꯤ ꯍꯥꯏ ꯁꯨꯄ꯭ꯔꯤꯌꯥꯅ ꯏꯆꯦ ꯃꯦꯍꯦꯟꯗꯤ ꯏꯆꯦ ꯃꯍꯦꯟꯗꯤ ꯃꯆꯨꯗ ꯌꯦꯜꯂꯣ ꯀꯣꯠꯄ ꯐꯅꯦꯛ ꯐꯤꯗꯨꯞ ꯌꯥꯝ ꯐꯖꯩ ꯄꯥꯝꯕ꯭ꯔꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯦꯍꯦꯟꯗꯤ ꯀꯂꯔꯗ ꯃꯆꯨꯗ ꯌꯦꯜꯂꯣꯅ ꯀꯣꯠꯄ ꯐꯖꯅꯤ ꯑꯗꯨ ꯌꯥꯝꯅ ꯐꯖꯅꯤ ꯌꯥꯝꯅ ꯑꯗꯨꯝ ꯃꯤ ꯉꯧꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯊꯣꯏꯕꯤꯁꯔꯥꯅ ꯍꯥꯏꯕ ꯀꯅꯥꯅꯣ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁ ꯁꯤꯡꯍꯅ ꯅꯦꯅꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯦꯅꯦ ꯍꯣꯏꯒ ꯉꯁꯤ ꯅꯦꯅꯦ ꯍꯣꯏꯒ ꯂꯥꯏꯐꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯑꯣ ꯔꯣꯃꯦꯁ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯚꯦꯂꯦꯟꯇꯤꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯇ꯭ꯔꯥꯏꯕꯅꯦ ꯄꯥꯂꯦꯜꯗꯁꯨ ꯅꯣꯡꯃ ꯂꯥꯛꯑꯣ ꯍꯥꯏ ꯑꯣ ꯂꯥꯛꯀꯅꯤꯀꯣ ꯑꯗꯒꯤꯗꯤ ꯄꯥꯂꯦꯜ ꯍꯥꯏꯁꯦ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔ ꯄꯥꯂꯦꯜ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯑꯗꯩ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯏꯕꯨꯡ ꯑꯥꯔꯖꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ
ꯐꯨꯜ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯔꯖꯦ ꯍꯥꯏꯗꯤ ꯑꯦꯜ ꯔꯣꯃꯦꯁꯅ ꯅꯦꯅꯦꯒꯤꯗ ꯀꯨꯀꯤ ꯂꯥꯛꯇ꯭ꯔꯣ ꯍꯥꯏ ꯀꯨꯀꯤꯗꯤ ꯀꯌꯥ ꯂꯥꯛꯇꯦꯀꯣ ꯑꯩꯒꯤꯁꯤꯗ ꯑꯗꯩ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯀꯩꯅꯣ ꯃꯣꯕꯥꯏꯜ ꯂꯥꯛꯆꯔꯨꯔꯦ ꯍꯥꯏꯔꯣ ꯂꯥꯛꯆꯔꯨꯔꯦ ꯀꯩ ꯍꯥꯏꯅꯣ ꯃꯣꯅꯤ ꯉꯥꯡꯉꯣꯝ ꯂꯥꯛꯑꯦ ꯆꯦ ꯂꯥꯏꯛ ꯑꯩꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤ ꯋꯦꯜꯀꯝ ꯅꯆꯦ ꯒꯦꯂꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤ ꯁꯔꯥꯅ ꯍꯥꯏꯌꯦ ꯑꯗꯒꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯣꯠ ꯑꯣꯐ ꯌꯨ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯕꯤꯖꯣꯟ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤꯗꯤ ꯅꯅꯥꯎꯕ ꯃꯩꯇꯩꯅ ꯄꯣꯠꯁꯝꯕꯝ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯤ ꯍꯥꯏꯅ ꯄꯣꯠꯁꯝꯕꯝ ꯁꯥꯎꯅꯨꯃ ꯐꯥꯒꯤ ꯇꯧꯏꯅꯦ ꯑꯗꯒꯤ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯅꯦꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯀꯅꯦꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯌꯦꯕꯀꯣ ꯀꯅꯦꯛ ꯇꯧꯁꯤꯟꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯨꯛꯕꯥꯡ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯅꯤ ꯑꯗꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯋꯦꯜꯀꯝ ꯗꯥ ꯑꯥꯔ ꯖꯦ ꯍꯥꯏ ꯀꯥꯅꯣꯟ ꯕꯂꯥꯅ ꯍꯥꯏ ꯃꯣꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯥꯕ ꯅꯣꯏ ꯑꯅꯤꯒꯤ ꯂꯥꯏꯐ ꯂꯣꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯆꯥꯛ ꯄꯨꯂꯞ ꯆꯥꯔꯩꯃꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯩ ꯁꯨꯄꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯅꯥꯎꯕ ꯅꯨꯄꯤ ꯀꯥꯏꯅꯕꯗꯩ ꯄ꯭ꯔꯦꯝ ꯆꯣꯏꯈ꯭ꯔꯦ ꯀꯩꯕ ꯉꯥꯛꯄꯤꯔꯁꯤ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯃꯥꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕꯗꯩ ꯄ꯭ꯔꯦꯝ ꯆꯣꯏꯗꯅ ꯄꯣꯠꯁꯝꯕꯝꯗ ꯇꯥꯔꯨꯔ ꯃꯥꯜꯂꯦ ꯄꯣꯠꯁꯝꯕꯝ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯗꯒꯤ ꯚꯦꯂꯦꯟꯇꯤꯅꯣꯅ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯆꯦꯆꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯩ ꯃꯣꯔꯅꯤꯡ ꯉꯥꯡꯉꯝꯅ ꯆꯦ ꯕꯂꯥ ꯍꯥꯏꯅ ꯈꯨꯔꯝꯈꯔꯦ ꯑꯗꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁꯅ ꯅꯦꯅꯦ ꯍꯣꯏꯒꯤ ꯂꯝꯁꯦ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯤꯀꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯊꯣꯏꯕꯤ ꯀꯩ ꯍꯥꯏꯕ ꯅꯅꯝꯃ ꯃꯣꯅꯤ ꯂꯥꯛꯑꯦ ꯀꯧꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯆꯦ ꯃꯣꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯗꯥꯔꯖꯦ ꯍꯥꯏꯔꯗꯤ ꯃꯣꯅꯤꯅ ꯊꯣꯏꯕꯤꯁꯅꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯗꯒꯤ ꯔꯣꯖꯤ ꯅꯣꯡꯊꯣꯡꯕꯝꯅ ꯆꯦ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦ ꯈꯪꯖꯗꯕꯒꯤ ꯍꯪꯖꯕꯅꯤ ꯆꯦ ꯍꯣꯏꯅ ꯂꯦꯝꯕꯨꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯆꯥꯕꯗꯣ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯔꯒ ꯈꯪꯅꯒꯦ ꯆꯦ ꯍꯣꯏꯅ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯥꯅꯤꯡꯅ ꯇꯧꯕꯅꯦ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯍꯥꯏꯅ ꯀꯧꯕꯅꯣꯗꯤ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯂꯦꯝꯕꯨꯝ ꯍꯥꯏꯌꯦꯕꯀோ ꯃꯥꯁꯦ ꯄꯥꯝꯕꯤꯁꯦ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯆꯥꯡ ꯇꯝꯗꯣꯏꯅꯣ ꯈꯪꯗꯦ ꯈꯨꯅꯤꯡꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯄꯥꯝꯕꯤꯁꯦ ꯁꯤꯗꯩ ꯍꯦꯟꯅ ꯋꯥꯡꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯔꯛꯄ ꯃꯇꯝꯗꯅꯦ ꯉꯣꯁꯣꯡ ꯉꯧꯅ ꯃꯄꯥꯟ ꯁꯥꯕꯅꯤꯀꯣ ꯉꯧꯁꯣꯡ ꯉꯧꯅ ꯃꯄꯥꯟ ꯁꯥꯕꯅꯦꯕ ꯑꯁꯤꯒꯤ ꯃꯅꯥꯁꯦ ꯁꯨꯒꯥꯏꯔꯒ ꯃꯍꯤꯗꯣ ꯑꯗꯣ ꯅꯥꯇꯣꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯅꯁ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯅꯥꯇꯣꯟꯗꯅꯦ ꯑꯗꯨ ꯗ꯭ꯔꯣꯞ 2-3 ꯍꯥꯞꯄꯒꯅꯦ ꯑꯗꯣ ꯁꯥꯏꯅꯁꯀ ꯐꯩꯒꯗꯤ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯈꯪꯗꯦꯅꯦ ꯔꯣꯖꯤ ꯑꯩ ꯃꯅꯤꯄꯨꯔ ꯔꯣꯝꯗ ꯀꯔꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯍꯥꯏꯅꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯅꯣꯡꯃ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯌꯥꯝ ꯍꯪꯉꯛꯏ ꯃꯅꯤꯄꯨꯔꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩ ꯅꯣꯡꯃ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯊꯣꯏꯕꯤꯁꯅꯥ ꯅꯆꯦ ꯃꯣꯅꯤ ꯀꯥꯡꯁꯣꯏꯒ ꯑꯗꯒꯤꯗꯤ ꯀꯥꯡꯍꯧꯒ ꯍꯥꯏꯌꯦ ꯃꯩꯇꯩ ꯑꯥꯔꯖꯦꯅ ꯀꯩ ꯍꯥꯏ ꯄ꯭ꯔꯤꯟꯁ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯇꯥꯅꯤꯌꯥꯅ ꯀꯩ ꯍꯥꯏ ꯄ꯭ꯂꯤꯖ ꯁꯤꯡ ꯑꯦ ꯁꯣꯡ ꯍꯣꯏ ꯉꯥꯛꯇꯪ ꯂꯩꯔꯦ ꯁꯛꯁꯤꯅꯀꯣ ꯑꯗꯩ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯀꯥꯅꯣꯟ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯗꯥ ꯑꯥꯔꯖꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯗꯥꯕꯨꯡꯗꯤ ꯍꯥꯏ ꯗꯥꯕꯨꯡ ꯅꯥꯈꯣꯛꯎꯔꯤꯌꯦ ꯁꯤꯒ ꯀꯣꯔ ꯅꯥꯈꯣꯛꯅ ꯇꯨꯝꯈ꯭ꯔꯦ ꯔꯦꯅꯤ ꯗꯦꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯦ ꯍꯥꯏ ꯔꯦꯅꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯩ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯄ꯭ꯔꯤꯟꯁ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯦ ꯑꯗꯩ ꯀꯩꯆꯦ ꯀꯥꯅꯣꯟ ꯕꯂꯥꯅ ꯑꯥꯔꯖꯦ ꯋꯥꯗ꯭ꯔꯤꯕꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯦꯜ ꯔꯣꯃꯦꯁꯅ ꯅꯦꯅꯦꯒꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯐ ꯊꯥꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯦꯅꯦꯒꯤꯁꯦ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯊꯥꯕ꯭ꯔꯣ ꯍꯥꯏꯕ ꯑꯣꯀꯦ ꯔꯣꯃꯦꯁ ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯊꯥꯏꯀꯣ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯂꯥꯏꯐ ꯊꯥꯒꯦ ꯍꯥꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯂꯥꯏꯐ ꯊꯥꯕꯅꯤ ꯀꯩꯅꯣꯗꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯍꯧꯔꯒ 11 ꯐꯥꯎꯕ ꯊꯥꯕꯅꯦꯕꯀꯣ ꯑꯗꯣ ꯉꯝꯃꯒꯗꯤ ꯁꯨꯝ ꯂꯥꯛꯄꯤꯔꯣ ꯌꯥꯎꯕꯤꯌꯣꯕꯀꯣ ꯅꯨꯃꯤꯠꯀꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯎ ꯑꯗꯒꯤꯗꯤ ꯁꯤ ꯑꯦꯁ ꯃꯣꯃꯤꯇꯥ ꯗꯦꯕꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯃꯣꯃꯤꯇꯥ ꯕꯥꯏ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯄꯣꯠꯁꯝꯕꯝꯅ ꯑꯅꯧꯕ ꯃꯩꯇꯩ ꯍꯣꯏ ꯀꯥꯏꯗꯦ ꯃꯊꯪꯗꯒꯤ ꯈꯔ ꯌꯦꯡꯉꯒ ꯉꯥꯡꯅꯁꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯦ
ꯑꯗꯨꯅꯦꯕꯀꯣ ꯍꯦꯛꯇ ꯃꯤ ꯑꯃꯕꯨ ꯃꯁꯛ ꯈꯪꯗꯕꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯌꯥꯗꯦꯀꯣ ꯂꯩꯁꯥꯕꯤꯗ ꯑꯣꯏꯔꯣ ꯃꯧꯗ ꯑꯣꯏꯔꯣ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯃꯊꯪꯗꯒꯤꯗꯤ ꯍꯥꯏꯕꯤꯒꯅꯨꯀꯣ ꯕ꯭ꯔꯣ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯀꯅꯥꯅ ꯐꯨꯔꯤꯅꯣ ꯀꯞꯄꯤꯗꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯆꯦ ꯀꯥꯅꯣꯟ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯈꯨꯃꯟꯅ ꯗꯥ ꯑꯥꯔꯖꯦ ꯀꯩꯗꯧꯔꯦ ꯀꯞꯂꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯇꯥꯗꯣ ꯃꯌꯥꯝ ꯎꯔꯕ ꯅꯥꯈꯣꯔꯤꯕ ꯃꯥ ꯑꯗꯨꯒꯤꯗꯤ ꯑꯗꯒꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯏꯌꯦ ꯆꯥꯒꯦ ꯑꯥꯔꯖꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯊꯣꯏꯕꯤꯁꯅꯥ ꯃꯤ ꯂꯩꯌꯦ ꯀꯤꯖꯩꯌꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯃꯣꯅꯤꯅ ꯑꯥꯔꯖꯦ ꯚꯥꯏꯒꯤ ꯈꯥꯏꯁꯦ ꯍꯥꯏ ꯔꯣꯖꯤꯅ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯃꯌꯥꯡ ꯂꯦꯝꯕꯨꯝ ꯍꯥꯏꯔꯒ ꯈꯪꯅꯩꯌꯦ ꯃꯅꯤꯄꯨꯔꯗ ꯑꯩꯁꯨ ꯑꯗꯨ ꯃꯥꯟꯕ ꯍꯥꯏ ꯃꯌꯥꯡꯂꯦꯝꯕꯨꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯈꯨꯃꯟ ꯍꯥꯏꯔꯦ ꯑꯗꯩ ꯃꯣꯅꯤꯅ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯀꯞꯀꯅꯨ ꯀꯅꯥꯝꯇꯅ ꯐꯨꯔꯣꯏ ꯀꯣ ꯅꯪ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯀꯥꯅꯣꯟꯕꯂꯥꯅ ꯂꯩꯕ꯭ꯔꯣ ꯃꯦꯘꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯅꯪꯁꯦ ꯂꯩꯁꯥꯕꯤ ꯀꯔꯤ ꯍꯥꯏꯕ ꯃꯥꯜꯂꯝꯃꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯏꯆꯦ ꯀꯥꯅꯣꯟ ꯏꯔꯣꯝꯕ ꯆꯥꯏ ꯏꯆꯦꯗꯤ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯃꯣꯅꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯀꯧꯔ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯈꯖꯥꯏꯗ ꯍꯥꯏꯔ ꯀꯞꯈꯔꯦ ꯑꯗꯒꯤꯗꯤ ꯑꯩ ꯁꯛ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯆꯨꯝꯃꯦ ꯐꯖꯩꯌꯦꯅ ꯍꯥꯏꯈꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯀꯩꯅꯣ ꯊꯣꯛꯂꯛꯏꯁꯤꯕꯨ ꯑꯗꯒꯤꯗꯤ ꯑꯗꯒꯤꯗꯤ ꯗꯥ ꯑꯥꯔꯖꯦ ꯍꯥꯏꯈ꯭ꯔꯦ ꯃꯣꯅꯤꯅ ꯇꯥꯏꯌꯦ ꯈꯨꯃꯟ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯀꯥꯅꯣꯟꯕꯂꯥꯅ ꯑꯥꯔꯖꯦ ꯏꯆꯦꯅ ꯍꯥꯏꯕ ꯃꯨꯛꯕꯥꯡꯗꯣ ꯇꯧꯕꯤꯔꯒꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯩꯇꯩꯅ ꯃꯣꯅꯤ ꯕꯂꯥ ꯃꯣꯅꯤ ꯚꯥꯏ ꯏꯔꯣꯝꯕ ꯆꯥꯏ ꯅꯪꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯃꯣꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯣꯅꯤꯅ ꯅꯨꯡꯉꯥꯏꯔꯤ ꯑꯥꯔꯖꯦꯅ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯐꯖꯕ꯭ꯔో ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯒꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯃꯣꯅꯤꯅ ꯆꯦ ꯑꯩ ꯇꯨꯝꯃꯒꯦ ꯕꯥꯏ ꯑꯣꯏꯔꯦ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯃꯣꯅꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏꯅꯦ ꯈꯨꯃꯟ ꯏꯁꯩ ꯑꯩꯁꯦ ꯅꯕꯥꯏ ꯇꯥꯔꯗꯤ ꯑꯦꯜꯕꯤꯒ ꯃꯊꯪꯗꯩ ꯊꯤꯡꯈꯤꯗꯅꯕ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯊꯤꯡꯈꯤꯗꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦꯀꯣ ꯑꯗꯨꯅ ꯑꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯅ ꯌꯦꯜꯕꯤꯗ ꯂꯥꯛꯑꯝꯃꯒ ꯁꯨꯃꯥꯏꯅ ꯐꯔꯛ ꯇꯥꯗꯅꯒ ꯂꯥꯛꯄꯤꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯐꯖꯩ ꯏꯕꯨꯡꯁꯦ ꯍꯥꯏꯔꯦ ꯑꯥꯔꯖꯦꯅ ꯄ꯭ꯔꯤꯟꯁ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯈꯨꯃꯟ ꯅꯣꯡꯃ ꯑꯩꯒ ꯊꯣꯏꯕꯤꯒ ꯖꯣꯏꯟ ꯂꯥꯏꯐ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ ꯑꯗ ꯀꯥꯅꯣꯟꯕꯂꯥꯅ ꯑꯥꯔꯖꯦ ꯅꯪ ꯃꯥꯟꯅꯩ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯉꯝꯃꯣꯏꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯑꯗꯒꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯍꯣꯏ ꯏꯆꯦ ꯀꯥꯅꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯗꯥ ꯑꯥꯔꯖꯦ ꯅꯅꯥꯎ ꯅꯨꯄꯤ ꯊꯣꯏꯕꯤꯁꯦ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗ꯭ꯔꯣ ꯍꯥꯏ ꯑꯗꯒꯤ ꯅꯤꯡꯀꯤꯇꯤꯅ ꯌꯣ ꯕ꯭ꯔꯣ ꯋꯥꯠꯁꯑꯞ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯗꯩ ꯑꯟꯖꯂꯤꯅ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯟꯖꯂꯤ ꯀꯣꯟꯖꯦꯡꯕꯝꯅ ꯍꯥꯏ ꯅꯦꯅꯦ ꯅꯣ ꯂꯣꯡ ꯅꯣ ꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯆꯦ ꯑꯅꯨ ꯈꯨꯃꯟ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯊꯣꯏꯕꯤꯗ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦꯅ ꯄ꯭ꯔꯤꯟꯁ ꯌꯥꯝ ꯐꯖꯩꯅꯦ ꯅꯪꯉꯣꯟꯗꯒꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯣꯅꯤꯅ ꯑꯩꯁꯨ ꯏꯔꯣꯟꯕ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯑꯥꯔꯖꯦ ꯚꯥꯏ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯗꯥ ꯑꯥꯔꯖꯦ ꯃꯣꯅꯤꯅ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ꯭ꯔꯣ ꯍꯥꯏ ꯀꯥꯅꯣꯟꯕꯂꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯋꯥꯔꯦ ꯇꯨꯝꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯦ ꯀꯥꯅꯣꯟꯕꯂꯥ ꯒꯨꯗ ꯅꯥꯏꯠ ꯑꯟꯖꯂꯤ ꯀꯣꯟꯖꯦꯡꯕꯝꯅ ꯅꯦꯅꯦ ꯑꯩ ꯑꯦꯔꯤꯁꯤꯌꯥꯅꯦ ꯍꯥꯏ ꯑꯣꯀꯦ ꯑꯦꯔꯤꯁꯤꯌꯥ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯃꯌꯥꯝ ꯗ
ꯗꯥ ꯑꯣꯗꯥ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯏꯊꯣꯝꯇ ꯄꯥꯍꯜꯂꯒ ꯏꯊꯣꯝꯇ ꯐꯝꯍꯜꯂꯝꯃꯒ ꯃꯥꯅ ꯒꯣꯔ ꯒꯣꯔ ꯅꯥꯈꯣꯟꯗꯨꯅꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯩ ꯆꯪꯉꯛꯇꯣꯏ ꯉꯥꯏꯂꯩ ꯄꯨꯡ ꯑꯃ ꯁꯥꯏꯗꯗꯣꯏꯅꯤ ꯀꯗ ꯀꯩꯅꯣꯅꯦ ꯑꯩ ꯋꯥꯔꯦꯅꯦ ꯉꯁꯥꯏꯗꯒꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩ ꯀꯥꯏ ꯄꯥꯊꯔꯛꯀꯦꯁꯦ ꯑꯟꯖꯂꯤꯒꯤ ꯃꯈꯥ ꯈꯨꯃꯟꯒꯤꯗ ꯄꯥꯔꯣ ꯂꯥꯁꯀꯤꯗꯣ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯈꯨꯃꯟ ꯑꯟꯖꯂꯤ ꯒꯣꯔ ꯒꯣꯔ ꯃꯈꯥ ꯅꯥꯈꯣꯔꯛꯇꯨꯃꯤꯅꯦ ꯑꯣꯏꯃꯥ ꯈꯨꯃꯟꯗꯣ ꯑꯌꯣ ꯈꯨꯃꯟꯗꯨꯅ ꯑꯩ ꯊꯣꯛꯂꯒꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯒꯦ ꯆꯦꯅꯣ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯅꯝꯃ ꯋꯥꯔꯤꯁꯦ ꯂꯠꯂꯦ ꯑꯝꯇ ꯅꯣꯛꯁꯦ ꯑꯝꯇ ꯅꯣꯛꯍꯜꯂꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯌꯦꯡꯒꯦ ꯅꯣꯛꯍꯜꯂꯣ ꯀꯩꯗꯧꯅꯣ ꯑꯩꯅ ꯅꯥꯀꯣꯡꯕ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯍꯜꯂꯤꯅꯦ ꯑꯩꯅ ꯄꯨꯔꯥ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯁꯦ ꯑꯍꯤꯡꯁꯦ ꯍꯟꯗꯛꯁꯦ ꯉꯔꯥꯡꯁꯨ ꯌꯦꯡꯉꯨ ꯄꯨꯡ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯤ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯣ ꯉꯔꯥꯡ ꯇꯨꯝꯗꯉꯩ ꯏꯗꯤꯠ ꯇꯧꯔꯤꯅꯦꯕ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯒ ꯑꯩ ꯇꯨꯝꯃꯤꯅꯦ 2ꯗ ꯇꯨꯝꯃꯒ 5ꯗ ꯍꯧꯒꯠꯂꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯁꯦ ꯇꯨꯝꯁꯤꯠ ꯑꯝꯇ ꯐꯥꯗ꯭ꯔꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯑꯦꯜꯕꯤ ꯂꯥꯏꯚ ꯊꯥꯕ ꯍꯧꯕꯗꯒꯤ ꯀꯃꯦꯟꯁꯦ ꯂꯦꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯉꯥꯏꯈꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯒꯣ ꯑꯗꯨꯅꯦ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯇꯨꯝꯕ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯕꯦꯔꯥꯅꯦ ꯑꯩꯒꯤ ꯈꯨꯇꯨꯝꯁꯤꯗꯤꯀꯣ ꯐꯅꯁꯨ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯍꯣꯔꯥꯏ ꯐꯖꯅ ꯂꯦꯟꯊꯕꯤꯅꯦꯕ ꯒꯔ 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 ꯂꯥꯎꯔꯒ ꯃꯥꯗꯤ ꯊꯑꯣꯏꯅ ꯍꯧꯗꯣꯔꯛꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯥꯏꯅ ꯑꯩꯗꯤ ꯁꯥꯊꯤꯑꯕ ꯇꯨꯝꯕ ꯌꯥꯝ ꯅꯥꯈꯣꯛꯒꯜꯂꯦꯕ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯦ ꯍꯧꯖꯤꯛ ꯃꯤꯠ ꯅꯥ ꯁꯤꯡꯒꯠꯂꯦ ꯍꯧꯖꯤꯛ ꯄꯨꯡ 2 ꯋꯥꯔꯤ ꯁꯥꯖꯦ ꯌꯥꯔꯅꯤ ꯁꯤ ꯃꯤ ꯍꯟꯈ꯭ꯔꯅꯤ ꯀꯃꯦꯟꯇ ꯄꯥꯊꯔꯛꯈꯤꯁꯦ ꯎꯪꯅ ꯂꯩꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯧꯅꯦ ꯀꯃꯦꯟꯁꯦ ꯃꯁꯤꯗꯩ ꯄꯥꯕ ꯌꯥꯕꯤꯗꯣ ꯑꯣꯏꯗꯤ ꯐꯕ ꯀꯃꯦꯟꯁꯤꯅ ꯀꯩꯗꯧꯕꯩ ꯂꯦꯞꯄꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯈꯪꯕ ꯂꯩꯕ꯭ꯔꯥ ꯀꯃꯦꯟ ꯑꯣꯞꯁꯟ ꯂꯦꯞꯄꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ला 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 ꯑꯗꯨꯒꯩꯗꯤ ला ला ꯀꯥꯏ ला ꯆꯠꯈ꯭ꯔꯦ ला 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 ꯌꯧꯔꯝꯃꯤꯁꯦ ꯐꯖꯔꯅꯤ ꯍꯧꯖꯤꯛ ꯁꯤ ꯄꯨꯔꯥ ꯋꯥꯏꯇꯤꯗ ꯆꯪꯉꯒ ꯀꯩꯅꯣ ꯌꯨꯇꯨꯕꯇ ꯆꯪꯉꯒꯅꯤꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯀꯥꯟꯅꯕꯒ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯥꯏꯅꯣꯅꯦ 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 ꯀꯥꯏ ꯌꯧꯔꯨꯒꯤꯅꯦ सूरज हुआ मध्यम चांद जलने लगा आसमां ये हाय क्यों पिघलने लगा मैं ठहर रही जमी चलने लगी धड़का ये दिल सांस थमने लगी हाय मम्मी खुमने तो ना दिया जे मोनी थोबिसना करी मचल चागे ronjing से पाग्रबसे सजना है पाग्रगे लोइरबनिने क्या ये मेरा पहला अदुगी मखाद पाथरो मैं मथक इग्नोर खरा तौरगे ताये दाबुंग उसु रे असेंग इनमा लाइक तो सिंबियो दादा मयाम लाइक तो दादा दुबा उसे यावरगदि वरम प्लीज लनी लाइक तो सिंबिरो लाइटसु दो सपोर्ट तो दुबा यावर सपोर्ट तो तोयरे सिंबियो प्लीज तोयरे आरजी के मथक मैम लिया होरी चीज दुलोय पारो मखाई पारो मैं मरो यादे को कमेंट्स केनो खरा का थादे कमेंट्स मयाम करे इग्नोर तौरगे दामनगिबगीको को मैं मरो यादे कमेंट्स करे इग्नोर तौरगे को ꯋꯥꯔꯧꯕꯩꯖꯥꯗꯦ हो ꯑꯗꯩꯗꯤ ꯗꯗꯥ ꯍꯣꯏꯁꯦ ꯋꯥꯔꯝꯂꯅꯤ ꯑꯦꯜꯕꯤꯁꯨ ꯇꯣꯏꯔꯦ ꯅꯥꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯈꯔ ꯇꯨꯝꯕ ꯃꯇꯝ ꯂꯧꯕꯤꯌꯨ ꯑꯦꯜꯕꯤꯗ ꯀꯣꯟꯅ ꯆꯝꯅ ꯀꯩ ꯆꯥꯝꯔꯛ ꯊꯥꯕ ꯌꯥꯏ ꯅꯥꯗ꯭ꯔ माने माने ꯕꯦꯔꯥ ꯀꯥꯅꯤ ꯅꯥꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯊꯣꯕꯤꯁꯅꯥꯅ ꯗꯥ ꯑꯥꯔꯖꯦ ꯅꯪ ꯑꯩ ꯁꯞꯇ꯭ꯔ ꯇꯥꯗ꯭ꯔꯤꯕꯩꯅꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯏꯕꯥꯏ ꯃꯣꯕꯥꯏꯜ थोइबी ꯍꯦꯡ सनादो ꯆꯥꯔꯦ सत्र याम कनबने आरजे ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯍꯦꯡ ꯆꯥꯕꯩꯔ ꯈꯪꯗꯦ ꯍꯦꯛꯇ ꯂꯦꯞꯄꯦꯕꯁꯦ ꯑꯟꯖꯂꯤ ꯀꯣꯟꯖꯦꯡꯕꯝꯅ ꯀꯩꯗꯧꯔꯦ ꯀꯀꯥ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤ ꯑꯩ ꯆꯠꯂꯒꯦ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯨꯒꯦ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅ थोइफिनु खुमा नाखो ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯦꯅꯦꯒ ꯀꯀꯥꯒꯁꯦ ꯊꯣꯏꯕꯤ थैंक यू ꯁꯅꯥꯃꯥꯏꯕꯝꯅ ꯑꯗꯩ ꯅꯣꯡꯁꯥꯕ ꯌꯨꯝꯅꯥꯝꯅ ꯑꯩ ꯅꯣꯡꯁꯥꯕ ꯑꯣꯀꯦ ꯑꯣꯀꯦ ꯅꯣꯡꯁꯥꯕ ꯅꯣꯡ ꯁꯥꯔꯔꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯊꯣꯏꯕꯤꯁꯅꯥ ꯄ꯭ꯔꯤꯟꯁ ꯈꯨꯝꯃꯨꯅꯦ ꯑꯗꯩ ꯑꯥꯔꯖꯦ ꯃꯩꯇꯩꯅ
Ay, sino pala mi? Mr. Raze, how are you? How do you do, my do? Okay. ꯉꯁꯥꯏꯗ Tanya, ꯈꯪꯗ꯭ꯔꯣ ꯑꯥꯔꯖꯦ ꯂꯥꯛ ꯇꯨꯝꯃꯨꯔꯦ ꯑꯥꯔꯖꯦ ꯂꯥꯛꯄ ꯃꯇꯝꯗꯨꯒ Nene, please sing a song. ꯈꯅꯥꯎꯗꯅꯦ ꯇꯣꯟꯁꯤꯟ ꯅꯥꯔꯦꯅ ꯏꯁꯩ ꯁꯛꯃꯟꯗꯅ ꯏꯁꯩꯗꯨꯅꯅꯦ ꯑꯐꯕ ꯁꯤꯡꯒꯥꯔꯅꯤꯅꯣꯅ ꯀꯩꯗ ꯇꯥꯅꯤꯡꯉꯤꯅꯣ ꯈꯣꯠꯅꯦ ꯑꯩꯈꯣꯏꯅꯅꯦ ꯏꯁꯥꯅ ꯁꯛꯑꯒ ꯏꯁꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦꯅꯦꯕꯣ ꯃꯥꯅ ꯁꯛꯑꯦꯗꯅ ꯑꯩꯒꯤ ꯃꯤꯍꯨꯟꯒꯁꯦ ꯇꯨꯡ ꯇꯥꯡ ꯂꯥꯎꯏ ꯁꯟ ꯑꯃ ꯉꯁꯥꯏ ꯉꯥꯛꯇꯗ ꯊꯣꯛꯎꯏꯗꯣ ꯃꯥꯅ ꯏꯁꯩ ꯁꯛꯂꯒ ꯑꯩꯅ ꯉꯥꯛꯇ ꯊꯣꯛꯎꯏꯗꯣ ꯁꯟ ꯇꯠꯄ꯭ꯔꯥ ꯌꯦꯡꯉꯨꯔꯤꯅꯤ ꯑꯗꯒꯤꯗꯤ ꯖꯣꯏ ꯁꯤꯡꯍꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯕꯨꯡ ꯍꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯡꯉꯧ ꯆꯥꯏ ꯖꯣꯏꯁꯤꯡꯍꯁꯨ ꯏꯇꯩ ꯑꯣꯏꯗꯣꯏꯔꯣ ꯑꯥꯔꯖꯦ ꯃꯩꯇꯩꯕꯅ ꯊꯣꯏꯕꯤꯆꯅ ꯀꯔꯤ ꯍꯥꯏꯅꯣ ꯊꯣꯏꯕꯤꯆꯅꯥꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯁꯤꯃꯨꯛ ꯅꯝꯁꯤꯜꯂꯨꯔꯦꯅꯦꯁꯦ ꯇꯧꯒꯦ ꯍꯥꯏꯕꯅꯦ ꯗꯥꯔꯁꯦ ꯃꯥꯗꯣ ꯑꯟꯖꯂꯤ ꯀꯣꯡꯒꯣꯝꯗ ꯀꯀꯥ ꯅꯪ ꯅꯨꯡ ꯑꯩ ꯎꯕ꯭ꯔꯥ ꯀꯀꯥ ꯑꯩ ꯎꯕ꯭ꯔꯥ ꯍꯥꯏꯔꯣ ꯑꯟꯖꯂꯤ ꯀꯣꯟꯖꯦꯡꯕꯝ ꯎꯏꯌꯦ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯍꯣꯏꯅꯦ ꯊꯣꯏꯕꯤꯆꯅ ꯗꯥꯕꯨꯡ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯇꯧꯕ ꯖꯥꯏꯅꯦ ꯗꯩ ꯔꯤꯇꯤꯛ ꯁꯤꯡꯅ ꯃꯥꯏ ꯁꯤꯁꯇꯔ ꯑꯦ ꯐꯦꯟ ꯑꯣꯐ ꯕ꯭ꯂꯦꯛ ꯄꯤꯡ ꯊꯣꯏꯕꯤꯆꯅ ꯏꯅꯝꯃ ꯑꯅꯤ ꯏꯅꯝꯃ ꯇꯥꯗꯕꯤꯒ ꯇꯧꯏ ꯑꯩꯕꯨ ꯅꯣꯡꯇ ꯏꯅꯝꯃꯗ ꯁꯞꯇ꯭ꯔꯥ ꯇꯧꯕ꯭ꯔꯣ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ ꯑꯟꯖꯂꯤ ꯀꯨꯟꯖꯃꯝ ꯊꯣꯏꯕꯤꯆꯅꯥ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯀꯀꯥꯏ ꯑꯟꯖꯂꯤ ꯀꯣꯟꯖꯦꯝꯕꯝꯁꯦ ꯀꯀꯥ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔ ꯀꯅꯥꯗꯅꯣ ꯀꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯅꯪꯉꯣꯟꯗꯅꯦ ꯑꯣꯀꯦ ꯍꯥꯏ ꯑꯟꯖꯂꯤ ꯍꯜꯂꯣ ꯗꯩ ꯊꯣꯏꯕꯤꯆꯅ ꯗꯥꯁꯦ ꯃꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯏꯕꯤꯒꯤ ꯁꯞꯇ꯭ꯔꯗꯤ ꯑꯩꯇꯅ ꯈꯪꯉꯤꯀꯣ ꯑꯣꯏꯃꯥ ꯑꯟꯖꯂꯤ ꯀꯣꯟꯖꯦꯝꯕꯝ ꯀꯀꯥꯒ ꯑꯩꯇꯅ ꯅꯦꯅꯦꯒ ꯌꯥꯝ ꯈꯪꯉꯤꯀꯣ ꯀꯥꯏꯒꯣ ꯐꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯀꯥꯒ ꯅꯦꯅꯦꯒ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯆꯅꯥꯅ ꯑꯦꯟꯖꯤ ꯀꯩꯗꯧꯅꯤ ꯅꯪ ꯀꯩꯗꯧꯔꯤꯌꯦ ꯑꯗꯩꯗꯤ ꯁꯨꯔꯄ꯭ꯔꯤꯌꯥꯅꯒ ꯑꯩꯗꯤ ꯎꯏꯔꯒꯕꯨ ꯂꯩꯔꯝꯃꯦꯗꯥ ꯑꯗꯨꯅꯤ ꯅꯤꯡꯊꯧꯖꯝ ꯑꯟꯖꯨꯅꯒ ꯀꯀꯥ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯐꯅꯕ ꯃꯄꯨꯗ ꯈꯨꯔꯝꯕꯤꯌꯨ ꯀꯪꯂꯩꯄꯥꯛꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯃꯥꯅꯦ ꯈꯨꯔꯝꯃꯤꯅꯦ ꯈꯨꯔꯝꯃꯤꯅꯦ আরজে মেতে বলো ইবাই কিতা খবর আমি আইসে তো আমি খুব ভালো কইতে ভালো এই ব্যাঙ্গালোর ভালো আছে ভালো ꯀꯃꯥꯏꯅ ꯍꯔꯥꯎꯃꯟꯈꯤꯅ ꯊꯣꯏꯕꯤꯗꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯅ ꯑꯥꯔꯖꯦꯒꯤ ꯚꯥꯏꯁꯦ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯒꯦ ꯇꯧꯕꯅꯤꯗ ꯊꯣꯏꯕꯤꯆꯅ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖ ꯀꯩꯅꯦ ꯍꯣꯏ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯔꯤ ꯃꯃꯤꯡꯅꯣꯅ ꯃꯣꯂꯣꯝ ꯃꯥꯟꯕ ꯃꯃꯤꯡꯁꯨ ꯌꯥꯝ ꯇꯧꯔꯛꯏꯅꯦ ꯏꯟꯊꯧ ꯁꯦꯇꯤꯛ ꯖꯤꯛꯁꯧ ꯄꯨꯁꯤꯜꯂꯛꯑꯦ ꯀꯩꯅꯣ ꯀꯁꯥꯔ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯁꯥꯔꯅꯦ ꯀꯁꯥꯔꯅꯦ ꯅꯣꯏ ꯃꯤꯡꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯊꯝꯃꯨꯕ ꯀꯩꯅꯣ ꯃꯣꯂꯣꯝ ꯃꯥꯟꯕ ꯃꯃꯤꯡ ꯀꯔꯤ ꯃꯃꯤꯡꯁꯦ ꯄꯥꯕꯗꯅꯦ ꯑꯩ ꯂꯩꯒꯁꯦ ꯂꯣꯏ ꯀꯣꯜ ꯂꯩꯃꯤ ꯅꯣꯏ ꯃꯃꯤꯡꯁꯦ ꯄꯥꯕꯗ ꯑꯥꯔꯖꯦ ꯃꯩꯇꯩꯃꯂꯣꯟ ꯊꯣꯏꯕꯤꯆꯅ ꯑꯩ ꯍꯥꯏꯔꯒꯦ ꯂꯣꯏꯔꯦꯅ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯁꯨ ꯐꯥꯒꯤꯅꯤ ꯏꯅꯝꯃꯅꯕꯨ ꯍꯥꯏꯔꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯔꯁꯨ ꯁꯥꯎꯗꯦꯗ ꯁꯥꯎꯕꯤꯔꯣꯏ ꯀꯣꯃꯦꯗꯤ ꯒꯥꯏ ꯃꯅꯤꯄꯨꯔꯗꯒꯤ ꯔꯣ ꯂꯞ ꯐ꯭ꯔꯣꯝ ꯅꯥꯒꯥꯂैंड नत्ते मणिपुर नत्ते कसारदनी रिकी सिंह ने क्या कर रही हो हम लोग मैं कमेंट पढ़ रहा हूँ देखते एलबी बिसना एलबी पे हम लोग बातचीत दा कर रहे हैं भैया दा आरजे सपोर्ट आयो कीजिए मेरे चैनल को और लाइक कीजिए ngomnaba the supriya long mina kareba swaida nahan swaida ngahak ꯅꯣꯛꯂꯔꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛ ꯅꯤꯡꯁꯤꯡꯕꯗ ꯍꯦꯛꯇ ꯀꯞꯅꯤꯡꯉꯦ ꯑꯗꯨꯅꯦ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯆꯟꯕꯤ ꯆꯅꯨ ꯅꯪ ꯂꯣꯏꯔꯁꯜꯂꯕꯣ ꯆꯟꯕꯤꯒꯤ ꯑꯦꯜꯕꯤ ꯇꯧꯕ꯭ꯔꯣ ꯉꯁꯤ ꯑꯣ ꯑꯩꯒ ꯆꯞ ꯉꯁꯥꯏ ꯇꯧꯅꯤ ꯃꯥꯟꯅꯕ ꯍꯥꯏ ꯇꯧꯕ꯭ꯔꯣ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯇꯧꯅꯦ ꯑꯣ ꯑꯦꯜꯕꯤ ꯑꯩ ꯀꯩꯅꯣ ꯆꯟꯕꯤ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯑꯩ ꯏꯆꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯁꯤꯒ ꯍꯧꯖꯤꯛꯇ ꯂꯣꯏꯔꯤ ꯑꯩꯒꯤꯁꯨ ꯑꯣꯀꯦ ꯑꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯖꯣꯏꯁꯤꯡꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯖꯒꯣꯏ ꯑꯝꯇꯪ ꯁꯥꯗꯣꯛꯎ ꯅꯅꯥꯏ ꯑꯣꯏꯃ ꯀꯣꯃꯦꯗꯤ ꯀꯥꯏꯅ ꯀꯅꯥꯅ ꯏꯇꯩꯃ ꯀꯣꯃꯦꯗꯤ ꯀꯥꯏꯅ ꯑꯩ ꯍꯌꯦꯡꯗꯒꯤ ꯁꯤꯗ ꯂꯩꯌꯦ ꯊꯕꯛ ꯂꯧꯔꯒꯦ ꯆꯠꯂꯒꯦ ꯆꯤꯆꯧ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯍꯌꯦꯡꯗꯒꯤ ꯁꯤꯗ ꯂꯩꯌꯦ ꯊꯕꯛ ꯂꯧꯔꯒꯦ ꯆꯠꯂꯒꯦ ꯑꯣꯀꯦ ꯁꯨꯄ꯭ꯔꯤꯌꯥꯅ ꯇꯨꯝꯅꯤꯡꯕꯅ ꯀꯩꯕ ꯃꯪꯒ ꯇꯥꯏꯕꯪꯒ ꯃꯆꯦꯠ ꯁꯝꯅꯔꯦ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ
Supriya, good night, good night. ꯑꯗꯨꯅ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯌꯥꯝꯅ ꯀꯣ ꯊꯦꯡꯉꯦ ꯌꯥꯗꯧꯅ. ꯃꯃꯪꯗ ꯎꯈ꯭ꯔꯦ ꯑꯩꯗꯤ ꯇꯥꯃꯣꯁꯦ 11:30 ꯐꯥꯎ ꯇꯧꯒꯅꯤꯀꯣ ꯖ꯭ꯋꯦꯂꯔꯤꯒꯤ ꯊꯕꯛ ꯑꯦꯜꯕꯤꯁꯦ. ꯇꯧꯗꯥꯏꯅꯦ ꯀꯩꯕ ꯃꯃꯥꯡꯗ ꯎꯈ꯭ꯔꯦ ꯇꯥꯃꯣꯁꯦ ꯖ꯭ꯋꯦꯂꯔꯤ ꯊꯕꯛ ꯇꯧꯗꯥꯏꯅꯦ ꯇꯧꯏ. ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯃ ꯎꯏꯔꯦ ꯏꯁꯩ ꯄ꯭ꯂꯤꯖ ꯔꯤꯇꯤꯛꯁꯤꯡꯅ ꯑꯣꯀꯦ ꯁꯤꯁꯇꯔ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯃꯥꯂꯣꯝꯒꯤꯗꯤ ꯇꯧꯁꯟꯕꯤꯔꯣ, ꯂꯥꯏꯛ ꯀꯩ ꯌꯥꯝꯅ ꯋꯥꯠꯂꯦ ꯃꯥꯂꯣꯝꯒꯤ ꯃꯌꯥꯝ. ꯃꯤꯡ ꯅꯠꯇꯦ ꯃꯣꯂꯣꯝꯒꯤ ꯃꯤꯡ ꯅꯠꯇꯦ ꯃꯣꯕꯤ ꯂꯨꯋꯥꯡꯅ ꯅꯨꯡꯉꯥꯏꯔꯤꯕꯣꯏ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯑꯟꯖꯂꯤ ꯀꯣꯟꯖꯪꯕꯝꯅ ꯑꯩ ꯐꯖꯅ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯣꯏꯔꯦ ꯑꯩ ꯄꯁꯥꯅ ꯂꯥꯏꯔꯤꯛ ꯇꯣꯏꯔ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯟꯕꯤ ꯆꯅꯨꯅꯒ ꯃꯌꯥꯝ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯆꯟꯕꯤꯒꯤ ꯆꯟꯕꯤ ꯆꯅꯨ ꯑꯣꯏꯅ ꯃꯌꯥꯝꯁꯤꯒ ꯂꯥꯛꯏꯁꯦ ꯆꯟꯕꯤ ꯆꯅꯨ ꯍꯥꯏꯅ ꯃꯥꯏꯁꯦ ꯂꯥꯛꯏꯁꯦ. ꯀꯃꯦꯟꯁꯦ ꯎꯗ꯭ꯔꯦꯕꯗꯣ ꯐꯔꯛ ꯇꯥꯏꯁꯦ ꯃꯣꯏꯗꯤ ꯎꯔꯝꯕꯁꯨ ꯆꯟꯕꯤ ꯌꯥꯏ ꯆꯅꯨ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯃꯥꯏ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤꯀꯣ. ꯑꯥꯔꯖꯦ ꯃꯩꯇꯩꯕꯂꯣꯟꯅ ꯊꯣꯏꯕꯤꯁꯅꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ. ꯅꯪꯅ ꯀꯅꯦꯛ ꯇꯧꯗꯕꯁꯤꯡ ꯀꯅꯦꯛ ꯍꯥꯏꯔꯗꯤ ꯇꯧꯁꯟꯕꯤꯔꯣ. ꯃꯤ ꯂꯣꯏꯗꯅꯤꯀꯣ ꯑꯩꯒ ꯋꯥꯔꯤ ꯑꯥꯔꯖꯦ ꯆꯟꯕꯤ ꯆꯅꯨꯁꯦ ꯀꯅꯦꯛ ꯈꯔ ꯇꯧꯁꯟꯕꯤꯔꯣ ꯅꯪ ꯀꯅꯦꯛ ꯊꯣꯏꯕꯤꯁꯅꯥ ꯇꯧꯅꯗ꯭ꯔꯒꯗꯤ. ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯆꯟꯕꯤ ꯆꯅꯨꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯃꯥꯏ ꯆꯦꯅꯦꯜꯗꯣ. ꯆꯟꯕꯤ ꯆꯅꯨꯗ ꯀꯅꯦꯛ ꯈꯔ ꯇꯧꯁꯟꯕꯤꯌꯣ ꯑꯥꯔꯖꯦ. ꯇꯧꯗꯕ ꯇꯥꯔꯒꯗꯤꯀꯣ. ꯃꯨꯕꯤ ꯂꯨꯋꯥꯡꯅ ꯕꯤ ꯗꯕ꯭ꯂꯤꯎ ꯑꯣꯏꯁꯤ ꯀꯩꯅꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯕꯣꯔꯠ ꯑꯣꯐ ꯄꯣꯠꯁꯝꯕꯝ ꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯆꯟꯕꯤ ꯆꯅꯨꯁꯦ ꯅꯪ ꯀꯅꯦꯛ ꯇꯧꯗ꯭ꯔꯒꯗꯤ ꯈꯔ ꯊꯦꯡꯛ ꯌꯨ ꯇꯧꯁꯟꯕꯤꯌꯨꯀꯣ. ꯁꯣ ꯃꯆ ꯊꯦꯡꯛ ꯇꯨ ꯁꯞꯄꯣꯔꯠ ꯌꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯈꯔ ꯇꯧꯁꯟꯕꯤꯔꯣ. ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯆꯦ ꯇꯨꯝꯃꯒꯦꯀꯣ ꯉꯁꯤꯗꯤ ꯑꯥꯗ ꯉꯁꯤꯗꯤꯕ ꯐꯔꯛ ꯇꯥꯛꯑꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯄꯣꯠꯁꯝꯕꯝꯗꯣ ꯅꯪ ꯊꯣꯛꯆꯝ ꯍꯌꯦꯡ ꯂꯣꯏ ꯂꯥꯛꯇꯕ ꯇꯧꯅꯨꯀꯣ. ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯈꯪꯗꯕꯁꯨ ꯃꯣꯏ ꯇꯧꯕ ꯗ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯥꯔꯖꯦ ꯍꯥꯏꯐꯝꯗꯤ ꯉꯁꯥꯏ ꯊꯣꯛꯇꯕꯅꯦꯕꯀꯣ. ꯅꯣꯏꯁꯨ ꯆꯠꯂꯝꯃꯦ ꯍꯌꯦꯡ ꯂꯥꯛꯑꯣ. ꯗ ꯒꯨꯗ ꯑꯥꯔꯖꯦ ꯅꯥꯏꯠ. ꯉꯁꯥꯏ ꯆꯠꯂꯝꯃꯅꯤꯌꯦ ꯀꯣꯃꯦꯗꯤ ꯒꯥꯏꯅ ꯑꯩꯒꯤ ꯃꯅꯤꯄꯨꯔꯤ ꯈꯔ ꯈꯪꯉꯦ ꯗꯦꯠꯁ ꯋꯥꯏ ꯑꯥꯏ ꯑꯦꯝ ꯗꯨꯌꯤꯡ ꯃꯤꯁꯇꯦꯛ ꯑꯣꯀꯦ ꯑꯥꯔꯖꯦ ꯃꯩꯇꯩꯕ꯭ꯔꯣꯅ ꯏꯕꯥꯏ কালকে খিতা খাইতো পার্টি আসেনি পার্টি উটি নাই পার্টি উঠি নাই তোমরা আও ঋতিক তোমরা সিং আইলে na পার্টি করবো. what your name sister and Jiju my name is Anukhuman and her name is Bungi Thoktak Thank you Prince मेरे Leibro एलबी पे Joycina आने good के night लिए. Nena थैंक यू सो मच. nga thonge Thoibisana na ho ꯂꯩꯇꯕ ꯅꯠꯇꯦ ꯃꯨꯕꯤ ꯂꯨꯋꯥꯡꯅ ꯃꯅꯤꯄꯨꯔ ꯏꯪꯊꯔꯕꯣꯏ ꯏꯪꯊꯗꯣꯔꯦ ꯑꯦꯟꯇ꯭ꯔꯣꯅ ꯀꯩꯕ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯇꯥꯃꯣ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯏꯔꯥꯡꯁꯤꯗ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯩ ꯋꯥꯐꯝ ꯊꯝꯅꯤꯡꯕ ꯀꯩ ꯊꯝꯃꯣ ꯊꯝꯃꯣ. ꯋꯥꯈꯜ ꯍꯥꯏꯕꯨ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯁꯤꯗ ꯊꯣꯛꯑꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯄ ꯈꯤꯕ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯌꯥꯝ ꯑꯋꯥꯕꯗ ꯁꯨꯝ ꯋꯥꯈꯜ ꯈꯟꯅ ꯂꯩꯇꯥꯔꯒꯗꯤ ꯍꯛꯆꯥꯡ ꯀꯩꯅꯣꯝ ꯇꯧꯔꯛꯀꯅꯤ ꯅꯠꯇ꯭ꯔ ꯀꯣꯛꯀꯁꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯕꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯗꯤ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯀꯅꯥꯁꯨ ꯅꯨꯡꯉꯥꯏꯄ ꯅꯠꯇꯦꯀꯣ ꯄꯦꯟꯗꯕ ꯃꯌꯥꯝꯁꯦ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯏꯪꯊꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯊꯧꯅꯤꯖꯒꯦ ꯍꯣꯏ ꯌꯦꯡꯉꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯩꯗꯤ ꯍꯣꯏ ꯌꯦꯡꯉꯦ ꯏꯆꯦ ꯔꯤꯇꯤꯛꯅ ꯋꯦꯜꯀꯝ ꯁꯤꯁꯇꯔ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯀꯣꯃꯦꯗꯤ ꯒꯥꯏꯁꯅ तुमरा बांग्ला কথা কইতে জানো নেকি কিছু है কিছু है জানে किचु किचु जाने. ऋतिक सिंह ना और कुछ बताइए आप मेकिंग मेमोरीज ना ब्रो इचे नोईगी मुकबांग वीडियो थागतपदो ngasisu ado mingda fi maningda fi apakpa white la kainom ꯈꯟꯗꯣꯛꯑꯣ ꯑꯃꯨꯛ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤ ꯃꯉꯥꯜ ꯑꯃ ꯊꯣꯛꯏ ꯏꯆꯦ ꯆꯝꯅ ꯍꯥꯏꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯌꯥꯝ ꯍꯣꯏ ꯆꯨꯝꯃꯦ ꯍꯣꯏ 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 ꯕ꯭ꯂꯦꯛꯀꯤ ꯌꯥꯝ ꯐꯤ ꯆꯨꯝꯃꯦ. ꯑꯣꯏꯗꯤ ꯑꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯕ꯭ꯂꯦꯛꯀꯤ ꯐꯤ ꯑꯣꯏꯗꯤ ꯌꯥꯝ ꯉꯥꯟꯊꯣꯛꯄꯅꯦꯕ ꯑꯗꯣ ꯑꯗꯩꯗꯤ ꯍꯣꯏ ꯑꯦꯟꯇꯔꯄ꯭ꯔꯦꯁ ꯍꯣꯏ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦꯀꯣ. ꯑꯩꯈꯣꯏꯕꯨ ꯅꯦꯛꯅ ꯐꯖꯅꯕꯒꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯑꯩꯒꯤ ꯐꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯡ ꯍꯥꯏꯕꯤꯔꯛꯄ ꯊꯦꯡꯛ ꯄꯥꯊꯣꯛꯄꯗꯣ ꯌꯨ. ꯏꯃꯥ ꯇꯥꯒꯦ ꯌꯥꯏꯇꯣꯝꯕꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯔꯖꯦ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯥꯔꯖꯦ
ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯥꯔꯖꯦ ꯂꯥꯛꯇꯦ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯥꯔꯖꯦ ꯂꯩꯔꯝꯃꯤꯅꯦ ꯃꯩꯇꯩꯃꯌꯨꯝ ꯊꯣꯏꯕꯤꯁꯅꯥ ꯀꯧꯔꯁꯨ ꯄ꯭ꯔꯤꯟꯁꯇꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯧꯔꯛ ꯑꯣꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯌꯣ ꯍꯥꯏꯕꯩꯅꯦ ꯕꯥ ꯀꯧꯔꯛꯑꯗꯤ ꯚꯤꯗꯤꯑꯣ ꯐꯪꯉꯔꯣꯏꯗ ꯑꯥꯔꯖꯦ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯣ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯀꯤꯆꯨ ꯀꯤꯆꯨ ꯖꯥꯅꯤ ꯑꯃꯤꯌꯣ ꯏꯕꯥꯏ ꯅꯣꯏ ꯇꯥꯃꯣ ꯍꯣꯏ ꯏꯆꯦ ꯍꯣꯏꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯕ ꯑꯣꯏꯌꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯔꯦ ꯄꯤꯔꯥꯡ ꯀꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯔꯤꯠꯀꯤꯁꯤꯡꯅ ꯌꯨ ꯕꯣꯠ ꯂꯨꯀꯤꯡ ꯌꯪ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯅꯤꯅꯦ ꯕ꯭ꯔꯣ ꯀꯣꯃꯦꯗꯤ ꯀꯥꯏꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗ did your ꯂꯩꯔꯁꯨ YT ꯀꯩ channel ꯍꯥꯏꯒꯅꯤ is monetized ꯋꯥꯈꯜꯅꯒꯁꯨ okay ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯗ yes yes ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯊꯣꯛꯆꯣꯝ ꯄꯣꯠꯅꯤ ꯔꯣꯍꯤꯠꯅ ꯑꯥꯔꯖꯦ ꯍꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩꯕꯨꯂꯣꯅ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯗꯤ okay comedy guys if you channel monetize what was the first income from YT English ka nganganu kanado khangdreda making memories prank ꯀꯣꯛ ꯑꯣꯏꯅ ꯆꯤꯛꯄꯅ ꯇꯧꯔꯛꯑꯣ ꯃꯨꯛꯕꯥꯡ ꯒꯨꯝꯕꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯌꯦꯡꯉꯦ ꯑꯣꯛꯄꯗ ꯐꯨꯜ ꯍꯦꯛꯇ ꯌꯦꯡꯕ ꯉꯝꯗꯕ ꯄ꯭ꯔꯦꯡ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯍꯣꯏ 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 ꯇꯧꯔꯛꯀꯅꯤ ꯇꯧꯔꯛꯀꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦꯟꯇꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯑꯩ ꯏꯆꯦ ꯏꯔꯣꯝꯕ ꯆꯥꯏ ꯏꯆꯦꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀꯥꯡꯉꯧ ꯇꯧꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯀꯥꯡꯉꯧ ꯗꯥ ꯑꯣꯏꯅ ꯆꯥꯔꯦ ꯑꯥꯔꯖꯦ ꯚꯦꯔꯤ ꯒꯨꯗ ꯃꯆꯜ ꯀꯣꯛ ꯆꯤꯛꯄꯅ ꯅꯤꯡꯕ ꯏꯕꯨꯡ ꯑꯣꯏꯌꯣ ꯃꯆꯜ ꯅꯤꯡꯕ ꯏꯕꯨꯡ ꯑꯣꯏꯌꯣ ꯑꯥꯔꯖꯨꯟ ꯋꯦꯜ ꯊꯣꯛꯆꯣꯝ ꯏꯆꯦ ꯍꯥꯏ ꯃꯦꯀꯤꯡ ꯃꯣꯃꯦꯔꯅ ꯋꯥꯏ ꯇꯤ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯂꯣꯡ ꯐ꯭ꯔꯣꯝ ꯗ ꯌꯨꯇꯨꯕ ꯍꯥꯏꯕꯅꯦ ꯈꯪꯉꯦ ꯑꯗꯨꯗꯤ ꯈꯪꯉꯦꯕ ꯉꯁꯤꯗꯤ ꯌꯥꯝ ꯑꯗꯣ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯏꯆꯦ ꯃꯩꯇꯩꯂꯣꯟꯗ ꯀꯩꯒꯤꯅꯣꯝꯗ ꯁꯨꯝ ꯏꯔꯣꯑꯕ ꯑꯩꯈꯣꯏꯗꯤ ꯏꯪꯒ꯭ꯔꯥꯖꯤꯗꯣ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯨꯒꯤꯅꯤꯗ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯋꯥꯏꯇꯦꯗꯨ ꯌꯨꯇꯨꯕ ꯍꯥꯏꯕꯅꯦꯀꯣ ꯑꯣꯀꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯕꯨ ꯀꯥꯏꯅꯔꯦ ꯍꯥꯏꯔꯒ ꯀꯥꯎꯕ ꯌꯥꯕꯔ ꯇꯨꯝꯃꯨꯕꯩ ꯈꯣꯟꯒꯁꯦ ꯕꯔꯥ ꯑꯩꯈꯣꯏ ꯏꯁꯄꯤꯀꯔ ꯁꯦꯒꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯑꯣꯏꯖꯒꯦ ꯏꯟꯊꯧ ꯁꯦꯁꯇꯤꯛ ꯍꯥꯏꯔꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩ ꯋꯥꯏꯗꯩꯗꯤ ꯏꯆꯦꯅ ꯅꯣꯡꯃ ꯄꯩꯁꯥꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯇꯥꯃꯣꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯃꯪꯒꯣꯜꯗ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯣꯏꯌꯨ ꯑꯩꯅ ꯍꯥꯏ ꯈꯨꯗꯤꯡ ꯑꯗꯨꯝ ꯇꯥꯎꯗ ꯑꯥꯔꯖꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯕꯨ ꯀꯥꯏꯅꯔꯦ ꯍꯥꯏꯔꯒ ꯀꯥꯎꯕ ꯌꯥꯕꯔ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯂꯤꯛꯁꯤꯗꯤ ꯄꯦꯜꯂꯦ ꯕꯁꯟꯇ ꯆꯉꯝ ꯆꯤꯡꯈꯥꯝꯅ ꯀꯩꯕ ꯍꯥꯏ ꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯀꯥꯡꯍꯧ ꯑꯣꯏꯅ ꯆꯥꯔꯦ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁꯅ ꯕ꯭ꯔꯣ ꯆꯥꯟꯗꯤ ꯈꯣꯡꯖꯤ ꯀꯁꯥꯔꯗ ꯖꯨꯔꯥꯗ ꯑꯁꯥꯃꯟ ꯀꯌꯥ ꯄꯤꯒꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯆꯥꯟꯗꯤꯒꯤ ꯈꯣꯡꯖꯤ ꯍꯪꯖꯩ ꯆꯥꯟꯗꯤ ꯀꯣꯟꯖꯪ ꯍꯪꯖꯩ ꯑꯣ ꯆꯥꯟꯗꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯆꯥꯟꯗꯤꯒꯤ ꯈꯣꯡꯖꯤꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯒꯗ ꯁꯨꯝ ꯁꯥꯍꯜꯂꯦꯕ ꯑꯩꯉꯣꯟꯗ ꯑꯗꯣ ꯑꯩꯅ ꯁꯥꯕ ꯀꯥꯟꯗ ꯆꯥꯟꯗꯤꯒꯤ ꯈꯣꯡꯖꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕ ꯖꯨꯔꯥꯗ ꯑꯩꯗꯤ ꯂꯨꯄꯥ 4,500 ꯂꯧꯗꯗꯤ ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯂꯧꯗꯗꯤ ꯀꯥꯟꯅꯗꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯂꯧꯔꯦ ꯀꯣꯟꯁꯪꯗꯤ ꯆꯥꯟꯗꯤ ꯈꯣꯡꯖꯤꯁꯦ ꯂꯩꯇꯦꯕ ꯀꯣꯟꯁꯪ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦꯕꯀꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯅꯝꯃ ꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯏꯅꯝꯃ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯦ ꯑꯥꯔꯖꯦ ꯃꯩꯇꯩ ꯊꯣꯏꯕꯤꯁꯅꯥ ꯅꯪꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯄꯥꯏꯗꯦ ꯑꯥꯔꯖꯦ ꯇꯥꯃꯣ ꯀꯁꯥꯔꯁꯦ ꯁꯤꯡꯒꯤꯔꯕꯣꯟ ꯀꯧꯕ ꯃꯐꯝ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯊꯣꯏꯕꯤꯁꯅꯥ ꯄꯥꯏꯗꯦ ꯗꯥꯔꯁꯦ ꯑꯗꯣ ꯗꯥꯔꯁꯦꯁꯨ ꯅꯣꯡꯃ ꯑꯦꯜꯕꯤ ꯇꯧꯕꯤꯔꯛꯑꯣ ꯂꯥꯛꯀꯦ ꯑꯥꯔꯖꯦ ꯀꯨꯏꯔꯦ ꯇꯧꯗꯕ ꯑꯥꯔꯖꯦ ꯇꯧꯊꯔꯛꯑꯣ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯅꯨꯡꯁꯤ ꯂꯤꯄꯨꯟꯕꯨ ꯀꯥꯏꯅꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯅꯨ ꯈꯨꯃꯟ ꯋꯥꯟꯊꯈ꯭ꯔꯦ ꯏꯁꯤꯡ ꯄꯨꯕꯤꯔꯛꯎ ꯃꯌꯥꯝ ꯑꯅꯨ ꯈꯨꯃꯟ ꯋꯥꯟꯊꯈ꯭ꯔꯦ ꯏꯁꯤꯡ ꯄꯨꯕꯤꯔꯛꯎ ꯃꯌꯥꯝ ꯄ꯭ꯂꯤꯖ
ꯑꯅꯨ ꯈꯨꯃꯟ ꯋꯥꯟꯊꯈ꯭ꯔꯦ ꯃꯌꯥꯝ ꯑꯦꯜꯕꯤ ꯇꯧ ꯇꯧꯅ ꯋꯥꯟꯊꯈ꯭ꯔꯦ Hi Manipuri direct to you live. ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ Daily enterprise tamo hoi iche hoi di kai leikaigino akhoi chandam leikaigine ꯀꯣꯛ RJ ꯆꯤꯛꯄꯅ Maitre ꯂꯣꯏꯔꯤꯕ Blogna thoibisna ai LB nongphadok taubani thoibisna comedy guys now how many members are there in your home 4 members making memories bro Manipurda lakpagi plan leitro Manipurda lakpagi plan naibu aigi inaunupa luhongba yai ado luhong taragadi lakpasu yai ꯈꯪꯗ꯭ꯔꯤ adusu 50-50 da leiri ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯗꯨꯁꯨ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯕ ꯄ꯭ꯂꯤꯖ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝꯁꯤꯔ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝꯁꯦ ꯀꯩꯅꯣꯗꯅꯤ ꯑꯩꯈꯣꯏ ꯍꯧꯔꯛꯐꯝꯁꯦ ꯑꯩꯈꯣꯏ ꯃꯥꯗꯩꯅꯤ ꯑꯩꯈꯣꯏ ꯃꯥꯗꯩ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥ ꯄꯣꯛꯑꯝꯗꯗꯤ ꯀꯥꯏ ꯍꯧꯔꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯧꯔꯛꯐꯝꯗꯤ ꯑꯩꯈꯣꯏ ꯃꯥꯗꯩꯅꯤ ꯀꯥꯟꯅ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅꯒꯕ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯅꯤ ꯍꯥꯏꯁꯦ ꯇꯧꯔꯛꯑꯣꯅ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ RJ Maitre Thoibisana ꯂꯥꯏꯛ hoi hoi ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯔꯛꯀꯦ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯛ Thoibisana ꯌꯥꯝ ꯀꯩ ꯋꯥꯠꯂꯦꯀꯣ ꯅꯨꯃꯤꯠꯇ ꯂꯥꯏꯛ ꯌꯥꯝ ꯋꯥꯠꯂꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯄꯨꯡ ꯀꯩꯅꯣꯐꯧ ꯄꯨꯡ 2:30 ꯊꯥꯔꯁꯤꯀꯣ 11:30 ꯐꯥꯎꯗꯤ ꯊꯥꯔꯁꯤ ꯃꯤꯅꯤꯠ 8 ꯃꯨꯛꯇ ꯉꯥꯏꯔꯦ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯁꯤꯗꯤ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯨꯝꯅꯤꯡꯕꯅ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯉꯁꯤꯁꯦ ꯀꯌꯥꯗ ꯂꯥꯏꯅ ꯕꯤꯗꯥꯏ ꯍꯥꯏꯔꯤꯕ ꯕꯤꯗꯥꯏ ꯍꯥꯏꯔꯒ ꯀꯌꯥꯗ ꯀꯩꯕ ꯂꯥꯏꯅ ꯕꯤꯗꯥꯏ ꯍꯥꯏꯔꯤꯕ ꯕꯤꯗꯥꯏ Thoibisana ꯍꯥꯏꯔꯒ kay ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯗꯩꯗꯤ ꯀꯥꯎꯕ Thoibisana ꯃꯥꯏꯕꯅ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯀꯥꯡꯍꯧꯒ ꯗꯥꯜꯁꯦ ꯑꯗꯩ ꯀꯩꯕ ꯅꯣꯏ ꯅꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯂꯝꯗꯩꯅꯣ ꯅꯣꯏ ꯑꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯩ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯅꯦ ꯑꯗꯩ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯅ ꯕ꯭ꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗ ꯃꯨꯛ ꯊꯦꯡꯅꯁꯤ ꯖꯦꯟ ꯃꯨꯛꯕꯥꯡ ꯉꯛꯇ ꯆꯥꯕꯤꯔꯛꯎ ꯈꯔ ꯌꯥꯝꯅ ꯖꯦꯟ ꯃꯨꯛꯕꯥꯡ ꯉꯛꯇ ꯍꯥꯏꯔꯣ ꯖꯦꯟ ꯃꯈꯣꯡ ꯉꯛꯇ ꯆꯥꯕꯤꯔꯛꯎ ꯈꯔ ꯌꯥꯝꯅ ꯑꯣꯀꯦ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗꯣ ꯑꯩ ꯃꯪꯉꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯏꯝꯐꯥꯜꯗ ꯊꯥꯡꯒꯩ ꯁꯦꯡꯅ ꯌꯦꯟ ꯃꯈꯣꯡ ꯉꯥꯛꯇ ꯂꯩꯕ ꯐꯪꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯃꯐꯝ ꯂꯩ ꯂꯛꯈꯤꯄꯨꯔꯒꯨꯝꯕ ꯁꯣꯝ ꯖꯤꯔꯤ ꯃꯅꯛꯄꯔꯣꯝ ꯀꯩꯅꯣꯝꯗꯗꯤ ꯐꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇꯕꯅꯤꯅ ꯈꯤꯇꯪ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤ ꯑꯩ ꯁꯣꯏꯗꯅꯗꯤ ꯇꯧꯖꯔꯛꯀꯦ ꯑꯗꯩꯗꯤ RJ ꯃꯩꯇꯩꯂꯣꯟ ꯊꯣꯏꯕꯤꯁꯅꯥ ꯗꯦꯠ ꯀꯤ ꯍꯥꯏꯕ ꯉꯝꯂꯣꯏꯀꯣ ꯊꯕꯤꯁꯅꯥꯅ ꯑꯩꯗꯤ ꯑꯦꯜꯕꯤ ꯂꯣꯏꯕ ꯉꯥꯏꯗꯦ ꯂꯣꯏꯅ ꯄꯥꯝꯃꯨꯔꯦ ꯂꯣꯏꯅ ꯄꯥꯝꯃꯨꯔꯦ ꯂꯣꯏꯒꯗꯕ ꯄꯥꯝꯃꯨꯔꯦ ꯍꯥꯏꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯍꯧꯔꯛꯐꯝꯗꯣ ꯑꯣ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯀꯩꯅꯣꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯃꯣꯏꯁꯦ ꯉꯝꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯗꯥ ꯌꯥꯔꯣꯏꯌꯦ ꯍꯣꯏꯁꯦ ꯗꯥꯔꯖꯦ ꯊꯣꯏꯕꯤꯁꯅꯥ ꯑꯗꯩ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦꯆꯦ ꯍꯣꯏꯒꯤ RJ ꯃꯩꯇꯩ ꯊꯣꯏꯕꯤꯁꯅꯥꯗꯅꯤ ꯑꯩ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯊꯣꯏꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯩꯈꯣꯏꯁꯦ ꯀꯥꯡꯁꯣꯏ ꯆꯥꯏ ꯃꯁꯤ ꯈꯨꯝꯕ ꯀꯩ ꯃꯪꯉꯣꯅꯤ ꯉꯁꯤ ꯈꯔ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯪꯉꯝ ꯉꯁꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦꯕ ꯑꯗꯨꯒꯤ ꯇꯧꯔꯤꯕ RJ ꯃꯩꯇꯩ ꯊꯣꯏꯕꯤꯁꯅꯥ ꯇꯨꯝꯅꯤꯡꯕꯅ ꯗꯁꯥꯅꯤꯍꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯊꯥꯕꯅ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯍꯥꯏꯗ꯭ꯔ ꯇꯣꯛꯎ ꯑꯟꯁꯞꯁꯀ꯭ꯔꯥꯏꯞ ꯗꯥꯔꯖꯦ ꯀꯁꯥꯔꯗꯩꯅꯦ ꯕꯨꯗꯤ ꯈꯪꯉꯦ ꯍꯤꯁꯇꯣꯔꯤ ꯄꯥꯊꯣꯛ
ꯄꯥꯛꯇꯣꯔꯦ ꯇꯥꯃꯣꯁꯤ ꯑꯣꯔꯤꯖꯤꯟꯒꯤ ꯋꯥꯅꯦ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯅ ꯏꯆꯦ ꯍꯥ ꯈꯪꯗꯕꯗ ꯋꯥꯔꯤ ꯇꯨꯝꯅꯤꯡꯑꯕ ꯃꯥꯜꯂꯦ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡꯕꯗ ꯇꯨꯝꯅꯤꯡꯕꯅ ꯈꯥꯡꯕꯗ ꯉꯁꯤꯗꯤ ꯋꯥꯔꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯉꯁꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯐꯖꯅ ꯃꯌꯥꯝ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯕ꯭ꯔꯣ ꯍꯌꯦꯡꯃꯨꯛ ꯊꯥꯔꯣ ꯑꯗꯨꯅꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕ ꯃꯤꯅꯤꯠꯅꯦ ꯃꯤꯅꯤꯠ 5ꯃꯨꯛꯇ ꯉꯥꯏꯈ꯭ꯔꯦꯕꯀꯣ ꯄꯨꯡ 11:30 ꯇꯥꯒꯗꯕ ꯑꯗꯣ 11:30 ꯐꯥꯎ ꯇꯧꯔꯁꯤ ꯇꯧꯗꯣꯏꯕ ꯉꯁꯤꯁꯦ ꯆꯦꯛꯁꯤꯟ ꯆꯦꯟꯈꯤꯕ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯏꯄꯨꯁꯦ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯝꯕꯅꯣ ꯑꯗꯨꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯗꯤ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃꯁꯦ ꯉꯁꯤꯗꯤ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯂꯩꯌꯦ ꯇꯨꯝꯅꯤꯡꯕꯩꯅꯦ ꯃꯁꯦ ꯊꯣꯏꯕꯤꯁꯅꯥ ꯈꯣꯏꯃꯨ ꯀꯅꯥꯒꯤ ꯃꯪꯂꯥꯟ ꯋꯥꯈꯜ ꯈꯣꯏꯃꯨ ꯀꯥꯎꯔ ꯐꯪꯗꯦ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯑꯣꯏꯃ ꯊꯣꯏꯕꯤꯆꯅꯥ ꯅꯣ ꯊꯣꯏꯕꯤꯆꯅꯥꯅ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯣ ꯏꯕꯨꯡ ꯃꯔꯝ ꯃꯣꯛꯄꯅꯦꯗꯥꯖꯦ ꯊꯦꯡꯂ ꯑꯍꯤꯡ ꯃꯇꯝꯗ ꯁꯤꯗꯃ ꯁꯛꯈ꯭ꯔꯦ ꯑꯩꯁꯨ ꯃꯤꯅ ꯇꯥꯕ ꯇꯨꯀꯠꯆꯕꯅ ꯃꯤꯅꯤꯠ ꯃꯔꯤꯗ ꯉꯥꯏꯔꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁꯅ ꯀꯩ ꯃꯅꯤꯄꯨꯔꯁꯤꯗꯤ ꯀꯤꯔꯦꯍꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯦ ꯃꯥꯅꯤ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯣ ꯂꯣꯏꯁꯤꯜꯂꯁꯤ ꯇꯨꯝꯊꯣꯛꯑꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯊꯣꯏꯕꯤꯁꯤꯅ ꯋꯥꯔꯁꯨ ꯑꯗꯨꯅꯤꯅꯦ ꯋꯥꯅꯅꯦ ꯍꯥꯏꯅꯦ ꯏꯄꯥ 11:30 ꯐꯥꯎ ꯏꯄꯨ ꯇꯧꯔꯁꯤꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯅꯤ ꯍꯥꯏꯌꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯕꯨꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯩꯇꯩ ꯊꯣꯏꯕꯤꯆꯅꯥ ꯃꯤ ꯌꯥꯝ ꯑꯦꯜꯕꯤ ꯇꯧꯔꯦꯅꯦ ꯃꯣꯏꯒꯤ ꯃꯇꯝꯗꯣ ꯊꯨꯒꯥꯏꯅꯤꯡꯗꯦꯅꯦ ꯀꯅꯥꯅꯣ ꯑꯥꯔꯖꯦꯅ ꯎꯝ ꯑꯩꯁꯦ ꯁꯤ ꯂꯣꯏꯔꯒ ꯑꯩꯒꯤ ꯇꯧꯔꯛꯀꯅꯤ ꯅꯪ ꯌꯥꯎꯒꯗ꯭ꯔꯥ ꯑꯗꯣ ꯑꯩ ꯑꯣꯟ ꯇꯧꯔꯝꯃ ꯑꯩꯗꯤ ꯎꯔꯣꯏ ꯇꯨꯝꯗꯣꯏꯕ ꯅꯪ ꯑꯗꯨꯝ ꯐꯝꯅ ꯂꯩꯌꯨ ꯀꯃꯦꯟ ꯏꯔꯛꯇꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯁꯩ ꯂꯣꯏꯔ ꯑꯩꯒꯤ ꯊꯥꯔꯛꯀꯅꯤ ꯅꯪ ꯀꯃꯦꯟ ꯏꯔꯛꯇꯕ ꯌꯥꯔꯣꯏ ꯅꯃꯁꯇꯦ ꯑꯩ ꯀꯅꯥꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯉꯝꯖꯔꯔꯣꯏꯀꯣ ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ 11:30 ꯉꯥꯏꯕ ꯋꯥꯔꯦ ꯌꯥꯝꯅ ꯃꯤꯅꯤꯠ 3 ꯉꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯄꯨꯡ 2:30 ꯑꯣꯏꯒꯗꯕ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯇꯨꯝꯃꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯊꯥꯔꯛꯀꯅꯤ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯏꯕꯥꯏ ꯑꯩ ꯃꯌꯥꯝ ꯉꯝꯖꯔꯣꯏ ꯊꯣꯏꯕꯤꯆꯅꯅ ꯑꯗꯨꯏꯁꯨ ꯑꯇꯩꯗꯤ ꯆꯪꯗꯅ ꯂꯥꯛꯀꯦꯗꯦ ꯑꯗꯨꯗ ꯑꯙꯥꯔꯁꯦ ꯄꯨꯡ 8 ꯇꯧꯕꯤꯔꯛꯀꯅꯨ ꯃꯔꯝꯗꯤ ꯑꯩ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤꯗ ꯑꯩ ꯌꯥꯎꯍꯧꯗꯕ ꯌꯥꯗꯦ ꯅꯝꯊꯤꯕ ꯑꯃꯒꯤ ꯅꯝꯊꯤ ꯊꯤꯅꯝꯕꯨ ꯇꯜꯂꯦꯍꯦ ꯅꯝꯂꯨꯒꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ ꯀꯩꯅꯣꯅꯦ ꯀꯌꯥꯗ ꯂꯥꯏꯅ ꯅꯝꯊꯤ ꯍꯥꯏꯔꯒ ꯏꯃꯥ ꯅꯝꯊꯤ ꯀꯔꯤ ꯁꯤ ꯏꯁꯩ ꯁꯛꯏꯅꯦ ꯃꯀꯣꯛ ꯐꯠꯇꯦꯅꯦ ꯆꯥ ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕꯣ ꯋꯥꯔꯤꯁꯦ ꯂꯣꯏꯐꯥꯎꯗꯤ ꯂꯩꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯑꯔꯅꯣꯜ ꯂꯣꯡꯖꯝꯕ꯭ꯔꯣ ꯃꯥꯏ ꯃꯃꯤꯡ ꯑꯔꯅꯣꯜ ꯂꯣꯡꯖꯝꯕ꯭ꯔꯣ ꯀꯧꯋꯦ ꯃꯦꯀꯤꯡ ꯃꯦꯃꯣꯔꯤꯁꯀꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯗꯗꯥ ꯌꯥꯝ ꯍꯧꯅ ꯅꯣꯛꯈꯠꯂꯛꯀꯅꯨꯀꯣ ꯔꯖꯋꯥꯟ ꯀꯩꯗ ꯏꯕꯥꯏꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯌꯥꯝ ꯆꯝꯃꯦ ꯃꯤꯅꯥꯛꯁꯤ ꯑꯦꯛꯄꯝꯅ ꯏꯁꯩꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯏꯝꯐꯥꯜꯗꯩ ꯑꯣꯀꯦ ꯍꯣꯏꯅꯦ ꯊꯣꯏꯕꯤꯆꯅꯥ ꯇꯧꯔꯣꯏ ꯃꯇꯝ ꯂꯩꯇꯦꯅꯦ ꯃꯥ ꯀꯩ ꯂꯥꯛꯅꯣꯅꯦ ꯊꯣꯏꯕꯤꯆꯅꯥꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯍꯌꯦꯡꯁꯨ ꯊꯥꯔꯛꯑꯣ ꯂꯥꯏꯠꯇꯣ ꯍꯌꯦꯡꯇ ꯅꯠꯇꯦ ꯍꯪꯆꯤꯠꯁꯨ ꯊꯥꯔꯛꯀꯅꯤ ꯃꯁꯦꯟꯁꯨ ꯊꯥꯔꯛꯀꯅꯤ ꯑꯦꯜꯕꯤ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯤꯕ ꯉꯝꯔꯣꯏ ꯑꯦꯜꯕꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯅꯣꯏ ꯃꯌꯥꯝ ꯈꯪꯉꯨ ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯠꯈ꯭ꯔꯦꯅ ꯊꯣꯏꯕꯤꯆꯅꯥ ꯇꯧꯗ꯭ꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯟꯁꯕꯁꯀ꯭ꯔꯥꯏꯞ ꯀꯣ ꯍꯣꯔꯦꯟ ꯇꯧꯒꯦ ꯗꯥꯔꯁꯦ ꯑꯣꯏꯃꯥ ꯊꯣꯏꯕꯤꯆꯅꯥ ꯑꯣꯀꯦ ꯗꯗꯥ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ
ꯑꯩꯅ ꯅꯪꯒꯤ ꯅꯋꯥꯅꯤ ꯎꯅ ꯎꯅ ꯎꯏꯔꯤꯕ ꯅꯍꯥꯛꯄꯨ ꯀꯔꯤꯒꯤ ꯑꯦꯜꯕꯤ ꯈꯨꯊꯥꯅꯣ ꯉꯁꯤꯗꯤ ꯑꯃꯤꯇꯦ ꯄꯤꯇꯥ ꯇꯣꯔꯦ ꯖꯦꯡꯉꯨ ꯃꯌꯥꯝ ꯑꯅꯨ ꯈꯨꯃꯟꯁꯦ ꯉꯁꯥꯏ ꯍꯧꯒꯠꯂꯛꯄꯗ ꯑꯅꯨꯀꯁꯦ ꯎꯞꯄꯒ ꯃꯃꯤꯠꯀꯁꯦ ꯉꯥꯡꯅꯕ ꯃꯆꯨꯒ ꯊꯣꯛꯍꯜꯂꯒ ꯍꯥꯏ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯦꯜꯀꯝ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯇꯧ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯖꯥꯒꯗꯤ ꯅꯠꯇꯦꯕ ꯀꯩꯅꯣꯅꯦ ꯕꯥꯔꯣ ꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯩ ꯄꯨꯝꯅꯃꯛ ꯇꯨꯝꯅꯤꯡꯉꯣꯏꯗ꯭ꯔꯅꯦ ꯄꯨꯖꯥꯒꯗꯤ ꯃꯌꯥꯝ ꯂꯣꯊꯔꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯕꯩ ꯒꯣꯔꯒꯣꯔ ꯅꯥꯈꯠꯔꯨꯕꯩ ꯈꯔ ꯈꯪꯒꯠꯂꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯗ ꯇꯨꯝꯅꯤꯡꯉꯦꯕ ꯑꯩ ꯌꯥꯝꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯁꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯪ ꯐꯔꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯩ ꯍꯥꯏꯒꯅꯤ ꯑꯇꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯠꯇ꯭ꯔ ꯅꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯎꯏꯒꯦ ꯊꯥꯗꯣꯛ ꯊꯝꯒꯦ ꯉꯥꯛꯇꯪ ꯄ꯭ꯂꯤꯖ ꯀꯣ ꯀꯃꯦꯟ ꯄꯥꯔꯣꯏꯒꯦꯕ ꯉꯥꯛꯇꯪ ꯊꯥꯗꯣꯛꯅ ꯊꯝꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯌꯥꯏ ꯌꯥꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯃꯤꯅꯤꯠ 10 ꯀꯨꯟꯃꯨꯛꯇꯪ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯉꯥꯛꯇꯪ ꯃꯃꯥ ꯁꯣꯝꯗ ꯇꯥꯅ ꯍꯤꯞꯆꯔꯤ ꯑꯩꯁꯨ ꯅꯪ ꯉꯥꯛꯇꯪ ꯇꯥꯅ ꯍꯤꯞꯀꯦ ꯉꯥꯛꯇꯪ ꯊꯥꯗꯣꯛꯅ ꯊꯝꯒꯦꯀꯣ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯌꯥꯗꯦ ꯇꯨꯝꯃꯁꯤ ꯌꯥꯏ ꯌꯥꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯃꯌꯥꯝ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯤꯠ ꯈꯥꯡꯕꯗ ꯁꯤꯔꯦ ꯑꯣ ꯍꯥꯏꯕ ꯑꯩ ꯌꯥꯏꯌꯦ ꯌꯥꯏ ꯀꯁꯥꯔꯒꯤ ꯂꯦꯠꯁ ꯒꯣ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯀꯤꯠ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯌꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯐꯖꯅ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯤꯠ ꯌꯥꯎꯗꯣ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯋꯦ ꯑꯩꯈꯣꯏ ꯈꯪꯒꯨꯝ ꯑꯦꯟꯖꯝꯃꯤ ꯂꯥꯛꯀꯨꯝ ꯇꯧꯋꯦ ꯌꯥꯏꯌꯦ ꯏꯕꯥꯏ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩ आरजे आरजे गुड नाइट जाइसना रे बेटा जाइसना अम्मी थोड़ा ब्लैंकेट रो भीतर थोड़ा फाटी तुम मजे से दा कहाँ दे दा हाँ तुम मजे लाओ लाओ हाइबी जानुगो लाओ हाइबा ꯄꯨꯡ 11 ꯍꯦꯜꯂꯦꯕ 11:30 ꯍꯦꯜꯂꯦ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯀꯁꯥꯏ ꯄꯥꯈꯪꯅ ꯏꯇꯩꯃ ꯂꯣꯊꯔꯦ ꯏꯕꯨꯡꯉꯣ ꯇꯨꯝꯅꯤꯡꯕꯅ ꯏꯇꯩꯃ ꯂꯣꯏꯔꯦ ꯂꯣꯏꯁꯟꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯝꯇ ꯉꯥꯏꯈꯣꯕ ꯅꯪꯕꯣ ला 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 ꯂꯧꯖꯔꯣ ꯅꯪꯅ ꯊꯃꯣꯏꯁꯦ ꯈꯪꯃꯟꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯪꯇꯒꯤ ꯋꯥꯖꯩ ꯊꯃꯣꯏꯅ ꯅꯨꯡꯁꯤꯒꯦ ꯅꯪꯁꯦ ꯑꯩꯇꯅ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯤꯗꯥ ꯅꯪꯕꯣ ला 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 ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯃꯤꯠ ꯁꯤꯡꯉꯛꯇꯣꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯤꯠ ꯁꯤꯡꯉꯗꯤ ꯑꯃꯨꯛ ꯇꯨꯝꯕ ꯌꯥꯔꯣꯏꯗ ꯀꯌꯥꯐꯥꯎꯅꯣ ꯏꯁꯥ ꯐꯨꯍꯟꯗꯣꯏꯁꯤꯕꯨ ꯅꯪꯅ देखा जब से चेहरा तेरा मैं तो हफ्तों से सोया नहीं बोल दो ना जरा दिल में जो है छिपा मैं किसी से कहूँगी नहीं मैं किसी कहूँगी नहीं लफ्ज़रों नंगना था मोई से
ꯈꯨꯂꯪ ꯏꯁꯩ ꯐꯥ ꯈꯨꯂꯪ ꯏꯁꯩ ꯐꯥꯗꯦ ꯍꯥꯏꯃꯣ ꯑꯗꯨ ꯅꯠꯇꯦ ꯈꯨꯂꯪ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗ ꯍꯥꯏꯕꯦꯝꯃ ꯃꯆꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯊꯣꯏꯕꯤ ꯀꯧꯕꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯕ ꯈꯨꯂꯪ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯁꯛꯄꯅꯣ ꯀꯩꯅꯣꯒꯤꯗꯨꯗꯤ ꯀꯩꯅꯣ ꯃꯥꯏꯕꯒꯤ ꯏꯁꯩ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯃꯥꯏꯕꯒꯤ ꯏꯁꯩꯗꯤ ꯈꯨꯂꯪ ꯏꯁꯩ ꯑꯃ ꯂꯩꯕꯅꯦꯕ ꯊꯣꯏꯕꯤꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯆꯦꯠꯅꯕꯗꯣ 이봐 이모 누구한테 사용해 유튜브에 누가 해피든 살라게 ꯅꯣꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯌꯥꯝꯅ 이분 시비더라 어색이 그노지 아무튼 지행이 봐 그노지 ꯌꯦꯡꯅꯤꯡꯉꯗꯤ 커멘지 ꯃꯣꯏꯁꯤ 옵레이지 그기는 왜 커멘 섹션지 옵레이지 좀 해비러오네 커멘 섹션지 그기는 알레리시 ꯃꯤ ꯌꯥꯝ ꯂꯩꯅꯦ ꯆꯪꯉ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥꯠꯂꯤꯁꯦ ꯀꯩꯒꯤꯅꯣ 그나 ꯈꯪꯗꯦ 미에는 그지 라이지 이모 ngasi kulung mito कमेन सु पनगरे कमाई पानी कमेन पनगरे कमेन पनगरे से मैम तो हाइबिरो ने कमाई तोरा फदिनु सिबो थिंगला अहिं मतम सीदा तामना चिंगसंग लखुंदा टिंगथोना वैन तार तो बेजे 난 또 뭐였어? ꯇꯦꯂꯤꯚꯤꯖꯟ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯝꯅ ꯐꯥꯗꯕ ꯏꯁꯩ ꯐꯥꯕꯁꯦ ꯅꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯇꯦꯂꯤꯚꯤꯖꯟ ꯗꯥꯔꯖꯦ ꯆꯣꯡꯘꯥꯌꯨ ꯍꯥꯏ ꯅꯣꯏ ꯃꯁꯦꯟ ꯊꯥꯕꯜ ꯆꯣꯡ 이세 굴렁 이제 가도 그래네. 이사로 떨어지 굴렁이 생긴 정답에. 따다다나 그러면 뭐네. 빠게 드나 고민은 뭐. 너 와이 사는 뭐 ꯃꯌꯥꯝ ꯀꯃꯦꯟꯗꯣ ꯀꯩꯅꯣ ꯇꯧꯔꯗꯤ ꯐꯕ ꯃꯌꯥꯝ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯂꯩꯔꯒ ꯑꯩꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯨꯡꯁꯤꯠ ꯑꯔꯥꯎꯟꯗ ꯀꯥꯔꯛꯇꯣꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯄꯨꯔ ꯊꯨꯒꯥꯏꯗꯅꯅꯦ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯃꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯇꯝꯗ ꯀꯃꯦꯟꯁꯦ ꯇꯠꯄ ꯃꯆꯤꯟ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ 모바일에 살을 못 해주기 그래요. 뭐요? 에이, कुटुस ए कुटुस रे कुटुस को बता दे कौन जगह कुटुस ए कुटुस रे स्वाइज यांग 얘기는 ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯄꯣꯔꯠ ꯇꯧꯗꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯂꯤꯖ स्वाइज लवाई दांदरो ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ सपोर्ट तौसꯟꯕꯤꯔꯝꯃꯣ मयाम करो मोबाइल पिरोने कमेंट बाकी पिरोने प्रमिन प्रम माथा के पिरोने तुम दिल की धड़कन में तुम मैं तुझे ओढ़े प्यार में पागल कुतुस तुमगे तुमग्रे इबाई इबाई याम सावरकनु येंबदा नोकनिंगे दिबिजना फोन पोप लाउ थारुगेदे
Thani amna kutus tumgrei ba duni ne kutus tumgrei ne toisana kai lamdagino kasadagine ke kitchen gena ahing duda tumna bane yamba ite ma ahing di tumna bane yamba toisana inama se nungaite tumningba khangba gi sakse yam nungsiye herina kita oise nenare ami kichu ichara amar ma amake chhodke gechhe Manipur gechhe amar ma Manipur gechhe kudush kudush re আমি ডাকছি তুমি শোনো না কুটুস এই ম্যাম বেঙ্গলি মারণ হাইব্রা ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯈ꯭ꯋꯥꯅꯤ ꯏꯇꯩ ꯏꯅꯥꯎꯅ ꯀꯣꯏꯂꯥꯎ ꯂꯥꯎ ꯀꯨꯏꯁꯤꯡꯗꯨꯁꯨ ꯀꯩꯅꯣ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯃꯌꯥꯝ ꯑꯉꯛꯄꯅꯤ ꯁꯤꯁꯨ ꯑꯉꯛꯄꯅꯤ ꯉꯛꯇꯕ ꯉꯝꯗꯦ ꯏꯕꯦꯝꯃ ꯑꯩ ꯅꯨꯄꯤꯒꯤ ꯃꯃꯤꯠꯁꯦ ꯔꯥꯁꯤ ꯂꯩꯇ꯭ꯔꯥ ꯇꯨꯝꯅꯤꯡꯕꯒꯤ ꯃꯃꯤꯠꯁꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯈꯨꯐꯖꯕꯅꯤꯅꯦ ꯏꯃꯥꯏ ꯇꯨꯝꯃꯨꯔꯒꯦꯅ ꯀꯅꯥꯅꯣ ꯁꯤꯗꯤ ꯕꯣꯂꯤꯕꯣꯜꯅꯤ ꯂꯩꯌꯦ ꯂꯩꯌꯦ ꯄꯨꯛꯁꯦ ꯀꯨꯗꯨꯞ ꯀꯨꯗꯨꯞ ꯂꯥꯎꯔꯤꯅꯦ ꯃꯌꯥꯝ ꯀꯩꯅꯣꯝ ꯇꯧꯔꯛꯏꯗ ꯑꯩꯕꯨ ꯐꯤ ꯍꯣꯡꯗꯣꯛꯑꯣꯟꯗꯣꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯤ kutus ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ संक्रांति ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯁꯨ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ कौरने बिजी हुई भाई ओ कुतुस तो संक्रांति की बिजी हुई है कुतुस ए कुतुस रे बा मुन्ना जेंगगदी कीबम योगी ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯩꯉꯣꯟꯗꯔꯣ नंबो ꯑꯩꯁꯨ ꯅꯪ ꯀꯤꯖꯩ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯗꯤ कोबानी मक्की तो किसी दो ने वो हिंज कोई ले दो या आई ना नक्की ना नहीं की कोई नहीं तुम ना कोई ने ले गई थमोई ने कौर में फुटबॉल को ना कोई ने बंदंगी थमोई आई ने कौर बंदंग नहीं को कौर मयोम ꯀꯔꯤ ꯉꯥꯡꯉꯤꯅꯣ ꯅꯪ ꯅꯆꯤꯟꯗꯨꯕꯣ या ऐसा सुमाई ngầu mấy cả mọi người này vẫn ngầu như mobile tay vẫn được ꯑꯩꯗꯤ ꯃꯣꯕꯥꯏꯜ ꯀꯩꯅꯣ ꯈꯨꯠ ꯃꯥꯟꯅꯗꯦ ꯈꯨꯠ ꯍꯦꯟꯅ ꯔꯤꯜ ꯍꯦꯟꯅ ꯉꯧꯏ ꯁꯤꯒꯅ ꯏꯋꯥ ꯋꯥꯎꯏ ꯑꯗꯩꯗꯤ ꯌꯨꯀꯤꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯀꯥꯡꯍꯧ ꯆꯥꯏ ꯍꯥꯎ ꯌꯨ ꯁꯔ ꯐꯥꯏꯟ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯇꯦꯁꯅ ꯑꯣꯚꯔ ꯑꯦꯛꯇꯤꯡꯒꯤ ꯄꯇꯨꯀꯣꯟ ꯍꯥꯏꯔꯣ ꯑꯗꯨꯅ ꯉꯥꯎꯔꯦ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ ꯈꯥꯡꯉꯤꯅꯦ ꯑꯩꯈꯣꯏꯁꯦ ꯇꯥꯏꯃꯤꯡ ꯑꯃꯈꯛ ꯁꯦꯠ ꯊꯝꯕ ꯑꯗꯨ ꯇꯥꯏꯃꯤꯡꯗꯣ ꯐꯥꯅꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ थोबिसना माइबम उइगरे आपकी जोड़ी बहुत अच्छी है थैंक यू सो मच थैंक यू मेरे चैनल को सपोर्ट कीजिए प्लीज नुंसिबा अमगी नुंसिलिपुनबो दलो जो लसने फमना गाइदनिदा कायरे हाइरगा तौरी मसु फम्मिने मसु हां मसु फम्मिने कयादा लाइना बिदाय हाइरिबा बिदाय हाइरगा कयादा लाइना बिदाय हाइरिबा बिदाय हाइरगा काउबा याबरा काउबा ngambara Mai đâu comment bài đâu bài đi चिबा अमगी थोबिसना तुम मोइदार जे लफोई लफो लोइफौ लैने ओइमा वायंगबम जयकुमार मिंग कौरो अमता वायंगबम जयकुमार ना मिंग कौरो अमता याम नइये वायंगबम जयकुमार वेलकम Namalo halo ta
Wayangbam Joy Kumar, welcome. Mayam like to be wale, like to be please, please, please. Mayam punamo support to be the mo, full support to be the mo. Mayam Mukhtar Ahmed, isay fazaki yamne. Okay, thank you ito. Wayangbam Joy Kumar, thank you ito. Thank you. Mayam like to view please like television Support loi to phau senior lay ni ma'am. haiba comments to di loi phau hai na pa di do kai no loi phau pa di do kai no nena sai kom na che nu ai ngai hak mang lu re tumuri da Tumida na kalay sa luino nina. dei ke di singana sonai macha na jindabad okay jindabad sonai sonai stegi sonai lai mi arje mai te bin thobi sonai maya hi ka kare patharage usi comment money frog kai mami ga money frog kai va minga je money frog moi thong ni to bi sana inama se tumning ba kana de tumning ba kan kandana inama se tumning ba kandana hele phajaba tumning ba kandana hele phajaba hai ba tumning ba kandana hele phajaba MK now bana hello karan irekom na hi nena saikom na che nu da bung lei ikai o che nu da bung lei ikai to bisna mai bam dar je kai khunok no maduna udau mali mangda udau mali ai MK now bana itay ma nungay riro Kennedy singna Nungairiye. ay khangbro yamba Kennedy nang karamano isagi Kennedy oidoira mali nang sunay jinda para hay pisana di ikhangi anu kuman patha dare mayam Kuman loya na Ranjana waman. salam se anu se sam tingkhibadagi hena phajatokre adugi wahidun ka chaidagi no kanang palak se kaino aina nem na dagi nang sam tinga ba tai shooting anje na ina istri jage to une ai ron na Sige mo kami si Zado ba ko dana. daidi arjamati blona ha sina phaja bro yengo thobi sanai karan langjamana kai mathel chage be Chabige kai mathel chabige akhoi se ngasi kangau ina chare thobi sanana aduna amuk hen kire aduna mu hen kire ndi Kennedy singna hoi o Kennedy nang kai da no duty da ro animals na ai amuk lak animals na ngasai lama ba ngasi lai ro no ngasai lam ba lam dire ngasi kan ba lai ro welcome animals dai di nena sa ka che nu nakong da kai nom hai ge Kaino hairo. Hairo. Kennedy singna Rajasthan da oh Kennedy Rajasthan da ingbra sabra akhoi sidadi naton ga phulle khongban mapan sida kalen jawrena prok changna khangam da baning thamda yawna tring launa ingdana ne chang tring launa sini dai di animals na ai kaurabu yamba loire he thaja blog na Kennedy hai Kennedy na ingem na o JB aking na tumboro thengle tumdoro bani nungang ga kita ngai ri mi bhakti art fashion na hi from India okay Ranjana Salana chega ibai ga aigi channel anta sagot o support ai ro sort out tobiramo sort out tobiramo Ranjana Salam chega ibai ga aigi channel anta sort out tobiramo Ranjana sinangi channel lai price anta tobiramo se koi mayam Ranjana Salam haina lei se magi channel lai mare do mayam na mabu amtang sogopiu mayam search torga thibiu Ranjana Salam haina lei doira nang channel gi keno di man de nang ming se
ꯇꯁꯦꯡꯅ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯀꯦꯅꯗꯤꯁꯤꯡꯅ ꯍꯣꯏ ꯍꯥꯏ ꯊꯥꯖꯩ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩ ꯅꯣꯏꯁꯦ ꯃꯤꯠꯀ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯂꯣꯏꯐꯧ ꯂꯩꯅꯤꯁꯨ ꯈꯪꯉꯤꯅꯤ ꯐꯠꯈꯤꯗ꯭ꯔꯦꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ 12 ꯌꯧꯍꯜꯂꯁꯤ 12 ꯄꯨꯔꯥ 12 ꯂꯣꯏꯁꯤꯜꯂꯁꯤ ꯊꯣꯏꯕꯤꯁꯅꯥ 12 ꯇꯥꯗꯣꯔꯦ ꯊꯥꯖꯕꯂꯣꯅ ꯀꯦꯅꯦꯗꯤ ꯁꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯇꯧꯖꯒꯦ ꯀꯦꯅꯦꯗꯤꯁꯦ ꯆꯦꯅꯦꯜ ꯄꯥꯏꯔꯝꯃꯣꯏꯗꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯊꯕꯛ ꯇꯧꯕꯅꯤ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯅꯨ ꯍꯥꯏꯗꯣꯛꯀꯅꯨ ꯆꯦ ꯀꯔꯤꯅꯣ ꯅꯕꯥꯅꯤ ꯀꯣꯠꯂꯦꯡꯒꯣꯏꯁꯦ ꯅꯦꯅꯥ ꯑꯦ ꯅꯦꯅꯥ ꯀꯨꯇꯨꯁ ꯀꯧꯕꯩ ꯃꯑꯣꯡꯗ ꯀꯧꯔꯛꯑꯣꯔꯥ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯔꯖꯦ ꯃꯩꯇꯩ ꯕꯣꯜ ꯊꯣꯏꯕꯤꯁꯅꯥ ꯑꯗꯨꯗꯤ ꯅꯣꯛꯂꯔꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯔꯖꯦ ꯀꯞꯄꯣ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯃꯥꯏꯅ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯔꯟꯖꯅꯥ ꯁꯕ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯑꯣ ꯔꯟꯖꯅꯥꯁꯦ ꯆꯦꯅꯦꯜ ꯂꯩꯀꯣ ꯑꯗꯨꯗꯤ ꯑꯔꯖꯦ ꯃꯩꯇꯩ ꯕꯣꯜꯅ ꯊꯣꯏꯕꯤꯁꯅꯥ ꯑꯟꯖꯂꯤ ꯈꯨꯟꯅ ꯆꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯣꯀꯦ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯦꯅꯤꯃꯦꯜꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯣꯏꯗ꯭ꯔꯣ ꯏꯌꯥꯝꯕ ꯏꯆꯦꯒ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ 12 ꯇꯥꯔꯅꯤ ꯑꯗꯨꯅ ꯐꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯑꯔꯖꯦ ꯌꯥꯔꯦ ꯈꯔ ꯀꯞꯄꯗꯤ ꯑꯩꯅ ꯐꯨꯕꯤꯕ ꯑꯃꯨꯛ ꯃꯥꯟꯒꯅꯤ ꯁꯨꯔꯕꯣ ꯃꯥꯂꯦꯝꯅ ꯀꯔꯤꯕ ꯍꯥꯏ ꯖꯦꯕꯤꯅ ꯂꯥꯏꯛ ꯇꯧꯕꯤꯒꯦ ꯉꯁꯤꯁꯨ 10 ꯇꯧ TW ꯅꯦꯅꯥꯅ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯗꯥꯕꯨꯡ ꯇꯥꯕ ꯌꯥꯗꯤꯌꯦ ꯑꯣ ꯑꯩ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯑꯟꯖꯂꯤ ꯈꯨꯟꯕ꯭ꯂꯣꯛꯅ ꯊꯥꯖꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯂꯩ ꯃꯥꯔꯦ ꯃꯌꯥꯝ ꯑꯟꯖꯂꯤ ꯅꯣꯏ ꯃꯁꯦꯟ ꯀꯅꯦꯛ ꯇꯧꯔꯣ ꯑꯟꯖꯂꯤ ꯊꯥꯖꯒꯤꯁꯨ ꯀꯩꯅꯣ ꯂꯩꯌꯦ ꯉꯁꯤ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯔꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯍꯦꯡ ꯆꯠꯂꯦꯕ ꯀꯃꯦꯟ ꯁꯦꯛꯁꯟꯁꯦ ꯀꯩꯅꯣ ꯇꯧꯗꯗꯅ ꯁꯤ ꯃꯣꯕꯥꯏꯜꯁꯤꯒꯤ ꯄꯥꯔꯤꯕ ꯌꯥꯏꯔꯥ ꯌꯥꯗ꯭ꯔꯦ ꯈꯪꯕꯣꯗꯦ ꯄꯄꯥ ꯄꯥꯔꯦ ꯊꯥꯖ ꯕ꯭ꯂꯣꯛ ꯑꯟꯖꯂꯤ ꯁꯤ ꯍꯥꯏ ꯑꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯐꯦꯟꯃꯟ ꯆꯣꯡꯈ꯭ꯔꯦ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯂꯩꯌꯦ ꯁꯥꯞ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯑꯣꯀꯦ ꯑꯣꯀꯦ ꯑꯟꯖꯂꯤ ꯈꯨꯟꯅ ꯍꯥꯏ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯅꯣꯏ ꯃꯁꯦꯟ ꯑꯣꯛꯊꯣꯛ ꯑꯣꯛꯁꯤꯟ ꯇꯧꯅꯔꯣ ब्रेक के बाद टिंग टोंग मिनिट मरी मंगादा ngaire mare ko hoi tawjarake thaja igisu tawbir thabisana da arje saru tekchani chongido hai khuman jakra marego khuman lagre kuan pat khare tumning rida maya mai ken tumning rida ꯅꯤꯡꯗꯤꯕ ꯎꯏꯗ꯭ꯔ ꯎꯏꯁꯦ maya makjagje king king lawane ken tumningbaga phaude रंजना सलाम ने इबाई आई हयेंगदई मेकअप की वीडियो थागतोरे वीडियो दी सेम्बा लोयरे रंजना सलाम हाइना सुम हांगबनी मणिपुर दैने ओके 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 तौबीरो अखोई सोदना सपोर्ट तौजरके थोबिसना बाइबमना खुमन वीडियो आई केनो सेक्शन से जाता रगदी आई ब्लू पीरगा सुम खुदा खुदा तो केन हयेंग लाओ को हयेंग ब्लू पीगे हयेंग लाओ थोबिसना माइबमना खुमन वीडियो एडिटिंग तौबा ओ थाजब्लोंना रंजना सब तौबीरो ऐसु तौजरगेको ओके ओके सिगना मी कनो तंगा सुना मी तगनो वाले तरे वाले चे वर्ष आरजे थोबिसना हाइरे नॉन लोशन करे थोबिसना आरजे कइनो दारजे कइनो रंजना सलाम ना होय 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 थाजय नेना साइकोम चे नु आइगी चैनल सपोर्ट तौरबो कना नेना नेरा नेना ngасai su haigrabane mayam hoji hoji su नई haige सपोर्ट ko अदि नंगना सपोर्ट तौग्रबा तौग्रबane नेना तौग्रबane थाजा ब्लॉग ना चेसे यामना तुमनिंगबा माले tumningi akhoi dana 12 po tawrasi hai duga khanga अंजलि leiraba खुन ब्लॉग ना थाजा मवा नंगसीबा कैसे जापोटे आई मम्मी चेक करा 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 मसे ना ओरे ने एकदम मोंडा तो देयो
मा तुमनिंद्रे मम्मी मना सिंगी हम मैम Loire ma'am pung baro bo ngai ro ko baro dar ko le chele ji ma'am baro bo tang wa su ba ngai min ji ko dara 3 hours so hele jaye मैम मैं तुमनिंद्रे मैम केनो बतंग बारो बतंग मैम एलबी जामी नसी मैम तुमनिंद्रे नेना सकम ना थैंक यू से तादोरे तू है बाय तो बिसना ना du ni tel ta do le ne तेंग ल अहिंग मतम द tam la tam paglam dam aku ini bini ba bana ini kalau waga kon bani aku lo ne nang ngono si bra ne nang ngono si bra na ai ne nang ngono si bra ai ne aku mi ani si aku mi ani aku ma ni si be aku mo si bane nang ngono si bra mayan yang aku ini bini ngono kalau waga kon aku mo ko kalau waga hot pani yung ma'am yung hello nè mà cô hello nè follow nung si ayu nè si de ay nung si ayu nè mama nung si ayu cái tal ko ya talle da na ji di ay ma tal ko ko ma ji tal ko ko hello nè ako nu bidi ba yung ay nu ko hello ni yung ma'am hello ay hello nè follow ay nung si bra si de ay nung si ayu nè तू कैसे है तल्ले सही तो bayar lah buta ni tapi sana nena saikom na siya no ngasi di mang nungai daw male adune no ko lo sandori ko ngasi tapi elbi se sana mai bam editing tau bro na sa bro ha kuman good morning kuman video ama semba net slow oi manna phana wana semba loisele kai wana sa puri roise wana sa pa semiro ha to bisana tung bhaja lo thoi bisana na thoi bisana ma bising mani uji thara oi thoi bi ai nungsi bra hayo thoi bi ai nungsi bra hayo changak pa si mi ju hore e oi ma aje jara jalo kang dia ma'am ebi jelo chale jai rom mi hum ta ngai re tu siga mi hum ta ngai ya ma'am lo chale jai rom tai bi rom ma'am to bisana mi hum ta ngai ro ko do ga chale si ya ai arje leine ma'am arje nabai arje 3 hours kan 3 hours hele si mi hum ta ngai re arje nang dai ro nabai dung si bra ne arje hayo ne arje nabai dung si bra hayo ne arje hayo ai ga arje nang nabai dung si bra khumune arje khumune nabai dung si hayo ne arje ai sire to bisana jo hango kan kuma da jo hango ne dang to bisana nabai dung si bra to bisana da dung si bra ayo ne oi ma aya kuman nang nabai dung si bra ayo nung si ayo ne aya nung si ayo ga kuman nung si ayo ne ya kuman hin chabo nung si ayo ga Thaja blog na ibai ai di yam nung si ye okay Thaja blog na yam nung si man badai ne loi se lago khatna di sam phoina tare thujana dabung nung si ye okay dei karan erang bana okay good night ranjana ai comment pa bidre ranjana comment pa bidre ko thi ge ranjana ban thi ge ko ranjana oh viral chat amuk chat kani pa gre si che ranjana ai comment pa gre hincha ba hai ne hincha ba ya mayam be comment pira kanu ko mayam mẹ nung si bra hai này mẹ nung si ai này mẹ nung si ai cả ai ta liên quan rồi nung si ai này mẹ mấy cái tao ni mẹ cái nắm nung si ai aje jo bhai bi rak dre kum bi rak dre aya hincha bai ne ya je nung si ai hincha bai ne aje nung si ai này na da kuma da hincha bai hincha bai nung si ai badi ko kuman kaura ani ai di
namingdo kumanito ay di kamen nang kuman nang janga baga uta pata ngang ne ya rajana imphal la koiro aya koira ke kugi ana hat ki gei ma kugi le ri di lawai ya mai to bi sanana nungsi moi matai manau sina marol ama na marol abani na nang na maro sono chubani kumanda ai ki comment skip hey answer skip tau dia LV je bono man nai si dore aya anita ke mate tu magula lai kan anita na tu magula lai ra Anita mikap thoklakpada akhoi unare mani sing sak sak oi jibu sak cara bo ngai mayam su LB ki parodam de na ngai mi changak bo sak cara bo hak bo oi ma baru si ka janga sak cara bo ai ayo khwang ga tik oi mani nang la ira baru si ka sak cara bo ngi se kari nang ayu ki baru malu ra se nang tum muraga kapu kapu tum muraga gari je mo to baru taram ba tu ba ai jadre no halanu dei di ayo kumani dam na ayo mai kau ne ware thoibi kauro hai mani sarana horoi thona jam shankar ji na hai che tamoi hello thona jam ware ne kumani thona darling thoibi oima thoibi sarana hawoi ranjana jam noi lang bada laikai do makeup loi thola mani kai dagi kilometer manga ni lap nari se jumje anita ki mathala ai su nok pada loire ya ko nok no ne ai jiga nawa na ado anita hayu ne ko chene je nusi bra hayu ne anita hayu nusi bani hayu ne anita nusi hayu anita nusi hayu ko chene je nusi bra nusi da di kubi na mamo anita ani ko nu sira anu kuma nusi bra anita hayu ne hayu ku nusi hayu ne anita nusi hayu ne lo Jai thaja bro ibai puk na re ko nok pada ai gamdre lo mani singa makeup tok bagi matam oirame soi kre makeup tok bagi matam oirame soi kre mani na dai sinel na noi kre ba noi mangai nungai je cái đó nếu phải thì chúng tôi đi mi Sila sida người đó là có bị tí lùi này sao đó ma da se ngai khong ai ngasi tumaloi do chị cũng ne chơi nó tum si minang boy ning ya de min da ai tap na ga nok pa ngamdre mèo tôi đi nusi na ringi selo selo ko mèo mèo nusi hay elbi tàu rồi con hai nè mèo mèo elbi tàu thao rồi hai nè mèo thao hai nè thao hai mèo thao hai nè nusi bani noi na thao hai nè mèo elbi thao rồi thanu ra thao hai nè ya Mayam bye bye hayu ne mayam bye bye hayu mayam bye hayu Thabisana di nusi bani ne nusi hayu ne thabisana bye ai si ye go da to ni sala si pung humai la beti lo ra tat ra bye maya bye good night mi di adule bye na ko ne to bisna bye wele si ko de arje bye wele si kuman bye wele si anita bye wele se anu dabung good night noi couple ani si marol ama si re nok pada mang farase ngasi di no ga sure sele ko mang farase do hay ga mu ne si ko mayam tata bye bye good night mang farase isi kino je ya de sim je hong ge taun comment section je kai de bai ya de cross na mun ha cross bu nam ge sigi kino je ek ja de si kai no je ge de sure se da cross na mo problem ni ko na do Nasibam